ꯑꯊꯦꯡꯕ ꯑꯍꯤꯡꯒꯤ ꯃꯇꯝꯗꯅꯤ ꯌꯣꯃꯇꯥ ꯀꯧꯕ ꯃꯤꯑꯣꯏ ꯆꯜꯂꯕ ꯅꯨꯄꯤ ꯑꯃ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯍꯜꯂꯛꯄ ꯉꯥꯏꯕ ꯑꯣꯏꯅ ꯂꯪꯆꯥꯛ ꯆꯥꯛꯂꯤ꯫ ꯊꯥꯁꯤ ꯅꯨꯃꯤꯠ ꯅꯛꯁꯤꯜꯂꯛꯄꯒꯤ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨ ꯏꯃꯝ ꯃꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯅ ꯃꯈꯣꯜ ꯍꯧꯅ ꯍꯧꯅ ꯉꯥꯡꯂꯒ ꯂꯥꯛꯄ ꯑꯗꯨ ꯌꯣꯃꯇꯥꯅ ꯇꯥꯔꯝꯃꯤ꯫ ꯌꯣꯃꯇꯥꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯃꯤꯡ ꯏꯕꯣꯆꯧ ꯀꯧꯏ꯫ ꯏꯕꯣꯆꯧ ꯖ꯭ꯋꯥꯔꯗ ꯑꯌꯥꯎꯕ ꯁꯦꯜ ꯄꯨꯝꯕ ꯊꯥꯗꯣꯛꯄ ꯂꯣꯏꯔꯒ ꯌꯨ ꯊꯛꯂꯒ ꯍꯜꯂꯛꯂꯤꯕꯅꯤ꯫ ꯑꯁꯨꯛ ꯌꯥꯝ ꯑꯩꯅ ꯀꯨꯏꯅ ꯁꯥꯟꯅꯔꯛꯄ ꯖ꯭ꯋꯥꯔꯁꯦ ꯅꯣꯡꯃꯇ ꯁꯦꯜ ꯐꯪꯕ ꯑꯝꯇ ꯌꯥꯎꯗꯦꯃꯤ꯫ ꯇꯠꯄꯒꯤ ꯁꯔꯨꯛ ꯈꯛꯇ꯫ ꯑꯩ ꯃꯁꯤ ꯁꯥꯟꯅꯗꯕꯅ ꯐꯔꯅꯤ꯫ ꯃꯤꯉꯣꯟꯗꯒꯤ ꯄꯩꯁꯥ ꯄꯨꯕꯁꯨ ꯐꯅꯌꯥꯝꯗꯤ ꯌꯥꯝꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯤ ꯁꯛꯍꯦꯟꯕꯤ ꯌꯣꯃꯇꯥ ꯂꯩꯔꯤ꯫ ꯃꯈꯣꯏꯅ ꯁꯦꯜ ꯊꯧꯕ ꯂꯥꯛꯑꯁꯨ ꯑꯩꯒꯤ ꯅꯨꯄꯤꯒ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯕꯗ ꯑꯁꯥꯎꯕꯒ ꯂꯣꯏꯅ ꯐꯗꯣꯏꯖꯥꯠꯅꯤ꯫ ꯁꯣꯝꯗꯅ ꯌꯣꯃꯇꯥꯁꯨ ꯃꯥꯡꯒꯣꯜꯒꯤ ꯗꯥꯔꯤꯗ ꯂꯦꯞꯇꯨꯅ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯔꯤ ꯍꯥꯏꯔꯤ ꯂꯥꯛꯄꯗꯨ ꯌꯦꯡꯂꯒ ꯂꯩ꯫ ꯑꯩꯕꯨ ꯅꯨꯄꯥ ꯑꯁꯤꯗ ꯀꯔꯤ ꯅꯨꯡꯒꯤ ꯌꯨꯝ ꯄꯥꯟꯖꯔꯨꯕꯅꯣ? ꯂꯩꯁꯥꯔꯤꯉꯩꯗ ꯄꯩꯁꯥ ꯄꯥꯏꯕ ꯃꯁꯛ ꯐꯖꯕ ꯅꯨꯄꯥ ꯃꯌꯥꯝ ꯑꯃꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯈꯤꯕ ꯌꯣꯃꯇꯥꯅꯤ꯫ ꯁꯤꯗ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯅꯣꯡꯃꯇ ꯀꯦꯔꯒ ꯂꯩꯒꯦ ꯍꯥꯏꯕꯁꯤꯃ ꯁꯨꯡꯐꯪ ꯍꯦꯛ ꯐꯪꯈꯤꯗ꯭ꯔꯕ꯫ ꯃꯍꯥꯛꯁꯨ ꯁꯦꯜ ꯃꯔꯜ ꯃꯊꯨꯝ ꯂꯩ ꯍꯥꯏꯗꯨꯅ ꯑꯩꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯖ꯭ꯋꯥꯔ ꯁꯥꯟꯅꯕꯗ ꯂꯣꯏꯅ ꯆꯠꯈ꯭ꯔꯦ꯫ ꯂꯩꯍꯧꯔꯤꯕ ꯍꯥꯏꯔꯗꯤ ꯑꯩꯈꯣꯏ ꯑꯅꯤꯅ ꯂꯩꯔꯤꯕ ꯌꯨꯝ ꯑꯁꯤꯗ ꯃꯉꯥꯏꯔꯦ꯫ ꯏꯕꯣꯆꯧꯗꯨ ꯃꯌꯨꯝꯗ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯃꯤꯠꯇꯨ ꯎꯏꯔꯤ ꯎꯏꯔꯤ ꯁꯪꯇꯣꯛꯂꯒ ꯃꯍꯥꯛꯀꯤ ꯂꯣꯏꯅꯕꯤꯗ ꯌꯦꯡꯉꯤ꯫ ꯍꯦ ꯌꯣꯃꯇꯥ, ꯅꯪꯗꯤ ꯃꯄꯥꯟꯗ ꯀꯩꯗꯧꯔꯝꯃꯤꯕ? ꯑꯩ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤꯔꯣ? ꯑꯩꯗꯤ ꯑꯩꯒꯤ ꯌꯨꯝꯗ ꯍꯦꯂꯣꯏ ꯑꯇꯣꯝꯕꯤ ꯑꯃ ꯂꯥꯛꯑꯕꯣꯏ ꯅꯤꯡꯉꯨꯔꯦ, ꯑꯗꯨꯒ ꯅꯪ ꯑꯣꯏꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯄꯩꯁꯥ ꯊꯧꯕ ꯀꯅꯥ ꯀꯅꯥ ꯂꯥꯛꯑꯝꯃꯤ? ꯅꯪ ꯑꯩ ꯁꯤꯈ꯭ꯔꯦꯅ ꯍꯥꯏꯈꯤꯗ꯭ꯔꯣ? ꯆꯨꯔꯤꯗꯨ ꯈꯔ ꯋꯥꯡꯕꯒ ꯏꯕꯣꯆꯧꯗꯨ ꯀꯥꯒꯦ ꯇꯧꯕꯗ ꯑꯣꯟꯊꯈꯤ꯫ ꯌꯣꯃꯇꯥꯁꯨ ꯀꯨꯝꯊꯔꯛꯇꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯍꯨꯒꯠꯂꯤ꯫ ꯏꯕꯣꯆꯧ ꯄꯥꯏꯔꯛꯀꯅꯨ ꯍꯥꯏꯕꯒꯨꯝ ꯃꯍꯥꯛꯀꯤ ꯅꯨꯄꯤꯒꯤ ꯃꯈꯨꯠꯇꯨ ꯀꯟꯊꯣꯛꯏ꯫ ꯁꯣꯛꯂꯛꯀꯅꯨ, ꯅꯪ ꯑꯩꯉꯣꯟꯗ ꯁꯣꯛꯂꯛꯀꯅꯨ꯫ ꯏꯃꯥꯟꯅꯕ ꯃꯌꯥꯝꯅ ꯏꯕꯣꯆꯧꯒꯤ ꯅꯨꯄꯤꯗꯤ ꯃꯁꯛ ꯌꯥꯝ ꯐꯖꯩ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯍꯦꯛ ꯍꯦꯛ ꯂꯛꯅꯔꯤꯅꯤ꯫ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯃꯈꯣꯏꯗ ꯏꯔꯥꯡ ꯇꯧꯔꯨꯕꯒꯤ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯑꯩ ꯏꯇꯣꯝꯗ ꯑꯗꯨꯝ ꯀꯥꯈꯠꯀꯦ, ꯅꯪ ꯁꯣꯛꯂꯛꯀꯅꯨ꯫ ꯃꯆꯥꯗꯨ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯗꯨꯅ ꯎ ꯃꯊꯛꯇ ꯀꯥꯕꯒꯨꯝꯅ ꯃꯥꯡꯒꯣꯟꯗ ꯀꯥꯈꯠꯈ꯭ꯔꯦ꯫ ꯃꯆꯤꯟꯗ ꯆꯣꯔꯣ ꯂꯣꯜꯂ ꯂꯣꯜꯂꯒ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯌꯣꯃꯇꯥ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯃꯤꯠꯇ ꯃꯄꯤ ꯀꯪꯗ꯭ꯔꯕꯅꯤ꯫ ꯉꯁꯤꯒꯤ ꯑꯍꯤꯡꯁꯤꯁꯨ ꯍꯥꯟꯅꯒꯨꯝ ꯃꯈꯣꯜ ꯍꯧꯅ ꯑꯍꯤꯡꯗ ꯀꯞꯄꯤ꯫ ꯃꯍꯥꯛꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯁꯤ ꯂꯩꯀꯥꯏꯒꯤ ꯌꯨꯝ ꯈꯨꯗꯤꯡꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯥꯔꯝꯃꯤ꯫ ꯏꯕꯣꯆꯧꯈꯣꯏꯒꯤ ꯃꯃꯥ ꯃꯄꯥꯅ ꯍꯤꯡꯂꯤꯉꯩꯗ ꯂꯟ ꯊꯨꯝ ꯏꯪꯈꯣꯜ ꯆꯥꯎꯅ ꯊꯅꯝꯃꯤ꯫ ꯏꯕꯣꯆꯧꯅ ꯅꯨꯡꯇꯤꯒꯤ ꯌꯨ ꯊꯛꯄ ꯑꯃꯗꯤ ꯖ꯭ꯋꯥꯔ ꯁꯥꯟꯅꯕꯗ ꯂꯣꯏꯅ ꯌꯣꯟꯊꯣꯛꯈꯤꯕꯅꯤ꯫ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯗꯨꯗ ꯌꯣꯃꯇꯥꯗꯨ ꯇꯔꯦꯡ ꯂꯩꯗꯨꯅ ꯃꯤꯅ ꯁꯤꯡꯅꯝꯕ ꯂꯪꯆꯥꯛ ꯆꯥꯛꯂꯤ꯫ ꯏꯅꯦ ꯀꯕꯣꯛꯂꯩꯅ ꯍꯌꯦꯡ ꯑꯌꯨꯛ ꯉꯟꯅ ꯂꯣꯏꯔꯝꯗꯕ ꯌꯥꯔꯣꯏꯅ ꯍꯥꯏꯕꯅꯤꯅꯦ꯫ ꯄꯩꯁꯥꯁꯨ ꯍꯥꯟꯅ ꯂꯧꯁꯤꯟꯈ꯭ꯔꯕꯅꯤꯅꯦ꯫ ꯍꯦꯛ ꯁꯣꯏꯕꯗ ꯑꯃꯨꯛ ꯃꯤꯋꯥ ꯇꯥꯗꯧꯔꯤꯕꯅꯤ꯫ ꯏꯃꯨꯡꯗꯒꯤ ꯏꯕꯣꯆꯧꯅ ꯂꯥꯎꯔꯛꯏ꯫ ꯌꯣꯃꯇꯥ, ꯇꯥꯅꯤꯡꯗꯦꯀꯣ ꯅꯪꯒꯤ ꯇꯔꯦꯡ ꯂꯩꯕꯒꯤ ꯃꯈꯣꯜꯗꯣ꯫ ꯑꯩ ꯊꯣꯛꯂꯛꯑꯗꯤ ꯅꯪ ꯅꯥꯇꯩ ꯀꯌꯥ ꯆꯥꯔꯣꯏ꯫ ꯌꯣꯃꯇꯥꯁꯨ ꯑꯅꯝ ꯇꯥꯜꯂꯤꯅꯤ ꯍꯥꯏꯗꯨꯅ ꯂꯦꯞꯄ ꯂꯩꯇꯅ ꯆꯥꯛꯂꯤ꯫ ꯏꯕꯣꯆꯧꯗꯨ ꯃꯍꯥꯛꯄꯨ ꯎꯁꯤꯠꯃꯟꯗꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯥꯡ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯇꯔꯦꯡꯗ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯌꯥꯜꯂꯝꯃꯤ꯫ ꯇꯔꯦꯡꯒꯤ ꯂꯪꯍꯤ ꯇꯠꯇꯨꯅ ꯇꯔꯦꯡꯗꯨ ꯂꯩꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯃꯈꯣꯡꯅ ꯇꯔꯦꯡꯗꯨ ꯀꯥꯎꯊꯣꯛꯇꯨꯅ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯪꯈꯤ꯫ ꯌꯣꯃꯇꯥ ꯀꯞꯇꯨꯅ ꯇꯔꯦꯡꯗꯨ ꯃꯥꯡꯒꯣꯜ ꯀꯥꯆꯤꯟ ꯑꯃꯗ ꯏꯟꯁꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ꯫ ꯏꯕꯣꯆꯧ ꯉꯥꯡꯕ ꯌꯥꯕ ꯉꯥꯡꯂꯝꯂꯒ ꯇꯨꯝꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯒ ꯀꯕꯣꯛꯂꯩ ꯃꯍꯥꯛꯀꯤ ꯂꯪꯆꯥꯛ ꯂꯧꯕ ꯂꯥꯛꯏ꯫ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯃꯥꯡꯒꯣꯜꯒꯤ ꯀꯥꯆꯤꯟꯗ ꯌꯣꯃꯇꯥꯒꯤ ꯇꯔꯦꯡ ꯂꯩꯕꯗꯨ ꯎꯔꯦ꯫ ꯏꯕꯣꯆꯧꯅ ꯁꯣꯏꯗꯅ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯈꯪꯉꯤ꯫ ꯌꯣꯃꯇꯥꯒꯤ ꯑꯋꯥꯕ ꯈꯪꯂꯗꯨꯅ ꯑꯊꯤꯕ ꯈꯣꯟꯅꯗꯤ ꯆꯩꯔꯝꯗ꯭ꯔꯦ꯫ ꯆꯥꯛꯄ ꯂꯣꯏꯕ ꯂꯪꯆꯥꯛ ꯑꯗꯨ ꯈꯛꯇ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯏꯕꯣꯆꯧꯗꯨ ꯍꯤꯗꯥꯛ ꯊꯛꯃꯟꯕꯅ ꯃꯁꯥ ꯁꯨꯝ ꯁꯨꯝ ꯁꯣꯛꯆꯤꯜꯂꯛꯏ꯫ ꯌꯣꯃꯇꯥꯁꯨ ꯃꯁꯥ ꯉꯝꯂꯛꯇꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯁꯦꯕꯥ ꯇꯧꯅꯅꯕ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯍꯧꯒꯠꯄ ꯉꯝꯗꯕꯅ ꯆꯥꯕ ꯊꯛꯄꯒꯤ ꯃꯇꯝ ꯌꯥꯝꯅ ꯀꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯄꯨꯝꯕꯗ ꯃꯕꯨꯛ ꯌꯦꯛꯇꯨꯅ ꯂꯩ꯫ ꯃꯁꯤꯒꯤ ꯃꯊꯛꯇ ꯏꯕꯣꯆꯧꯅ ꯅꯨꯡꯗꯥꯡ ꯊꯦꯡꯅ ꯍꯟꯖꯤꯜꯂꯛꯇꯨꯅ ꯑꯃꯨꯛꯁꯨ ꯑꯣꯠꯄꯤꯔꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯗꯅꯤ
Ibochau yu thaktuna halai. Mahaki nupi Yomatado mabuk chakpa henmanbana phamung mamangda tharo tharo onduna leirami. Yomatado mahaki nupi ni haibadi khanglibani. Tauramliba mataudu ubada mahak swai lawi. Phanayam phattaba ama oirabaso mikuptudadi mahaki nupida hanagumna ngangdre. Sensilaktuna Yomata nangadurge se chumna mude hipo. Ai pukse chakpana khangba ngamdre. Maibam ta kawruchu. Natrabadi ai sikibada halani. Ibochau so masado hai duna manak nakpada leiba maiba kawba chatki. Maiba adushu Yomatagini haibadagi lakpani. Ibochau na naba oiramlabadi laklamloi. Maibadugi maming Chaubal kawi. Chaubal do maiba oibagi mahidi karisu leiba natte. Adubu mahaki mapana aphawba maiba ama oirambagi anaba phananaba hida kaya thanami. Khungang aduda maiba kanasu leitabana mayamna narakpa matamda Chaubalbu kongnabani. Mahakna naha oiringaida nupi angangda makhut sanglubagi wathok yamna leikrabani. Kanagumba imung kharadi phanayam kanna machanupi natraga loinabi masa ngamlaktrabasu Chaubal kawbagi mahut atopa khungangdagi maiba kawba chenarami. Ibochaudi sel supai dabaga hidak sungauribani. Pumnamak ase karisu khanjaludre. Chaubalbu mahaki mayumda puduna lai. Chaubal so mabuk yekpada thaknaba hidak mahi ado puduna lai. Makoy yum yorabada Yomatana hipliba phamung manakta changnai. Yomatadi mamit ushinduna phamungda naheduna ayekpadu khangli. Khongjal yangna chenbada Ibochaudi ware haiduna phamthaduna phaglangda nga thakre. Yomata mau anobui oiringai lambi lamhangda thengnabada Chaubalna laknaba kaya yaukrabani. Se ai yenge. Nasa soi haiduna kaisu khanganu ko. Aina tawribase nangi phananabani. Chaubalgi ka henjilakpa mataudo Yomatana su khanglami. Dada, ai kaisu tawdre. Anaba yengbirano. Ibochauna kaino nangna oja maibada hariduba. Nangna sidogi tawrambaduda aina nungaite haiduna kawrubani. Aduga nangna oja maibada ikaiba piba. Mahakna yu ngauraga kanna ngangba aduda hena kire Chaubaldi. Yomata aikoidi laiga khusamnaraga hingliba mini. Nangna nasa soklaga yengba nungaite hairabanina hidak ase thakjilo. Aduga ne phabre yung phatta phatrabadi hayeng aibu amuk kawba lauko. Ase hairaga maibadu chatke. Nongmagi Yomatado masa sokpa henjilai. Yengbada phibam ama kaire. Ibochaudo masa manungda soklakpa amadi lan thumpumba amata leiraktabadagi wakhal kharadi tarakle. Ibochaudo mahaki nupi anaba layengnaba mamanabadagi sel khara puge haiduna laklami. Mamanaba pumba makhoy gi nupi leiraba ngaktani. Adubu makhoyna Yomatabo apam nungshi phawrami. Ibochauna itaw aigi nupi Yomatado masa yamna sokjile. Layengnaba paisa amata aingonda leite. Itawna leiradi kharadang pibiyo. Hanagiduga ai punna singjarake. Hoine ichan Yomatagine hairadi aikhoy miyam leiri kaino. Ado hore nungdangse nakhoy imungda insang ahawba majase. Aina hore lakpada nangi apamba sel ado soiduna purangnake. Ibochauna tapna hairai. Itaw ai hidak thakpa jwar sanabase thadoklage haina khale. Ai nupi yamna naha oina aruba phibamda leiri. Hojikso mabuk chai haiduna phamungda onduna lehawe. Nahankhai asukoiba matamse ngauminaduna lakpani. Ngasi khak aina haibasida nangna yadradi tinarubagi kai kanake. Nangonda hana aigi sel mayam ama tonduna le. Ngasi amu hairaklabaso aina bigena hairidana. Ibochaudu upai leite mamanabana hairiba aduda yarami. Numidangi matamni makhoy manga nganu achauba ama pairaga Ibochaugi mayumda lai. Matamdu nongju tha oibana nongsu kanna churi. Makhoy tarukto insang thongba loiraga yu thaklami.
ꯏꯕꯣꯆꯧꯗꯨ ꯊꯛꯂꯔꯣꯏ ꯍꯥꯏꯅ ꯐꯅꯌꯥꯝ ꯀꯟꯅ ꯍꯣꯠꯅꯕꯅꯤ꯫ ꯃꯃꯥꯟꯅꯕ ꯃꯌꯥꯝ ꯑꯗꯨꯅ ꯃꯥꯟꯅꯔꯒ ꯄꯤꯊꯛꯂꯝꯃꯤ꯫ ꯅꯤꯁꯥ ꯅꯨꯡꯉꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏꯅ ꯏꯟꯁꯤꯟꯗ꯭ꯔꯕꯁꯨ ꯃꯇꯣꯝꯇ ꯍꯩꯗꯨꯅ ꯊꯛꯄ ꯍꯧꯈ꯭ꯔꯦ꯫ ꯏꯕꯣꯆꯧꯗꯤ ꯀꯥ ꯍꯦꯟꯅ ꯊꯛꯆꯤꯟꯈꯤꯕꯅ ꯃꯁꯥꯗꯨ ꯎꯏꯊꯔꯦ꯫ ꯃꯀꯣꯛꯇꯣ ꯍꯥꯏꯕ ꯍꯦꯟꯃꯟꯕꯅ ꯃꯈꯥꯗ ꯍꯤꯞꯊꯈ꯭ꯔꯦ꯫ ꯐꯝꯕ ꯍꯧꯒꯠꯄ ꯉꯝꯗ꯭ꯔꯦ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯂꯩꯈꯤꯕ ꯑꯗꯨꯗ ꯃꯈꯣꯏ ꯑꯇꯩꯗꯨ ꯇꯥꯟꯖꯥ ꯆꯥꯔꯦ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯃꯉꯥꯗꯨ ꯍꯧꯒꯠꯇꯨꯅ ꯍꯥꯏꯔꯤ ꯍꯥꯏꯔꯤ ꯇꯧꯔꯒ ꯌꯣꯃꯇꯥꯅ ꯇꯨꯝꯂꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯌꯣꯃꯇꯥ, ꯌꯣꯃꯇꯥ, ꯉꯁꯤꯗꯤ ꯅꯪ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯅꯨꯀꯣ꯫ ꯑꯩꯈꯣꯏꯁꯨ ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯒꯤ ꯃꯃꯥꯟꯅꯕ ꯉꯥꯛꯇꯅꯦ꯫ ꯅꯨꯄꯥꯒꯤ ꯅꯨꯄꯥ ꯆꯞ ꯃꯥꯟꯅꯩ ꯀꯩꯅꯣ꯫ ꯌꯣꯃꯇꯥꯁꯨ ꯇꯨꯝꯊꯕꯗ ꯉꯥꯏꯔꯤꯕꯅꯤ꯫ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯦꯞꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯈꯪꯉꯤ꯫ ꯀꯔꯤꯒꯤꯅꯣ ꯅꯈꯣꯏꯅ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯂꯛꯂꯤꯕ ꯑꯁꯦ? ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯀꯥꯏꯗ ꯂꯩꯈ꯭ꯔꯦ? ꯇꯥꯕ꯭ꯔꯣ? ꯅꯪꯒꯤ ꯅꯃꯥꯟꯅꯕꯁꯤꯡꯁꯤꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯅꯪ ꯀꯥꯏꯗ ꯂꯩꯒꯦ? ꯅꯪꯒꯤ ꯅꯄꯨꯔꯣꯏꯕꯗꯤ ꯑꯁꯤꯕ ꯑꯃꯒꯨꯝꯅ ꯃꯃꯤꯠꯇꯣ ꯎꯏꯔꯤ ꯎꯏꯔꯤ ꯄꯥꯡꯗꯨꯅ ꯂꯩꯍꯧꯕꯅꯤ꯫ ꯍꯧꯗꯣꯔꯛꯑꯣ ꯍꯥꯏꯕ꯭ꯔꯣ? ꯉꯁꯤꯗꯤ ꯃꯍꯥꯛ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯅꯤꯅꯦ꯫ ꯅꯈꯣꯏ ꯑꯩꯒꯤ ꯏꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯀꯅꯣ꯫ ꯑꯩꯉꯣꯟꯗ ꯁꯣꯛꯂꯛꯀꯅꯣ꯫ ꯑꯩꯉꯣꯟꯗ ꯍꯦꯛ ꯁꯣꯛꯂꯛꯄꯗ ꯅꯈꯣꯏ ꯂꯣꯏꯅ ꯍꯥꯠꯀꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯨꯠꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯈꯨꯠꯇꯨ ꯏꯟꯊꯣꯛꯏ꯫ ꯌꯣꯃꯇꯥꯅ ꯂꯥꯎꯔꯤꯕ ꯑꯗꯨ ꯏꯕꯣꯆꯧꯅ ꯇꯥꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯍꯧꯒꯠꯀꯦ ꯍꯦꯛ ꯇꯧꯕꯒ ꯆꯦꯞꯅ ꯍꯦꯛꯇ ꯇꯨꯈꯤ꯫ ꯅꯨꯄꯤ ꯑꯅꯥꯕꯤ, ꯅꯪꯅ ꯑꯩꯈꯣꯏ ꯃꯉꯥꯗ ꯀꯩꯗꯧꯕ ꯉꯝꯗꯣꯏꯕ? ꯌꯦꯡꯉꯨ ꯑꯩꯈꯣꯏ ꯃꯉꯥꯁꯦ ꯉꯁꯤꯗꯤ ꯅꯪ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯑꯣꯜꯂꯣ꯫ ꯌꯣꯃꯇꯥ ꯌꯥꯝꯅ ꯊꯨꯅ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯏꯟꯊꯣꯛꯇꯨꯅ ꯆꯦꯟꯅꯅꯕ ꯇꯧꯏ꯫ ꯃꯕꯨꯛꯇꯨ ꯌꯦꯛꯄꯅ ꯀꯟꯅ ꯆꯦꯟꯕꯁꯨ ꯉꯝꯗꯦ꯫ ꯅꯨꯄꯥꯁꯤꯡꯗꯨ ꯂꯣꯏꯅ ꯌꯨ ꯉꯥꯎꯕꯅ ꯃꯁꯥꯗꯨ ꯌꯥꯝ ꯈꯦꯡꯕꯗꯤ ꯑꯣꯏꯗꯦ꯫ ꯌꯣꯃꯇꯥꯅ ꯂꯤꯠꯂꯒ ꯆꯦꯟꯈꯤꯕ ꯑꯗꯨꯗ ꯅꯨꯄꯥ ꯑꯃꯅ ꯂꯥꯎꯔꯛꯏ꯫ ꯆꯦꯟꯈ꯭ꯔꯦ, ꯐꯥꯎꯅꯤ ꯅꯣꯏꯕꯣ꯫ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯗꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯍꯤꯡꯂꯔꯣꯏ꯫ ꯌꯣꯃꯇꯥꯅ ꯊꯣꯡꯒꯤ ꯄꯣꯅꯥꯗꯨ ꯂꯥꯝꯗꯨꯅ ꯍꯥꯡꯗꯣꯔꯛꯂꯒ ꯆꯦꯟꯊꯣꯔꯛꯄꯗ ꯃꯈꯣꯡꯗꯨ ꯃꯈꯥꯗ ꯂꯧꯗꯨꯅ ꯇꯨꯁꯤꯜꯂꯝꯃꯤ꯫ ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯆꯦꯟꯅꯅꯕ ꯍꯣꯠꯅꯩ꯫ ꯅꯨꯄꯥꯁꯤꯡꯗꯨ ꯆꯦꯟꯊꯣꯔꯛꯇꯨꯅ ꯌꯣꯃꯇꯥꯅ ꯆꯦꯟꯈꯤꯒꯦ ꯇꯧꯕꯒ ꯅꯥꯆꯦꯛꯇꯒꯤ ꯀꯟꯅ ꯏꯜꯂꯤ꯫ ꯌꯣꯃꯇꯥꯗꯨ ꯃꯥꯡꯒꯣꯜ ꯀꯥꯆꯤꯟꯗ ꯆꯪꯁꯤꯟꯗꯨꯅ ꯎꯞꯂꯒ ꯇꯨꯁꯤꯜꯂꯤ꯫ ꯃꯍꯥꯛꯅ ꯎꯞꯁꯤꯜꯂꯤꯕ ꯑꯗꯨ ꯇꯔꯦꯡꯒꯤ ꯌꯣꯠꯇ꯭ꯔꯦꯡ ꯌꯣꯠꯇ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛ ꯃꯁꯥꯗꯨ ꯂꯦꯡꯕ ꯉꯝꯗꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯅꯪ ꯆꯦꯟꯈꯣꯗꯅ, ꯆꯦꯟꯕ ꯉꯝꯗ꯭ꯔꯕꯣ? ꯑꯁꯤ ꯍꯥꯏꯔꯒ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯕꯗ ꯃꯅꯤꯡꯂꯣꯝꯗ ꯑꯇꯨꯝꯕ ꯃꯆꯤꯟ ꯑꯃ ꯐꯥꯎꯗꯣꯔꯛꯄꯗꯨ ꯎꯔꯛꯏ꯫ ꯌꯣꯃꯇꯥꯁꯦ, ꯑꯩꯅ ꯏꯟꯕꯗ ꯃꯕꯨꯛꯇ ꯃꯆꯤꯟ ꯇꯨꯝꯕ ꯑꯃꯅ ꯊꯤꯟꯈ꯭ꯔ ꯃꯥꯜꯂꯦ꯫ ꯃꯍꯥꯛ ꯁꯤꯔꯦ꯫ ꯑꯩꯈꯣꯏ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯜꯍꯧꯕꯅ ꯐꯅꯤ꯫ ꯃꯤꯅ ꯎꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯔꯅꯤ꯫ ꯉꯥꯏꯈꯣ, ꯑꯩꯈꯣꯏꯁꯨ ꯑꯁꯨꯝꯅ ꯍꯥꯠꯀꯦ ꯍꯥꯏꯅ ꯇꯧꯈꯤꯕꯗꯤ ꯅꯠꯇꯦ꯫ ꯁꯣꯏꯈ꯭ꯔꯕꯗꯤ ꯁꯣꯏꯈ꯭ꯔꯦ, ꯑꯃꯨꯛ ꯍꯤꯡꯂꯛꯎ ꯌꯥꯔꯔꯣꯏ꯫ ꯏꯕꯣꯆꯧꯁꯨ ꯃꯈꯧꯔꯤ ꯃꯦꯠꯇꯨꯅ ꯍꯥꯠꯇꯣꯛꯂꯝꯂꯁꯦ꯫ ꯅꯠꯇ꯭ꯔꯗꯤ ꯃꯍꯥꯛꯅ ꯁꯣꯏꯗꯅ ꯃꯌꯥꯝꯗ ꯍꯥꯏꯗꯣꯔꯛꯀꯅꯤ꯫ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯏꯃꯨꯡꯗ ꯆꯪꯂꯒ ꯏꯕꯣꯆꯧꯕꯨ ꯈꯧꯔꯤ ꯃꯦꯠꯂꯒ ꯍꯥꯠꯂꯝꯃꯤ꯫ ꯌꯣꯃꯇꯥ ꯑꯃꯁꯨꯡ ꯏ ꯇꯩꯔꯕ ꯇꯔꯦꯡꯗꯨ ꯄꯨꯔꯛꯇꯨꯅ ꯎꯃꯪ ꯃꯌꯥꯗ ꯂꯩꯕ ꯑꯁꯣꯡꯕ ꯈꯣꯡꯕꯥꯜ ꯑꯃꯗ ꯊꯥꯗꯔꯝꯃꯤ꯫ ꯅꯣꯡꯉꯥꯜꯂꯕ ꯃꯇꯨꯡꯗ ꯏꯕꯣꯆꯧ ꯁꯤꯔꯒ ꯂꯩꯕꯗꯨ ꯊꯦꯡꯅꯔꯛꯈꯤ꯫ ꯃꯍꯥꯛ ꯈꯧꯔꯤ ꯎꯇꯣꯡ ꯀꯥꯏꯔꯝꯕ ꯑꯗꯨꯗ ꯃꯤꯅ ꯍꯥꯠꯂꯝꯕꯅꯤ ꯍꯥꯏꯕ ꯈꯪꯉꯤ꯫ ꯃꯍꯥꯛꯀ ꯍꯦꯛ ꯍꯦꯛ ꯄꯨꯟꯕ ꯃꯃꯥꯟꯅꯕꯁꯤꯡ ꯑꯗꯨꯗ ꯆꯤꯡꯅꯕꯗꯤ ꯐꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯅ ꯎꯍꯧꯗꯕ ꯃꯔꯝꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈꯤ꯫ ꯌꯣꯃꯇꯥꯗꯤ ꯀꯅꯥꯅꯁꯨ ꯊꯤꯕ ꯈꯪꯈꯤꯗꯔꯦ꯫ ꯌꯣꯃꯇꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨ ꯃꯩ ꯊꯥꯗꯕꯅ ꯃꯍꯥꯛꯀꯤ ꯊꯋꯥꯏꯅ ꯂꯥꯏꯔꯝꯂꯦꯟ ꯌꯧꯕ ꯉꯝꯂꯝꯗꯦ꯫ ꯃꯍꯥꯛ ꯚꯨꯠ ꯑꯣꯟꯗꯨꯅ ꯎꯃꯪ ꯑꯗꯨꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯂꯝꯍꯥꯡ ꯑꯃꯗ ꯌꯣꯃꯇꯥ ꯍꯥꯠꯈꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨ ꯌꯨ ꯊꯛꯇꯨꯅ ꯋꯥꯔꯤ ꯁꯥꯅꯔꯤ꯫ ꯏꯇꯥꯎ, ꯑꯩꯈꯣꯏꯅ ꯍꯦꯛ ꯁꯣꯏꯕꯗꯒꯤ ꯌꯣꯃꯇꯥꯗꯨ ꯁꯤꯈꯤꯗ꯫ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯌꯥꯝ ꯋꯥꯔꯧꯔꯝꯒꯅꯤ꯫ ꯀꯔꯤꯒꯤ ꯋꯥꯔꯧꯗꯣꯏꯅꯣ? ꯃꯍꯥꯛꯅ ꯁꯤꯉꯝꯗ ꯍꯤꯡꯉꯝꯗ ꯂꯩꯕꯒꯤ ꯃꯍꯨꯠ ꯑꯩꯈꯣꯏꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯁꯤꯈꯤꯕꯗꯣ ꯃꯍꯥꯛ ꯂꯥꯏꯕꯛ ꯌꯥꯝ ꯐꯔꯕꯅꯤ꯫ ꯏꯕꯣꯆꯧꯅ ꯑꯣꯠꯄꯒꯤ ꯃꯍꯨꯠ ꯁꯤꯈꯤꯕꯗꯨꯅ ꯍꯦꯟꯅ ꯐꯔꯦ ꯍꯥꯏꯁꯤꯅꯤ꯫ ꯃꯍꯥꯛꯅ ꯁꯤꯈ꯭ꯔꯁꯨ ꯑꯩꯈꯣꯏꯅ ꯅꯤꯡꯕꯗꯣ ꯍꯦꯛ ꯊꯨꯡꯂꯒ ꯁꯤꯈ꯭ꯔꯗꯤ ꯐꯩꯗꯅ꯫ ꯑꯗꯨꯗꯤ ꯅꯠꯇꯦ,
ꯀꯔꯣꯝꯗꯒꯤ ꯀꯃꯥꯏ ꯆꯦꯟꯊꯣꯛꯈ꯭ꯔꯤꯅꯣ ꯈꯪꯗꯦ ꯅꯣꯏꯁꯤꯗꯤ ꯌꯣꯃꯇꯥꯁꯦ ꯂꯩꯁꯥꯔꯤꯉꯩꯗ ꯑꯩꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯔꯝꯕ ꯅꯨꯄꯤꯅꯤ ꯑꯩꯕꯨ ꯄꯩꯁꯥ ꯄꯥꯏꯗꯦꯅ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯂꯨꯍꯣꯡꯕ ꯌꯥꯈꯤꯗꯕꯅꯤ ꯃꯍꯥꯛꯅ ꯑꯩꯉꯣꯟꯗ ꯂꯩꯔꯝꯂꯗꯤ ꯅꯈꯣꯏ ꯃꯌꯥꯝꯅ ꯃꯉꯣꯟꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯗꯣ ꯌꯦꯡꯍꯜꯂꯝꯂꯣꯏ ꯍꯦꯔꯥ ꯏꯇꯥꯎꯒꯤ ꯋꯥꯗꯨꯗꯤ ꯑꯩ ꯌꯥꯅꯤꯡꯗꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯊꯤꯔꯤꯕ ꯅꯨꯄꯤꯁꯤꯡꯁꯦ ꯅꯣꯡꯃꯇ ꯄꯜꯂꯒ ꯉꯥꯡꯅꯕ ꯌꯥꯎꯈꯤꯕ꯭ꯔꯥ ꯇꯥꯏꯕꯣꯆꯧꯅ ꯑꯗꯨꯛ ꯐꯖꯕ ꯅꯨꯄꯤꯗꯣ ꯀꯩꯁꯨ ꯊꯧꯁꯥꯕꯤꯗꯕꯗꯒꯤ ꯑꯩꯈꯣꯏꯅ ꯃꯤꯇꯥꯔꯨꯕꯒꯤ ꯋꯥꯅꯤ ꯌꯥꯔꯦꯁꯦ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒꯨꯝꯁꯦ ꯃꯈꯣꯏ ꯃꯇꯩ ꯃꯅꯥꯎꯗꯣ ꯂꯥꯏꯔꯩꯄꯥꯛꯇ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯅꯤ ꯃꯈꯣꯏꯅ ꯑꯍꯥꯡꯕ ꯂꯝꯍꯥꯡ ꯑꯗꯨꯗ ꯂꯩꯔꯤꯉꯩ ꯎꯃꯪ ꯃꯅꯨꯡꯗꯒꯤ ꯏꯁꯩ ꯁꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯝꯃꯤ ꯀꯅꯥꯅꯣ ꯅꯨꯡꯁꯤꯕ ꯈꯣꯟꯖꯦꯜ ꯑꯃ ꯏꯁꯩ ꯁꯛꯂꯤꯁꯤꯕꯣ ꯏꯁꯩ ꯁꯛꯄ ꯑꯣꯏꯔꯝꯃꯣꯏꯗ ꯂꯝꯍꯨꯏꯅ ꯈꯣꯡꯕ ꯑꯣꯏꯔꯝꯒꯅꯤ ꯑꯁꯨꯛ ꯌꯥꯝ ꯐꯖꯅ ꯁꯛꯏꯕ ꯏꯁꯩꯁꯤꯕꯨ ꯂꯝꯍꯨꯏꯅ ꯈꯣꯡꯕ ꯑꯣꯏꯔꯝꯅꯤ ꯀꯥꯏ ꯑꯩꯈꯣꯏ ꯆꯪꯂꯒ ꯌꯦꯡꯅꯔꯨꯁꯦ ꯑꯩꯗꯤ ꯇꯜꯂꯤꯀꯣ ꯃꯈꯣꯜꯁꯦ ꯌꯣꯃꯇꯥꯒꯤ ꯌꯥꯝ ꯃꯥꯟꯗ꯭ꯔꯣ ꯆꯠꯄ ꯌꯥꯎꯕ ꯉꯝꯃꯣꯏꯀꯣ ꯑꯃꯅ ꯈꯨꯝꯂꯛꯏ ꯕꯤꯍꯥꯔꯤ ꯅꯪ ꯍꯌꯦꯡꯗꯒꯤ ꯑꯩꯈꯣꯏꯒ ꯄꯨꯟꯕ ꯌꯥꯔꯔꯣꯏ ꯅꯨꯄꯥ ꯊꯣꯛꯇꯕ ꯅꯈꯣꯏꯗꯤ ꯏꯃꯨꯡꯗ ꯅꯃꯥ ꯅꯄꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯩꯌꯨ ꯏꯇꯥꯎ ꯃꯌꯥꯝ ꯈꯣꯟꯖꯦꯜꯁꯦ ꯌꯥꯝ ꯐꯖꯩ ꯀꯅꯥꯅ ꯁꯛꯂꯤꯅꯣ ꯑꯃꯨꯛꯇꯪ ꯌꯦꯡꯂꯨꯁꯤ ꯂꯥꯎ ꯕꯤꯍꯥꯔꯤ ꯅꯪꯗꯤ ꯌꯨꯝꯗ ꯍꯜꯂꯝꯃꯣ ꯇꯨꯝꯃꯨꯔꯣ ꯅꯨꯡꯉꯥꯏꯅ ꯕꯤꯍꯥꯔꯤꯗꯨ ꯃꯌꯨꯝꯗ ꯍꯟꯈꯤꯒꯦ ꯍꯥꯏꯅ ꯇꯧꯏ ꯃꯃꯥꯟꯅꯕ ꯑꯃꯅ ꯆꯠꯈꯤꯕ ꯌꯥꯔꯣꯏ ꯍꯥꯏꯗꯨꯅ ꯊꯤꯡꯏ ꯉꯁꯥꯏ ꯍꯦꯛ ꯍꯧꯔꯛꯄꯗꯒꯤ ꯊꯛꯃꯤꯟꯅꯗꯅ ꯆꯥꯃꯤꯟꯅꯗꯅ ꯇꯧꯔꯒ ꯅꯇꯣꯝꯇ ꯍꯜꯂꯒꯦ ꯍꯥꯏꯁꯤꯕꯨ ꯀꯔꯝꯕ ꯋꯥꯈꯜꯅꯣ ꯍꯟꯈꯤꯕ ꯌꯥꯔꯣꯏꯀꯣ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯇꯣꯏꯅꯤ ꯏꯁꯩ ꯁꯛꯏꯁꯦ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯉꯨꯗꯣꯏꯅꯤ ꯕꯤꯍꯥꯔꯤ ꯌꯥꯝꯅ ꯀꯤꯅ ꯃꯈꯣꯏꯁꯤꯡꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯇꯝꯅ ꯂꯥꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨꯒꯤ ꯃꯅꯥꯛ ꯅꯛꯁꯤꯜꯂꯛꯄꯗ ꯃꯈꯣꯜꯗꯨ ꯍꯧꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯏ ꯇꯥꯔꯝꯕ ꯈꯣꯟꯖꯦꯜꯗꯨ ꯂꯦꯞꯈꯤꯗꯨꯅ ꯅꯨꯄꯤ ꯑꯃꯅ ꯀꯞꯅ ꯇꯔꯦꯡ ꯂꯩꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ ꯏꯇꯥꯎ ꯅꯨꯄꯤꯁꯤꯅ ꯀꯞꯄꯤꯁꯦ ꯀꯩꯗꯧꯔꯖꯥꯠꯅꯣ ꯑꯩꯈꯣꯏ ꯈꯣꯡꯖꯦꯜ ꯂꯥꯡꯁꯤꯟꯁꯦ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯆꯠꯂꯝꯕꯗꯒꯤ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯏ ꯕꯤꯍꯥꯔꯤꯁꯨ ꯀꯤꯅ ꯃꯈꯣꯏꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯂꯥꯛꯂꯤ ꯌꯣꯃꯇꯥꯒꯤ ꯑꯁꯤꯕ ꯊꯋꯥꯏꯅ ꯂꯥꯏꯔꯝꯂꯦꯟꯗ ꯇꯤꯟꯕ ꯉꯝꯗꯅ ꯎꯃꯪ ꯑꯗꯨꯗ ꯉꯁꯤꯁꯨ ꯂꯩꯔꯤ ꯃꯁꯛ ꯐꯖꯕꯤ ꯑꯃꯒꯤ ꯁꯛꯂꯣꯟ ꯂꯧꯗꯨꯅ ꯃꯍꯥꯛꯀꯤ ꯈꯥꯡꯄꯣꯛꯁꯪ ꯑꯃꯒꯤ ꯃꯃꯥꯡꯗ ꯐꯝꯗꯨꯅ ꯇꯔꯦꯡ ꯎꯪꯂꯤ ꯃꯈꯣꯏ ꯃꯌꯥꯝꯁꯨ ꯌꯣꯃꯇꯥꯒꯤ ꯃꯅꯥꯛ ꯌꯧꯁꯤꯜꯂꯛꯏ ꯃꯁꯛꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯑꯁꯨꯛꯄ ꯎꯃꯪ ꯑꯁꯤꯗ ꯃꯍꯥꯛ ꯃꯇꯣꯝꯇ ꯂꯩꯔꯤ ꯃꯥꯜꯂꯤꯅꯦ ꯃꯌꯥꯝ ꯑꯩ ꯂꯛꯅꯒꯦ ꯅꯈꯣꯏ ꯑꯩꯒꯤ ꯇꯨꯡ ꯏꯟꯅꯔꯛꯎ ꯁꯒꯦꯟꯕꯤ ꯅꯪꯒꯤ ꯃꯤꯡꯕꯨ ꯀꯩ ꯀꯧꯒꯦ ꯃꯥꯟꯖꯈꯣꯏꯗꯤ ꯅꯨꯡꯖꯥ ꯅꯍꯥꯛꯄꯨ ꯎꯕꯗ ꯊꯃꯣꯏꯁꯦ ꯃꯍꯤ ꯂꯥꯡꯉꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯈꯣꯏ ꯃꯌꯥꯝ ꯍꯧꯅꯗꯨꯅ ꯅꯣꯛꯏ ꯌꯣꯃꯇꯥꯁꯨ ꯅꯣꯛꯅ ꯈꯨꯝꯂꯛꯏ ꯑꯩꯁꯦ ꯀꯅꯥ ꯑꯃꯇꯅ ꯅꯨꯡꯁꯤꯕꯤꯗꯦ ꯑꯗꯨꯅ ꯅꯨꯡꯁꯤꯕꯤꯔꯛꯅꯕ ꯍꯥꯏꯗꯅ ꯅꯨꯡꯁꯤ ꯍꯥꯏꯅ ꯀꯧꯖꯩꯌꯦ ꯀꯔꯤ ꯅꯪꯕꯨ ꯀꯅꯥ ꯑꯃꯇꯅ ꯅꯨꯡꯁꯤꯗꯦ ꯍꯥꯏꯕ ꯃꯤꯁꯤꯡꯁꯦ ꯌꯥꯝ ꯐꯠꯇꯦ ꯑꯇꯩꯅ ꯐꯠꯇ꯭ꯔꯁꯨ ꯑꯩꯈꯣꯏꯗꯤ ꯐꯕꯅꯦ ꯌꯣꯃꯇꯥꯅ ꯎꯃꯪ ꯃꯅꯨꯡ ꯑꯗꯨꯗ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯑꯃꯗꯤ ꯅꯣꯡ ꯆꯨꯍꯜꯂꯛꯏ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯅꯣꯡ ꯆꯣꯠꯂꯦ ꯍꯥꯏꯗꯨꯅ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯒꯤ ꯑꯄꯤꯛꯄ ꯄꯥꯈꯜ ꯑꯗꯨꯗ ꯆꯪꯂꯛꯏ ꯅꯨꯡꯁꯤꯠꯅ ꯁꯤꯜꯂꯛꯄ ꯑꯗꯨꯗ ꯌꯣꯃꯇꯥꯒꯤ ꯐꯤ ꯑꯗꯨ ꯍꯨꯝꯗꯣꯛꯇꯨꯅ ꯃꯈꯥꯗ ꯇꯥꯈꯤ ꯃꯍꯥꯛ ꯈꯨꯜꯂꯨꯗ꯭ꯔꯦ ꯃꯈꯥ ꯇꯥꯅ ꯇꯔꯦꯡ ꯑꯗꯨꯃꯛ ꯂꯩꯔꯤ ꯃꯍꯥꯛꯀꯤ ꯐꯖꯕ ꯁꯕꯥꯟ ꯑꯗꯨ ꯎꯕꯗ ꯅꯨꯄꯥꯁꯤꯡꯗꯨ ꯃꯈꯨꯠ ꯊꯤꯟꯅꯗꯨꯅ ꯀꯂꯛꯅ ꯌꯦꯡꯅꯔꯤ ꯕꯤꯍꯥꯔꯤꯅ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯕꯗ ꯂꯪꯍꯤ ꯑꯃꯗꯤ ꯌꯣꯠꯆꯦꯡ ꯌꯣꯠꯇ ꯏ ꯇꯩꯕꯗꯨ ꯎꯔꯝꯃꯤ ꯃꯍꯥꯛ ꯀꯤꯕꯅ ꯋꯥ ꯉꯥꯡꯊꯣꯛꯄ ꯐꯥꯎꯕ ꯉꯝꯈꯤꯗ꯭ꯔꯦ ꯃꯀꯂꯥꯛ ꯅꯤꯛꯇꯨꯅ ꯃꯀꯣꯛꯇꯨ ꯇꯞꯅ ꯅꯣꯟꯊꯗꯨꯅ ꯃꯈꯣꯡ ꯑꯅꯤꯒꯤ ꯑꯍꯣꯕꯗꯒꯤ ꯌꯦꯡꯉꯤ ꯑꯗꯨꯝꯅ ꯌꯦꯡꯕ ꯑꯗꯨꯗ ꯌꯣꯃꯇꯥꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯑꯗꯨ ꯎꯔꯦ ꯃꯍꯥꯛ ꯀꯤꯃꯟꯕꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯔꯦ ꯃꯃꯥꯟꯅꯕ ꯑꯇꯩꯅ ꯅꯨꯄꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯅꯤꯡ ꯍꯟꯗꯨꯅ ꯃꯌꯨꯝ ꯇꯝꯅ ꯆꯦꯟꯈ꯭ꯔꯦ ꯌꯣꯃꯇꯥꯅ ꯅꯈꯣꯏ ꯃꯌꯥꯝ ꯏꯪꯂꯝꯂꯅꯤ ꯃꯅꯨꯡꯗ ꯐꯃꯨꯡ ꯊꯥꯕꯅꯤ ꯆꯪꯂꯒ ꯄꯣꯊꯥꯒꯦ ꯍꯥꯏꯔꯁꯨ ꯄꯣꯊꯥꯋꯣ ꯑꯩꯈꯣꯏꯅ ꯅꯪꯒꯤ ꯏꯃꯨꯡꯁꯤꯗ ꯂꯩꯔꯗꯤ ꯅꯪꯅ ꯃꯐꯝ ꯀꯗꯥꯏꯗ ꯂꯩꯒꯅꯤ ꯃꯅꯨꯡꯗ ꯆꯪꯂꯗꯤ ꯀꯥꯗꯣ ꯌꯥꯝꯅ ꯆꯥꯎꯕꯅꯤ ꯑꯩꯅ ꯃꯈꯥꯗ ꯑꯗꯨꯝ ꯇꯨꯝꯒꯦ ꯅꯈꯣꯏꯅ ꯃꯊꯛꯇ ꯑꯗꯨꯝ ꯇꯨꯝꯃꯣ ꯌꯥꯏ ꯑꯗꯨꯝꯅ ꯏꯆꯜꯅ ꯑꯩꯈꯣꯏꯕꯨ ꯅꯕꯨꯡꯃꯛꯅꯤ ꯈꯜꯂꯤꯕꯗꯣ ꯌꯥꯝ ꯐꯩ
ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯐꯕ ꯅꯨꯄꯥ ꯉꯥꯛꯇꯅꯤ꯫ ꯏꯕꯨꯡꯁꯤꯡ, ꯇꯨꯝꯐꯝ ꯀꯥ ꯑꯗꯨꯒ ꯊꯪꯅꯕ ꯀꯥ ꯑꯃ ꯂꯩꯕꯅꯤ, ꯃꯗꯨꯗꯗꯤ ꯆꯪꯕꯤꯒꯅꯨꯀꯣ, ꯑꯩꯒꯤ ꯑꯔꯣꯟꯕ ꯄꯣꯠ ꯆꯩ ꯌꯥꯝꯅ ꯊꯝꯕꯅꯤ꯫ ꯍꯣꯏꯅꯦ, ꯆꯪꯉꯣꯏ ꯆꯪꯉꯣꯏ, ꯅꯪꯁꯨ ꯆꯪꯉꯛꯑꯣꯀꯣ, ꯅꯕꯨꯡꯁꯤꯡ ꯍꯥꯟꯅ ꯆꯪꯉꯝꯃꯒꯦ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯃꯤꯠꯆꯤ ꯈꯠꯅꯗꯨꯅ ꯃꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯃꯈꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯕ ꯑꯃꯅ ꯍꯥꯏꯔꯛꯏ, ꯏꯇꯥꯎ ꯃꯌꯥꯝꯁꯤꯡ, ꯑꯩꯈꯣꯏ ꯏꯇꯥꯎ ꯂꯣꯏꯅ ꯑꯣꯏꯖꯔꯁꯨ ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯁꯤꯗ ꯑꯩꯅ ꯅꯨꯃꯤꯠ ꯊꯥ ꯎꯕ ꯏꯍꯥꯟ ꯍꯜꯂꯝꯒꯅꯤ꯫ ꯑꯩ ꯋꯥ ꯑꯃꯇ ꯍꯥꯏꯒꯦ, ꯌꯥꯔꯒꯗꯤ ꯅꯈꯣꯏ ꯌꯨꯝꯗ ꯍꯜꯂꯝꯃꯒꯦꯔꯥ? ꯑꯩ ꯆꯠꯄ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ, ꯃꯐꯝ ꯑꯁꯤꯗ ꯉꯁꯤꯗꯤ ꯄꯣꯊꯥꯍꯧꯔꯒꯦ꯫ ꯅꯤꯁꯥꯗ ꯂꯣꯏꯅ ꯋꯥꯡꯂꯤꯕꯅꯤꯅ ꯑꯃꯅꯁꯨ ꯈꯨꯝꯂꯛꯏ, ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯜ ꯑꯣꯏꯕꯅꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯟꯐꯝ ꯊꯣꯛꯏꯅꯦ꯫ ꯅꯅꯥꯎꯅ ꯃꯌꯥꯝꯗꯒꯤ ꯏꯇꯣꯟ ꯇꯣꯟꯕꯅꯤꯅ ꯄꯥꯡꯒꯜꯁꯨ ꯑꯩꯅ ꯏꯁꯣꯟ ꯁꯣꯜꯂꯝꯒꯅꯤ꯫ ꯃꯌꯥꯝ ꯍꯟꯕꯤꯔꯝꯃꯨ, ꯑꯩ ꯑꯣꯏꯅ ꯂꯩꯍꯧꯔꯒꯦ ꯉꯁꯤꯗꯤ꯫ ꯌꯥꯔꯦ, ꯅꯈꯣꯏ ꯑꯅꯤꯃꯛ ꯑꯩꯈꯣꯏꯅ ꯄꯨꯜꯂꯛꯏꯁꯦ ꯉꯁꯤ ꯉꯔꯥꯡꯇ ꯅꯠꯇꯦ꯫ ꯅꯪꯅ ꯀꯔꯤ ꯄꯥꯝꯃꯤ, ꯃꯍꯥꯛꯅ ꯀꯔꯤ ꯄꯥꯝꯃꯤ ꯍꯥꯏꯕ ꯂꯣꯏꯅ ꯈꯪꯂꯕꯅꯤ꯫ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯈꯨꯟꯃꯤꯟꯅꯕ ꯄꯣꯠ ꯑꯣꯏꯔꯗꯤ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕ ꯇꯥꯕ ꯅꯠꯇ꯭ꯔꯣ? ꯑꯍꯜ ꯑꯗꯨꯅ, ꯍꯣꯏ ꯐꯔꯦꯁꯦ, ꯃꯌꯥꯝ ꯆꯥꯃꯤꯟꯅꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯕꯤꯍꯥꯔꯤꯗ ꯂꯩꯕ ꯎꯗꯦ, ꯃꯌꯨꯝꯗ ꯆꯦꯜꯂꯝꯃꯅꯤ꯫ ꯃꯍꯥꯛ ꯈꯛꯇꯅꯤ ꯃꯌꯥꯝꯒꯤ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯈꯪꯕ꯫ ꯅꯨꯄꯥ ꯑꯃꯅ, ꯅꯨꯄꯤꯗꯣ ꯆꯪꯂꯛꯇ꯭ꯔꯤꯅꯦ, ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯣꯏꯔꯁꯤ ꯐꯥꯎꯕ ꯇꯔꯦꯡꯁꯦ ꯑꯗꯨꯝ ꯎꯪꯂꯤꯅꯦ꯫ ꯅꯈꯣꯏ ꯁꯤꯗ ꯂꯩꯔꯝꯃꯨꯀꯣ, ꯑꯩ ꯊꯦꯝꯗꯨꯅ ꯄꯨꯁꯤꯜꯂꯛꯀꯦ꯫ ꯃꯍꯥꯛꯅ ꯍꯦꯛ ꯆꯪꯂꯛꯄꯒ ꯅꯈꯣꯏꯅ ꯊꯣꯡꯁꯦ ꯂꯣꯟꯁꯤꯜꯂꯛꯀꯗꯕ꯫ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯥꯗꯣ ꯊꯣꯛꯂꯛꯇꯨꯅ ꯌꯣꯃꯇꯥꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ꯫ ꯏꯕꯦꯝꯃ, ꯊꯦꯡꯉꯤꯅꯦ ꯅꯪꯕꯣ, ꯇꯨꯝꯅꯕ ꯇꯧꯔꯁꯤꯅꯦ, ꯍꯌꯦꯡ ꯑꯃꯨꯛ ꯆꯥꯛꯑꯣ꯫ ꯇꯨꯝꯂꯗꯣꯏꯅꯦ ꯏꯕꯨꯡ, ꯂꯪꯆꯥꯛ ꯑꯃ ꯑꯅꯤꯇ ꯉꯥꯏꯔꯦ꯫ ꯉꯁꯤ ꯑꯍꯤꯡ ꯂꯣꯏꯍꯧꯗ꯭ꯔꯕꯗꯤ ꯍꯌꯦꯡ ꯏꯅꯦ ꯀꯕꯣꯛꯂꯩ ꯂꯥꯛꯂꯒ ꯑꯃꯨꯛ ꯉꯥꯡꯕꯤꯒꯅꯤ꯫ ꯀꯕꯣꯛꯂꯩ ꯍꯥꯏꯗꯤ ꯀꯅꯥꯅꯣ? ꯑꯩꯈꯣꯏ ꯃꯅꯤꯡꯒꯤ ꯀꯕꯣꯛꯂꯩ ꯍꯅꯨꯕꯤꯗꯨꯔꯣ? ꯃꯍꯥꯛꯁꯨ ꯁꯤꯗꯧꯔꯕꯅꯤ, ꯑꯃꯨꯛꯇꯪ ꯍꯨꯝꯖꯤꯟꯕꯗ ꯁꯤꯔꯗꯧꯅꯦ꯫ ꯃꯍꯥꯛꯅ ꯅꯪꯉꯣꯟꯗ ꯍꯦꯛ ꯉꯥꯡꯕꯗꯅꯦ, ꯅꯕꯨꯡꯅ ꯃꯍꯥꯛꯄꯨ ꯍꯥꯠꯇꯣꯛꯀꯦ꯫ ꯅꯨꯄꯥꯗꯨꯅ ꯑꯁꯤ ꯍꯥꯏꯔꯒ ꯌꯣꯃꯇꯥꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯃꯅꯨꯡꯗ ꯆꯪꯂꯁꯤ ꯍꯥꯏꯗꯨꯅ ꯆꯤꯡꯏ꯫ ꯃꯍꯥꯛꯅ ꯌꯣꯃꯇꯥꯒꯤ ꯃꯁꯥꯗꯨ ꯍꯦꯛ ꯊꯦꯡꯕꯗ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨ ꯀꯦꯟꯈꯤ꯫ ꯀꯥ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯃꯥꯟꯅꯕ ꯑꯃꯅ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯋꯥꯔꯤ ꯁꯥꯅꯩ꯫ ꯅꯨꯄꯤ ꯑꯁꯤꯅ ꯆꯪꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕ ꯀꯥꯁꯦ ꯀꯔꯤ ꯂꯩꯕꯖꯥꯠꯅꯣ? ꯑꯃꯨꯛꯇꯪ ꯌꯦꯡꯅꯤꯡꯈ꯭ꯔꯦꯗ꯫ ꯍꯣꯏꯅꯦ, ꯃꯍꯥꯛꯅ ꯍꯥꯏꯖꯔꯁꯨ ꯑꯩꯈꯣꯏꯅ ꯌꯦꯡꯕꯗ ꯀꯩꯗꯧꯕ ꯉꯝꯗꯣꯏꯅꯣ? ꯑꯗꯨꯕꯨ ꯊꯣꯡꯗꯤ ꯂꯣꯜꯂꯤꯅꯦ, ꯃꯇꯧ ꯀꯔꯝꯅ ꯌꯦꯡꯒꯅꯤ? ꯍꯥꯟꯅ ꯑꯍꯣꯕꯗꯒꯤ ꯀꯩ ꯂꯩ ꯍꯥꯏꯅ ꯌꯦꯡꯁꯦ, ꯑꯗꯨꯒ ꯁꯅꯥ ꯂꯨꯄꯥ ꯂꯩꯔꯝꯂꯗꯤ ꯊꯣꯡꯁꯦ ꯍꯦꯛꯇ ꯐꯛꯀꯥꯏꯁꯤ꯫ ꯃꯈꯣꯏꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯑꯍꯣꯕꯗ ꯃꯃꯤꯠꯇꯨ ꯌꯦꯡꯏ꯫ ꯏꯍꯤꯡ ꯅꯥꯍꯤꯡ ꯇꯩꯕ ꯃꯤꯒꯤ ꯃꯌꯥꯡꯂꯦꯟ ꯁꯔꯨ ꯑꯃꯗꯤ ꯃꯀꯣꯛ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯑꯗꯨ ꯎꯔꯝꯃꯤ꯫ ꯇꯨꯡꯗꯒꯤ ꯑꯃꯅ, ꯀꯩ ꯂꯩꯒꯦ? ꯅꯪꯅ ꯑꯗꯨ ꯀꯨꯏꯅ ꯌꯦꯡꯂꯤꯕꯗꯨꯕꯣ? ꯌꯦꯡꯂꯤꯕ ꯅꯨꯄꯥꯗꯨ ꯀꯤꯕꯅ ꯃꯅꯤꯡ ꯍꯟꯗꯣꯛꯇꯨꯅ ꯀꯥꯆꯤꯟ ꯑꯃꯗ ꯇꯥꯁꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯂꯣꯏꯔꯦꯗꯅ, ꯑꯩꯈꯣꯏ ꯁꯣꯏꯗꯅ ꯁꯤꯔꯅꯤ꯫ ꯃꯅꯨꯡꯗ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯗꯨꯅ ꯑꯃꯁꯨ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯃꯄꯥꯟꯗꯒꯤ ꯌꯣꯃꯇꯥ ꯀꯧꯁꯤꯜꯂꯛꯀꯦ ꯍꯥꯏꯅ ꯊꯣꯛꯈꯤꯕ ꯅꯨꯄꯥꯗꯨ ꯃꯈꯣꯜ ꯍꯧꯅ ꯂꯥꯎꯔꯛꯏ꯫ ꯃꯈꯣꯏꯅ ꯆꯦꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯅꯨꯄꯥꯗꯨ ꯃꯈꯨꯠ ꯇꯠꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯆꯤ ꯂꯦꯡꯗꯅ ꯇꯔꯦꯡ ꯎꯪꯂꯤ꯫ ꯅꯨꯄꯥ ꯑꯃꯅꯁꯨ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯌꯣꯃꯇꯥꯒꯤ ꯃꯁꯥꯗ ꯄꯥꯏꯔꯒ ꯍꯪꯕꯒ ꯃꯍꯥꯛꯀꯤ ꯃꯈꯨꯠ ꯑꯗꯨꯁꯨ ꯀꯦꯟꯈꯤ꯫ ꯌꯣꯃꯇꯥ ꯃꯃꯤꯠꯇꯒꯤ ꯏꯈꯦꯡ ꯄꯤꯔꯥꯡ ꯑꯣꯏꯅ ꯆꯦꯟꯊꯗꯨꯅ ꯂꯩꯔꯤꯕ ꯃꯈꯣꯏ ꯑꯅꯤ ꯑꯗꯨꯗ ꯌꯦꯡꯂꯛꯏ꯫ ꯅꯈꯣꯏꯅ ꯅꯠꯇ꯭ꯔꯥ ꯑꯩꯕꯨ ꯁꯂꯥꯛ ꯁꯥꯅꯅꯕ ꯍꯣꯠꯅꯈꯤꯕꯗꯣ? ꯉꯁꯤꯅ ꯅꯈꯣꯏꯕꯨ ꯑꯩꯅ ꯂꯦꯟꯅꯗꯨꯅ ꯍꯥꯠꯀꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯃꯗꯤ ꯃꯈꯨꯠ ꯀꯦꯟꯕ ꯑꯗꯨꯒꯤ ꯆꯩꯅꯥꯅ ꯃꯈꯥꯗ ꯂꯥꯎ ꯈꯣꯡꯏ꯫ ꯑꯅꯤ ꯑꯃꯅ ꯆꯦꯟꯕꯁꯨ ꯉꯝꯗ ꯃꯈꯣꯏ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯖꯔꯤ꯫ ꯃꯅꯨꯡꯗ ꯂꯩꯍꯧꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯁꯔꯨꯁꯤꯡ ꯎꯈꯤꯕ ꯃꯃꯤꯠ ꯑꯗꯨ ꯆꯣꯡꯊꯣꯛꯇꯨꯅ ꯃꯁꯥꯒꯤ ꯃꯃꯤꯠꯇꯨ ꯊꯤꯔꯤ꯫ ꯌꯣꯃꯇꯥꯗꯣ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯁꯛꯐꯝꯗ ꯑꯣꯟꯊꯣꯛꯇꯨꯅ ꯃꯈꯨꯠꯇ ꯌꯣꯠꯇ꯭ꯔꯦꯡ ꯌꯣꯠꯇꯨ ꯄꯥꯏꯗꯨꯅ ꯑꯃꯃꯝꯇ ꯑꯣꯏꯅ ꯊꯤꯟꯗꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯃꯈꯣꯏꯅ ꯐꯅ ꯌꯥꯝꯅ ꯁꯣꯏꯈ꯭ꯔꯦ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯔꯕꯁꯨ ꯌꯣꯃꯇꯥꯅ ꯉꯥꯛꯄꯤꯔꯝꯗꯦ꯫ ꯃꯁꯥꯗ ꯌꯥꯎꯕ ꯁꯥꯗꯣꯡ ꯄꯨꯝꯕ ꯈꯣꯛꯇꯣꯛꯇꯨꯅ ꯁꯔꯨ ꯑꯗꯨ ꯃꯍꯥꯛꯀꯤ ꯀꯥ ꯑꯃꯗ ꯂꯪꯁꯤꯟꯈ꯭ꯔꯦ꯫ ꯀꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯁꯔꯨꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯠꯂꯒ ꯊꯝꯈꯤꯕ ꯉꯥꯛꯇꯅꯤ꯫
lamchat naidaba nupa khuding loina hatkani haiba wakhal asidani mahakna mafam maduda ahing nungthil khaidana leliba punsi makhoi mayambu thadoktuna chenkiba Bihari do lau lauduna umangdagi chenthorei mahak nisaga loina hankre mahakna lauraga chelakpaduda lambida chatpa mina kaidore haiduna hangi umangda makhutna thinduna bud bud haina lawi Bihari na hairiba do makhoi bhab taramde ta Bihari kana sulakti bud lakti haibane Bihari do makhutna umangda thinduna wa haige tawbaga masa pumba chingthektuna makhada tharo tharo onkhre naha singduso tawfam khangda Bihari bu puraktuna maibagi manakta lae maibagi manak yaudringai lambida Bihari adu thawai thakre umangda bud lai haiba wahaidumadi Bihari na haibadagi makhoi kharasu tahore Mathangi ayukta Bihari ga hek punba makhoi mari makso amata thiba phanglamde atai sing aduna butna hatkhraga Bihari na thawai hingnanaba soidana chenthorappa oirangani haiduna mayamna thasane umangda butna hatlabaso asiba hakchangdi soidana taramgani khangbana khulmiyam adu umangda changlai umang manungda makhoigi asiba hakchang thengnaramde nupi ama isai saklaga tareng leiduna leirami mayamdo ingak ngaknare nupi nupa mayam yomatagi manakta changsilai ibema nangbu yamna ha oina soi khangpok sanga sida natomta leibra hanadi aikoina umang asida nangbu leibusu ude aikoina changsinba khara watpanara iche mafam asida leirakpa tha ani pharakle iwai boroibana aibo leiba yaroi haiduna tanthorapani leifam leitabagi aiso umang asida sa kai ki daba makhai leiribani aikhoi diki jaiko nangna natomda sida leibase aikoina lakliba se sune khulgi nupa mari umang asida bhutna hatkre haibadagi ne makhoi asiba hakchang ado thiba lakpani iche mafam sida sa kai lamuina khongbugi makholdi dai adubu bhut leibagi sakinadi amata phangde makhoi mayamdo bhutna halamgani haiba amuksu thajaramde mangkhiba makhoi singdo nungtigi yurem thakpa ngaktani makhoi siramkiroi atopa mafamda thabak suba chatpa oirambasu yai tasengna umangda bhut leirabadi nupi asina matomta tha ani leirakpa asida nongmataso tamnabagi makhol tagani nupi aduna hairibadu mayamso chumgani haine nupa amana yomata ubada khali nupi asigi phajaba masak amadi phajaba sabanubada mahakbu aigi nupi oiningba phaw mafam asida mahak matomda leibana numidang tumina laktuna aingonda masa sinau haigi yaraklabadi phare yaraktrabaso nampuda aina mahaki ijat lawgani mahakna kana lawrabaso kana amatana taroi athengbu numidangdadi mahaki makhol tarabaso kana amatana mateng pangwa lakloi nupa asina khaliba wakhal asigom lakliba makhoi pumba loina khanne numidangda chatuna yomatabu amuktang khudum changani haiba wakhal asina nupa pumbado chap lepkhre numit adugi numidangda nupa ama yomatagi manakta lai yomatado hanagi matawgom mapanda tareng ungduna lei nupa adu changsinduna bema nangi phajabada ai pungaw ngawre aingonda nangi nushibasina nangna apamba sel aina pigani yomata noktuna manungda leibiramo aisa sangjarak thangna bakadadi changbiganu ko maduda aigi sanalupa loina thambane hoine changoine aigi yumda sanalupa amata watana lei nupado imungda changduna yomatabu changlakpa ngairi tawgunu haiba thabakna henna tawningi haibaduni mahaki sanalupa khayam leibajano mahakna changanu kaina hairakliba mapanda yomatana tareng ungbagi makhol tabana nupido changlaktri haiba khangi mamito phaklang ahobada miding thamduna yengi asidi
ꯃꯤꯒꯤ ꯁꯔꯨ ꯉꯥꯛꯇꯅꯤꯅꯦ ꯀꯩꯅꯣ ꯁꯤꯗꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯊꯤꯕ ꯂꯥꯛꯄ ꯃꯈꯣꯏ ꯃꯔꯤꯒꯤ ꯃꯀꯣꯛꯇꯨꯁꯨ ꯂꯣꯏꯅ ꯇꯥꯗꯨꯅ ꯂꯩꯔꯦ ꯅꯨꯄꯤꯁꯦ ꯚꯨꯠ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯥꯅꯤ ꯃꯍꯥꯛ ꯚꯨꯠꯅꯤ ꯑꯩ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯜꯍꯧꯔꯒꯦ ꯃꯍꯥꯛꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯌꯣꯃꯇꯥꯗꯣ ꯂꯦꯞꯂꯒ ꯂꯩꯔꯝꯃꯤ ꯑꯩꯅ ꯌꯦꯡꯒꯅꯨ ꯍꯥꯏꯕ ꯀꯥ ꯑꯁꯤꯗ ꯅꯪꯅ ꯀꯔꯤꯒꯤ ꯌꯦꯡꯂꯤꯕꯅꯣ ꯃꯣꯡꯐꯝꯒꯤ ꯂꯝꯕꯤ ꯎꯔꯕꯅꯤꯅ ꯅꯪꯒꯤ ꯍꯛꯆꯥꯡꯗꯤ ꯃꯐꯝ ꯑꯁꯤꯗ ꯊꯅꯝꯕ ꯇꯥꯕꯅꯤ ꯅꯠꯇꯦ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯂꯔꯣꯏ ꯑꯩꯕꯨ ꯉꯁꯤꯒꯤꯗꯤ ꯊꯥꯗꯣꯛꯄꯤꯌꯨ ꯑꯩ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯂꯝꯆꯠ ꯅꯥꯏꯗꯕ ꯅꯨꯄꯥ ꯅꯈꯣꯏꯗꯤ ꯑꯩꯅ ꯂꯣꯏꯅ ꯍꯥꯠꯀꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯅꯨꯄꯥꯗꯨꯒꯤ ꯃꯃꯤꯠꯇ ꯌꯣꯠꯇ꯭ꯔꯦꯡ ꯌꯣꯠꯅ ꯊꯤꯟꯗꯨꯅ ꯍꯥꯠꯂꯤ ꯑꯁꯨꯝꯅ ꯅꯨꯡꯇꯤꯒꯤ ꯅꯨꯄꯥ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯅꯤ ꯌꯣꯃꯇꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯊꯋꯥꯏ ꯊꯥꯔꯝꯃꯤ ꯌꯣꯃꯇꯥꯕꯨ ꯚꯨꯠꯅꯤ ꯍꯥꯏꯕ ꯈꯪꯂꯕ ꯃꯇꯨꯡꯗ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯕ ꯉꯝꯕ ꯀꯅꯥꯁꯨ ꯌꯥꯎꯗꯦ ꯑꯗꯨꯅ ꯀꯅꯥ ꯑꯃꯠꯇꯅ ꯌꯣꯃꯇꯥꯕꯨ ꯚꯨꯠꯅꯤ ꯍꯥꯏꯕ ꯈꯪꯂꯝꯗꯦ ꯈꯨꯜ ꯑꯗꯨꯗ ꯅꯨꯃꯤꯗꯥꯡ ꯇꯨꯝꯕ ꯆꯪꯈ꯭ꯔꯒ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯅꯨꯄꯥ ꯂꯩꯔꯝꯗꯕꯒꯤ ꯋꯥꯊꯣꯛ ꯌꯥꯝꯅ ꯊꯣꯛꯂꯛꯏ ꯈꯨꯜ ꯑꯗꯨꯗ ꯅꯨꯄꯥ ꯃꯁꯤꯡ ꯌꯥꯝꯅ ꯍꯟꯊꯔꯛꯂꯦ ꯌꯣꯃꯇꯥꯅ ꯍꯥꯠꯈꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯕ ꯌꯥꯎꯏ ꯚꯥꯏ ꯎꯃꯪ ꯃꯅꯨꯡꯗ ꯃꯁꯛ ꯃꯇꯧ ꯌꯥꯝ ꯐꯖꯕ ꯐꯤꯖꯦꯠ ꯁꯨꯅ ꯁꯦꯠꯇꯕꯤ ꯃꯧ ꯅꯍꯥ ꯑꯃ ꯂꯩ ꯑꯩ ꯍꯣꯔꯦꯟ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯠꯀꯅꯤ ꯅꯪꯁꯨ ꯆꯠꯅꯤꯡꯗ꯭ꯔꯣ ꯃꯗꯨꯗ ꯃꯃꯥꯟꯅꯕ ꯑꯗꯨꯅ ꯌꯥꯈꯤꯗꯦ ꯃꯍꯥꯛꯅ ꯃꯌꯥꯝꯗ ꯄꯥꯎ ꯇꯝꯅꯔꯛꯄꯗꯒꯤ ꯃꯌꯥꯝꯗꯨ ꯀꯤꯅꯔꯝꯃꯤ ꯀꯅꯥ ꯑꯃꯠꯇꯅ ꯎꯃꯪ ꯑꯗꯨꯗ ꯆꯪꯅꯈꯤꯗ꯭ꯔꯦ ꯂꯝꯍꯦꯟꯕ ꯄꯥꯈꯪ ꯈꯔꯗꯤ ꯚꯨꯠꯀꯤ ꯕꯤꯗꯦ ꯍꯥꯏꯗꯨꯅ ꯆꯪꯈ꯭ꯔꯒ ꯍꯜꯂꯛꯇꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯈ꯭ꯔꯦ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗꯅꯤ ꯆꯥꯎꯕꯜꯒꯤ ꯃꯄꯥꯗꯣ ꯑꯐꯥꯎꯕ ꯃꯥꯏꯕ ꯑꯃ ꯑꯣꯏꯔꯝꯕꯅ ꯑꯐꯕ ꯍꯤꯗꯥꯛ ꯀꯌꯥ ꯁꯦꯝꯗꯨꯅ ꯊꯅꯝꯃꯤ ꯃꯗꯨ ꯄꯨꯝꯕ ꯆꯥꯎꯕꯜꯅ ꯁꯤꯖꯤꯟꯅꯗꯨꯅ ꯃꯥꯏꯕ ꯁꯥꯗꯨꯅ ꯂꯥꯛꯄꯅꯤ ꯅꯨꯃꯤꯠꯇꯨ ꯃꯍꯥꯛ ꯎꯃꯪ ꯐꯥꯎꯔꯒ ꯊꯪꯅꯕ ꯈꯨꯜꯗ ꯑꯅꯥꯕ ꯑꯃ ꯌꯦꯡꯂꯨꯕꯅꯤ ꯃꯍꯥꯛꯅ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯂꯝꯕꯤꯗꯨ ꯎꯗ꯭ꯔꯦ ꯄꯨꯡꯃꯝ ꯃꯝꯂꯦ ꯑꯊꯦꯡꯕ ꯑꯍꯤꯡ ꯑꯗꯨꯗ ꯚꯨꯠ ꯂꯥꯏ ꯊꯦꯡꯅꯒꯅꯤ ꯍꯥꯏꯕꯒꯤ ꯑꯀꯤꯕꯗꯤ ꯂꯩꯇꯦ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯄꯤꯔꯝꯕ ꯚꯨꯠ ꯂꯥꯏ ꯁꯣꯛꯄ ꯉꯝꯂꯣꯏꯗꯕ ꯖꯟꯇ꯭ꯔ ꯑꯗꯨ ꯃꯁꯥꯗ ꯁꯤꯔꯤ ꯁꯨꯝ ꯂꯥꯛꯄꯗ ꯃꯍꯥꯛꯅ ꯋꯥꯈꯜꯗ ꯈꯜꯂꯤ ꯃꯐꯝ ꯑꯁꯤꯗ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯂꯩ ꯍꯥꯏꯅꯩ ꯃꯤꯅ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯑꯗꯨꯕꯨ ꯀꯔꯣꯝꯗ ꯑꯣꯏꯔꯤꯕꯖꯥꯠꯅꯣ ꯃꯍꯥꯛꯅ ꯎꯃꯪꯗ ꯂꯥꯛꯄꯗꯣ ꯌꯣꯃꯇꯥꯅ ꯎꯔꯝꯃꯤ ꯅꯨꯄꯥꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯛꯅꯅꯕ ꯎꯄꯥꯏ ꯇꯧꯔꯝꯃꯤ ꯌꯣꯃꯇꯥꯅ ꯎꯃꯪ ꯃꯅꯨꯡ ꯑꯗꯨꯗ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃ ꯁꯤꯠꯍꯜꯂꯤ ꯅꯨꯡꯁꯤꯠꯇꯨ ꯀꯥ ꯍꯦꯟꯅ ꯀꯟꯈꯤꯕꯅ ꯎꯐꯨꯜ ꯋꯥꯏꯐꯨꯜ ꯉꯥꯛꯇ ꯉꯥꯏꯔꯦ ꯂꯝꯕꯤ ꯐꯖꯅ ꯎꯗ꯭ꯔꯦ ꯆꯥꯎꯕꯜꯗꯤ ꯂꯝꯕꯤꯗꯨ ꯎꯗꯦ ꯍꯥꯏꯗꯨꯅ ꯃꯈꯣꯡꯅ ꯊꯥꯡꯕ ꯃꯥꯏꯀꯩꯗ ꯂꯥꯛꯏ ꯃꯍꯥꯛꯅ ꯁꯨꯝ ꯂꯥꯛꯄꯗ ꯃꯃꯥꯡꯗ ꯃꯨꯁꯤ ꯃꯨꯁꯤ ꯉꯥꯟꯕ ꯃꯩꯉꯥꯜ ꯑꯃ ꯎꯔꯝꯃꯤ ꯃꯩ ꯑꯗꯨꯒꯤ ꯃꯥꯏꯀꯩ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯤ ꯆꯥꯎꯕꯜꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ ꯈꯪꯕꯗꯒꯤ ꯌꯣꯃꯇꯥꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠꯇꯨ ꯂꯦꯞꯍꯟꯈ꯭ꯔꯦ ꯆꯥꯎꯕꯜ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯃꯩꯗꯨ ꯈꯥꯡꯄꯣꯛꯁꯪ ꯑꯃꯒꯤ ꯃꯃꯥꯡꯗ ꯊꯥꯟꯕ ꯑꯣꯏꯔꯝꯃꯤ ꯀꯅꯥꯅꯣꯅꯦ ꯑꯥꯗ ꯑꯉꯥꯡꯕ ꯐꯤ ꯁꯦꯠꯂꯒ ꯅꯨꯄꯤ ꯑꯃ ꯐꯝꯂꯒ ꯂꯩꯔꯤꯕ ꯑꯁꯤꯕꯣ ꯑꯁꯣꯡꯕ ꯎꯃꯪꯁꯤꯗ ꯃꯇꯣꯝꯇ ꯂꯩꯕ ꯖꯥꯠꯂꯥ ꯃꯁꯤꯕꯨ ꯚꯨꯠ ꯑꯃ ꯑꯣꯏꯔꯝꯗꯅ ꯑꯩꯕꯨ ꯍꯥꯠꯈ꯭ꯔꯕꯗꯤ ꯀꯝꯗꯧꯅꯤ ꯑꯣꯏꯔꯝꯃꯣꯏꯗ ꯃꯍꯥꯛꯀꯤ ꯃꯁꯛꯁꯦ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯑꯄꯤꯛꯄ ꯃꯩꯉꯥꯜ ꯑꯁꯤꯅ ꯃꯍꯥꯛꯀꯤ ꯃꯁꯥꯗ ꯌꯩꯕꯗ ꯑꯉꯧꯕ ꯀꯨꯆꯨ ꯄꯨꯝꯕ ꯂꯣꯏꯅ ꯎꯕ ꯐꯪꯏ ꯅꯨꯄꯥꯗꯣ ꯈꯔ ꯊꯨꯅ ꯆꯪꯁꯤꯜꯂꯛꯅꯅꯕ ꯌꯣꯃꯇꯥꯅ ꯑꯀꯟꯕ ꯅꯣꯡ ꯑꯃꯨꯛ ꯆꯨꯍꯜꯂꯛꯏ ꯅꯣꯡ ꯆꯨꯔꯛꯄ ꯑꯗꯨꯗꯗꯤ ꯆꯥꯎꯕꯜꯗꯣ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯅꯨꯄꯤ ꯑꯗꯨꯗꯤ ꯇꯔꯦꯡ ꯎꯪꯗꯨꯅ ꯐꯝꯂꯒ ꯂꯩ ꯆꯥꯎꯕꯜꯅ ꯆꯦꯟꯁꯤꯜꯂꯛꯄ ꯑꯗꯨꯗ ꯌꯣꯃꯇꯥꯁꯨ ꯌꯦꯡꯈꯠꯂꯛꯏ ꯕꯦꯃꯥ ꯅꯪꯕꯨ ꯀꯅꯥꯅꯣ ꯅꯇꯣꯝꯇ ꯎꯃꯪ ꯑꯁꯤꯗ ꯂꯩꯔꯤꯕꯁꯤꯕꯣ ꯅꯣꯡꯁꯤꯁꯨ ꯀꯟꯅ ꯇꯥꯁꯤꯜꯂꯛꯂꯦ ꯅꯣꯡꯁꯤꯅ ꯆꯨꯕ ꯂꯦꯞꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩꯕꯨ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯄꯟꯗꯨꯅ ꯂꯩꯖꯒꯦ ꯌꯣꯃꯇꯥꯁꯨ ꯃꯃꯣꯟ ꯅꯣꯛꯅ ꯈꯨꯝꯂꯛꯏ ꯆꯪꯕꯤꯔꯛꯑꯣ ꯃꯍꯥꯁꯣꯏ ꯈꯥꯡꯄꯣꯛꯁꯪ ꯑꯁꯤꯗ ꯑꯩ ꯏꯇꯣꯝꯇ ꯂꯩꯕꯅꯤ ꯀꯩꯁꯨ ꯀꯣꯏꯕꯤꯒꯅꯨ ꯃꯅꯨꯡꯗ ꯆꯪꯂꯒ ꯄꯣꯊꯥꯒꯦ ꯍꯥꯏꯔꯕꯁꯨ ꯑꯍꯦꯟꯕ ꯀꯥ ꯑꯃ ꯂꯩꯕꯅꯤ ꯆꯪꯕꯤꯌꯨ ꯏꯃꯨꯡ ꯃꯅꯨꯡꯗ ꯆꯪꯕꯤꯌꯨ ꯍꯥꯏꯔꯛꯄꯗꯨꯗ ꯆꯥꯎꯕꯜꯗꯨ ꯋꯥꯈꯜꯗ ꯈꯜꯂꯤ ꯅꯨꯄꯤ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦꯗ ꯐꯤꯖꯦꯠ ꯑꯁꯤꯁꯨ ꯐꯖꯅ ꯁꯦꯠꯇꯦꯅꯦ ꯃꯥꯒꯤꯁꯤꯕꯨ ꯑꯩꯉꯣꯟꯗ ꯎꯠꯀꯦ ꯌꯥꯎꯅ ꯎꯠꯂꯤꯕ ꯖꯥꯠꯂꯥ
ꯑꯩꯅ ꯃꯇꯝ ꯀꯨꯏꯅ ꯅꯨꯄꯤ ꯈꯨꯗꯤꯡꯗ ꯃꯥꯏꯕ ꯁꯥꯗꯨꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯔꯤꯕ ꯑꯁꯦ ꯃꯍꯥꯛꯄꯨ ꯑꯩꯒꯤ ꯑꯣꯏꯅ ꯂꯩꯔꯝꯂꯕꯗꯤ ꯑꯩ ꯃꯥꯏꯕ ꯑꯣꯏꯕꯒ ꯇꯣꯛꯂꯅꯤ꯫ ꯌꯣꯃꯇꯥꯁꯨ ꯐꯤ ꯑꯉꯥꯡꯕ ꯑꯃ ꯏꯜꯂꯒ ꯐꯨꯔꯤꯠ ꯃꯆꯥ ꯑꯃ ꯂꯤꯠꯇꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯇꯨꯡꯗꯒꯤ ꯅꯨꯄꯥꯗꯨꯅ ꯃꯉꯣꯟꯗ ꯌꯦꯡꯂꯛꯏ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯏꯜꯂꯝꯕ ꯐꯤꯗꯨ ꯂꯧꯊꯣꯛꯈꯤ꯫ ꯃꯍꯥꯛ ꯇꯔꯦꯡ ꯆꯥꯛꯄꯗꯤ ꯂꯦꯞꯂꯝꯗꯦ꯫ ꯑꯩꯅ ꯌꯦꯡꯉꯦ ꯈꯪꯕꯗꯒꯤ ꯏꯜꯂꯝꯕ ꯐꯤ ꯑꯁꯤꯁꯨ ꯂꯧꯊꯣꯛꯈ꯭ꯔꯦꯅꯦꯍꯦ꯫ ꯃꯐꯝꯁꯤꯗ ꯃꯇꯣꯝꯇ ꯂꯩꯕ ꯖꯥꯠꯂꯥ? ꯂꯩꯕ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯁꯦ ꯍꯦꯛꯇ ꯍꯥꯏꯔꯒ ꯌꯦꯡꯉꯁꯤꯔꯅꯦ? ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯨꯔꯕꯗꯤ ꯑꯩꯁꯦ ꯅꯨꯄꯤꯗ ꯌꯥꯝꯅ ꯆꯣꯞꯄ ꯃꯥꯟꯈꯤꯅꯤ꯫ ꯑꯩ ꯀꯔꯤ ꯇꯧꯕ ꯌꯥꯏ? ꯏꯕꯦꯝꯃ, ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦꯗ꯫ ꯃꯍꯥꯁꯣꯏ, ꯑꯩ ꯏꯇꯣꯝꯇ ꯂꯩꯖꯩ꯫ ꯅꯇꯣꯝꯗ ꯍꯥꯏꯕ? ꯅꯪꯕꯨ ꯀꯤꯕꯒ ꯀꯔꯤꯁꯨ ꯐꯥꯎꯗꯕ꯭ꯔꯣ? ꯁꯛꯊꯤꯕꯤ ꯅꯆꯟ ꯑꯩꯈꯣꯏꯗꯤ ꯀꯔꯤꯁꯨ ꯀꯤꯕ ꯂꯩꯇꯦ꯫ ꯁꯛꯊꯤꯕ ꯑꯁꯤꯅ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯈꯪꯗꯦ, ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯝꯕ ꯃꯤ ꯈꯨꯗꯤꯡꯅ ꯑꯩꯒꯤ ꯏꯃꯨꯡꯗ ꯅꯣꯡꯃꯇ ꯂꯩꯕꯤꯌꯨ ꯍꯥꯏꯖꯕꯗ ꯀꯅꯥ ꯑꯃꯠꯇꯅ ꯌꯥꯈꯤꯗꯦ꯫ ꯑꯇꯩꯅ ꯌꯥꯗ꯭ꯔꯕꯁꯨ ꯑꯩꯗꯤ ꯌꯥꯒꯅꯤ꯫ ꯉꯁꯤꯗꯤ ꯑꯩ ꯅꯪꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯁꯣꯏꯗꯅ ꯌꯥꯔꯦꯀꯅꯤ꯫ ꯀꯥꯗꯤ ꯀꯌꯥ ꯂꯩ? ꯀꯥ ꯑꯃꯗꯒꯤ ꯍꯦꯟꯅ ꯂꯩꯖꯗꯦ꯫ ꯅꯆꯟꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯔꯁꯨ ꯅꯇꯣꯝꯇ ꯄꯣꯊꯥꯕꯤꯌꯨ꯫ ꯑꯩꯗꯤ ꯅꯣꯡꯉꯥꯟꯗ꯭ꯔꯤꯕ ꯐꯥꯎꯕ ꯇꯔꯦꯡ ꯑꯁꯦ ꯆꯥꯛꯇꯨꯅ ꯂꯩꯔꯒꯦ꯫ ꯅꯨꯄꯤ ꯑꯁꯤꯗꯤ ꯑꯩꯉꯣꯟꯗ ꯏꯔꯥꯡ ꯁꯨꯝ ꯇꯧꯁꯤꯜꯂꯛꯏ꯫ ꯃꯁꯤ ꯑꯩꯅ ꯑꯃꯨꯛ ꯍꯦꯟꯖꯤꯜꯂꯛꯑꯗꯤ ꯃꯥ ꯆꯦꯟꯕ ꯉꯝꯂꯣꯏꯁꯦ꯫ ꯑꯩ ꯑꯃꯨꯛꯇꯪ ꯍꯥꯏꯗꯨꯅ ꯌꯦꯡꯒꯦ꯫ ꯏꯆꯟ ꯍꯥꯏꯅ ꯀꯧꯒꯦꯀꯣ꯫ ꯑꯩꯁꯨ ꯅꯕꯨꯡꯅꯤ ꯍꯥꯏꯅ ꯈꯜꯂꯨ꯫ ꯉꯁꯥꯏ ꯑꯩꯅ ꯎꯕꯗꯒꯤ ꯅꯪꯗꯤ ꯇꯔꯦꯡ ꯆꯥꯛꯇꯨꯅ ꯑꯗꯨꯝ ꯂꯩ꯫ ꯏꯆꯟꯕꯨ ꯈ꯭ꯋꯥꯡꯒ ꯅꯥꯗꯕ꯭ꯔꯣ? ꯑꯩꯉꯣꯟꯗ ꯍꯤꯗꯥꯛ ꯌꯥꯎꯔꯛꯏꯅꯦꯍꯦ, ꯑꯃꯨꯛꯇꯪ ꯇꯩꯔꯝꯃꯨ ꯍꯥꯏꯕ꯭ꯔꯥ? ꯑꯩꯁꯦ ꯈꯨꯜ ꯑꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯃꯤꯡ ꯆꯠꯄ ꯃꯥꯏꯕꯅꯤ꯫ ꯃꯌꯥꯝꯅ ꯃꯥꯏꯕ ꯆꯥꯎꯕꯜ ꯍꯥꯏꯗꯨꯅ ꯃꯃꯤꯡ ꯆꯠꯂꯤꯕꯅꯤ꯫ ꯃꯗꯨ ꯇꯥꯕꯗ ꯌꯣꯃꯇꯥꯗꯨ ꯇꯔꯦꯡ ꯆꯥꯛꯂꯝꯕꯗꯨ ꯂꯦꯞꯂꯒ ꯃꯃꯤꯠ ꯁꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯆꯥꯎꯕꯜꯅ ꯇꯨꯡꯗ ꯂꯩꯕꯅ ꯃꯍꯥꯛꯀꯤ ꯃꯤꯠꯇ ꯃꯩ ꯆꯥꯛꯂꯤꯕ ꯑꯗꯨ ꯎꯔꯝꯗꯦ꯫ ꯑꯩꯁꯨ ꯈ꯭ꯋꯥꯡ ꯅꯥꯔꯛꯄ ꯌꯥꯝꯅ ꯀꯨꯏꯔꯕꯅꯤ꯫ ꯃꯥꯏꯕ ꯑꯃ ꯂꯥꯛꯂꯒ ꯑꯐꯕ ꯍꯤꯗꯥꯛ ꯑꯃꯇꯪ ꯇꯩꯔꯝꯂꯕꯗꯤ ꯍꯥꯏꯗꯨꯅ ꯉꯥꯏꯔꯛꯄ ꯀꯨꯏꯔꯕꯅꯤ꯫ ꯉꯁꯤꯗꯤ ꯑꯩꯒꯤ ꯑꯅꯤꯡꯕꯁꯦ ꯊꯨꯡꯂꯣ ꯍꯥꯏꯅ ꯅꯪꯕꯨ ꯑꯩꯒꯤ ꯏꯅꯥꯛꯇ ꯏꯁꯣꯔꯅ ꯊꯥꯕꯤꯔꯛꯂꯤ꯫ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯍꯦꯛꯇ ꯇꯩꯕ ꯍꯧꯔꯁꯤꯔꯥ? ꯅꯪ ꯀꯌꯥꯝ ꯀꯨꯏꯅ ꯇꯔꯦꯡ ꯆꯥꯛꯈꯤꯅꯤ? ꯏꯕꯣꯡ, ꯏꯃꯨꯡꯗ ꯍꯥꯟꯅ ꯆꯪꯕꯤꯔꯝꯃꯣ꯫ ꯑꯍꯥꯟꯕ ꯀꯥ ꯑꯗꯨꯗ ꯂꯩꯕ ꯐꯃꯨꯡꯗ ꯂꯩꯕꯤꯔꯝꯃꯣ꯫ ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯂꯩꯕꯒ ꯆꯪꯖꯔꯛꯂꯒꯦ꯫ ꯌꯥꯝꯗꯤ ꯀꯨꯏꯔꯛꯀꯅꯨꯀꯣ꯫ ꯑꯩꯗꯤ ꯇꯧꯒꯦ ꯈꯟꯈꯤꯕ ꯊꯕꯛꯁꯦ ꯍꯦꯛꯇ ꯉꯥꯏꯉꯝꯗꯦ꯫ ꯅꯆꯟꯅ ꯀꯔꯤꯒꯨꯝꯕ ꯑꯃꯇ ꯍꯥꯏꯖꯒꯦ ꯏꯕꯨꯡꯗ꯫ ꯇꯨꯝꯐꯝ ꯀꯥ ꯑꯗꯨꯒ ꯊꯪꯅꯕꯗ ꯀꯥ ꯃꯆꯥ ꯑꯃ ꯂꯩꯕꯅꯤ, ꯃꯗꯨꯗ ꯌꯦꯡꯕꯤꯒꯅꯨꯀꯣ꯫ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯕ ꯃꯤ ꯀꯌꯥꯗꯒꯤ ꯑꯩꯅ ꯂꯧꯍꯧꯕ ꯄꯣꯠ ꯆꯩ ꯌꯥꯝꯅ ꯂꯩꯕꯅꯤ꯫ ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯑꯩ ꯌꯦꯡꯉꯣꯏꯅꯦ꯫ ꯑꯩ ꯆꯪꯂꯦꯀꯣ, ꯅꯪꯁꯨ ꯂꯥꯛꯅꯅꯕ ꯇꯧꯔꯣ꯫ ꯆꯥꯎꯕꯜꯗꯨ ꯆꯪꯗꯨꯅ ꯐꯃꯨꯡꯗ ꯐꯝꯊꯩ꯫ ꯉꯁꯤꯗꯤ ꯊꯦꯡꯅ ꯍꯜꯂꯛꯄꯒꯤ ꯗꯥꯎꯗꯤ ꯌꯥꯏꯍꯦ꯫ ꯑꯍꯤꯡ ꯈꯨꯗꯤꯡꯗꯤ ꯊꯕꯛ ꯆꯠꯂꯨꯕ ꯁꯥꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯝ ꯂꯥꯛꯀꯦ꯫ ꯌꯣꯃꯇꯥꯅ ꯁꯥꯎꯕꯅ ꯇꯔꯦꯡꯗꯨ ꯀꯟꯅ ꯂꯩꯕꯗ ꯌꯣꯠꯅ ꯑꯣꯏꯕ ꯌꯣꯠꯇ꯭ꯔꯦꯡꯗꯒꯤ ꯏ ꯉꯥꯛꯇ ꯇꯥꯔꯛꯏ꯫ ꯃꯅꯨꯡꯗ ꯆꯥꯎꯕꯜꯅ ꯈꯜꯂꯤ, ꯃꯍꯥꯛꯁꯨ ꯆꯪꯂꯛꯇ꯭ꯔꯤꯅꯦ ꯇꯧꯔꯤꯁꯦ꯫ ꯊꯪꯅꯕ ꯀꯥ ꯑꯁꯤꯗ ꯀꯔꯤ ꯀꯔꯤꯕꯨ ꯂꯩꯕꯖꯥꯠꯅꯣ? ꯑꯩ ꯑꯃꯨꯛꯇ ꯇꯨꯃꯤꯟꯅ ꯌꯦꯡꯒꯦ꯫ ꯐꯛꯂꯥꯡ ꯑꯍꯣꯕ ꯑꯗꯨꯗ ꯃꯃꯤꯠ ꯅꯥꯀꯟ ꯑꯃꯅ ꯊꯥꯡꯖꯤꯟꯗꯨꯅ ꯌꯦꯡꯂꯨꯕꯗ ꯃꯤꯒꯤ ꯁꯔꯨ ꯉꯥꯛꯇ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯠꯇꯨ ꯀꯥ ꯍꯦꯟꯅ ꯂꯥꯎꯊꯣꯛꯇꯨꯅ ꯎꯔꯤꯕ ꯑꯗꯨ ꯑꯆꯨꯝꯕꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯐꯛꯂꯥꯡꯗ ꯃꯃꯤ ꯑꯃ ꯇꯥꯔꯛꯄ ꯑꯗꯨꯁꯨ ꯎꯔꯝꯃꯤ꯫ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯂꯦ ꯈꯪꯕꯅ ꯃꯁꯥꯗꯨ ꯇꯞꯅ ꯇꯞꯅ ꯂꯩꯊꯣꯔꯛꯏ꯫ ꯍꯦꯛ ꯂꯩꯊꯣꯔꯛꯄꯒ ꯃꯕꯨꯛꯇ ꯌꯣꯠꯇ꯭ꯔꯦꯡ ꯌꯣꯠꯅ ꯊꯤꯜꯂꯝꯃꯤ꯫ ꯁꯤꯅ ꯄꯥꯞ ꯆꯦꯜꯂꯕ ꯅꯪꯅ ꯑꯩꯒꯤ ꯏꯁꯥꯗ ꯁꯣꯛꯈꯤꯕꯒꯤ꯫ ꯃꯈꯨꯠ ꯑꯗꯨꯗ ꯑꯃꯨꯛ ꯊꯤꯜꯂꯤ꯫ ꯁꯤꯅ ꯅꯨꯄꯤ ꯀꯌꯥꯗ ꯅꯪꯅ ꯑꯁꯦꯡꯕ ꯃꯥꯏꯕ ꯁꯥꯗꯨꯅ ꯅꯈꯨꯠ ꯁꯥꯡꯕꯒꯤ꯫ ꯑꯔꯣꯏꯕꯗ ꯃꯀꯣꯛꯇꯨ ꯃꯃꯥꯡ ꯃꯅꯤꯡ ꯐꯥꯎꯗꯨꯅ ꯌꯣꯠꯇ꯭ꯔꯦꯡ ꯆꯩ ꯑꯗꯨꯅ ꯊꯤꯜꯂꯝꯃꯤ꯫ ꯁꯤꯅ ꯅꯪꯒꯤ ꯅꯀꯣꯛ ꯑꯗꯨꯗ ꯅꯨꯄꯤꯕꯨ ꯊꯥꯛ ꯍꯟꯊꯅ ꯈꯟꯕꯒꯤ꯫ ꯆꯥꯎꯕꯜꯗꯨ ꯋꯥꯍꯩ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯅꯪꯍꯧꯗꯅ ꯃꯐꯝ ꯑꯗꯨꯗ ꯊꯋꯥꯏ ꯊꯥꯈꯤ꯫ ꯆꯥꯎꯕꯜꯒꯤ ꯎꯟꯁꯥ ꯄꯨꯝꯕ ꯈꯣꯛꯇꯣꯛꯇꯨꯅ ꯁꯔꯨ ꯑꯗꯨꯒ ꯄꯨꯟꯅ ꯊꯪꯅꯕ ꯀꯥꯗ ꯂꯪꯁꯤꯟꯈꯤ꯫
mahakna hatningba miyoi khuding loina sirabada mahak pelami. Mahak atiyada yengkhatuna makhol hauna noklami. Ngasidi Yomatana nokpagi makhol adu khungang aduda leiba mipum khudingmakna loina tarami. Umangda asengma bhut leire haiduna mayamna thajanakre. Ayuk nungthilda oirabaso umang manungda kanasu changna khidre. Matamdi fana yamna haujinkre. Yomataso mahakna apamba thabak pangthokpa loirabada lairamlenda chatpa pamlami. Thamoi sengba mi ama laktuna mahaki asiba hakchang adu mai thaba ngairi. Matam kuina Yomatado umang aduda kaptuna leirei. Kanagumba pukjal chawba mi amana mahaki asiba hakchangdo mai thabiyu haina kapli. Mahakna kappagi makholdu tabada miyamdi kinarami. Thong naw pumba numitna mayum hek changkibaga lunsinaki. Chahi kayagi matungni Tompok kauba inkhalakliba nupa macha ama leirami. Mahak mama lukrabina yokpa machani. Mamingna Mingsel kawi. Makoy yamna lairarabaso mamabo imungi thabak natana ahenba kari susuhalamde. Tompok angang oina hotnaba kali. Migi maralda karaklude. Masagi humang mamal aduta pamjay. Mingsel na Tompo nangi napaso ay khoibu hek thadok chakida. Marak asida Imadi nang bunga hakta udabada lepham khangde. Imungda itomta lehobase yamna nungaide. Ima hojikti ai pakhang pharali. Imana ibu wana yopi thakpiduna ngasi samas asida mi ama oina hingba ngamlibani. Yum asida aina sum leiradi akhoi kari charaga hingani. Aduna ai thabak suba chattaba yade. Adushu chummine. Ichagi ningthiba maithongse imana sum yengningaga leibagi haibane. Ima aina thaba halaga adum yengo. Hojiksu yengisidi. Pungsu phanam thengamani. Thabak thengi ima. Aina ngasi sing khaidoriba imung adudane hayeng chak chanani hai. Adugi sing yamna khaidoba le. Paisasu mayam phangaktoini ngasidi. Hoi chaluro. Yam chawba singdi khaiganuko ichawagani. Tompok tu thabak khuding chilhau thide. Mahakna tawruba thabak khuding dasa ama natraga amana hekta kuina chatte. Hojiki oinadi mahak migi imungda sing khaiduna sel tali. Tompok lakwa ubada yumbu nupiduna hairei. Tompo ngasidi thengida. Khara ngana launi nangbo. Hayeng mong mayam aikhoi sida chak chana duini. Hojik laklingai sidane khara yamna khairamuko. Hoi daima ai loina khaiba ngamra yenge. He loina khaibadi nangsu wagani. Aduda lairiba sing adudagine tangkhai mukta khaibiramu. Hayengidine lempana konagani. Tanja aduda yumbu nupado thongalomda nupa amaga changlei. Tompok leirambadu ubada sauningrammi. Tompo nang lakpa kyam kuiraba? Tacho ai lakpada ngairi. Singse khaiba horage torambani. Nakhoibu aikhoina lemna singase khayan manate. Thabak matam chana lakpa ngamloidaba oiradi hayengdagi nang lakano. Aidi nang laklaroi haina nupa macha ase khayan gi haina puraklibani. Tacho imado mayamdagi wakhal khara tonganbaga chatlamdaida mahak themlingai matamse khara hojinkre. Matungda thenglaroi. Ngasigidi thenglaba natro yumda halo. Hayengdagi ngana lao. Yumbu nupido mahaki mapuroibagi manakta changsilai. Kaigino mai pabungna adugam saubiribadubo. Mi angangse mapungning nungsikhrani. Nangsu indomjagi mataudo khanglibaduni. Mahak themlingaida soidana thengba oirangani. Nupado yamna phattabagi wadi natte. Hayeng chak chanaba leibana nangaroidra haiduna pakhatpagi saubani. Tompo aina purakpa mahaksiga punna nakhoi ani khaminaro. Nupa ani adu singkhaiba haukhre. Atopa nupa amaduna singjangna singkhaibada singjanggi yodo nanthokduna tompoki makhongda pali. Maraibagna theiriso yotogi mayana hek palure. Tompok makhongdagi I lepa leitana chentharai. Kanna laubagi makhola mata ki haiduna imungdagi yumbu matai manaudu chenthorai. Tompoki makhongdagi I chentharakpadu ubada. Kaidore tompo matau karamnano.
ꯏꯁꯤꯗꯤ ꯑꯣꯟꯊꯣꯛ ꯌꯥꯝꯅ ꯇꯥꯈ꯭ꯔꯦꯗ꯫ ꯅꯨꯄꯥ ꯑꯃꯗꯨꯅ ꯑꯩꯅ ꯁꯤꯡꯖꯪꯁꯦ ꯈꯥꯏꯕꯗ ꯌꯣꯠꯁꯦ ꯅꯥꯟꯊꯣꯛꯂꯒ ꯄꯥꯟꯈꯤꯕꯅꯦ꯫ ꯅꯈꯣꯏꯕꯨ ꯈꯔ ꯈꯔ ꯌꯦꯡꯂꯒ ꯇꯧꯕ ꯀꯩꯗꯧꯒꯦ? ꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯁꯣꯛꯂꯦ, ꯍꯤꯗꯥꯛ ꯇꯩꯗꯗꯤ ꯌꯥꯔꯔꯣꯏ꯫ ꯇꯣꯝꯄꯣꯛꯄꯨ ꯏꯃꯨꯡꯗ ꯄꯨꯁꯤꯜꯂꯛꯇꯨꯅ ꯇꯧꯕ ꯌꯥꯕ ꯇꯧꯕꯤꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯇꯣꯝꯄꯣꯛ, ꯁꯤꯅꯤꯁꯦ ꯄꯨꯟꯁꯤ ꯍꯥꯏꯁꯦ, ꯃꯤꯀꯨꯞ ꯑꯃꯗ ꯀꯔꯤ ꯊꯣꯛꯂꯛꯀꯅꯤ ꯇꯝꯕ ꯉꯝꯕ ꯅꯠꯇꯦ꯫ ꯅꯪ ꯁꯣꯛꯂꯕꯅꯤꯅ ꯃꯇꯝ ꯈꯔꯗꯤ ꯌꯨꯝꯗ ꯏꯟꯊꯤꯅ ꯄꯣꯊꯥꯔꯒ ꯂꯩꯌꯨꯀꯣ꯫ ꯍꯣꯏ ꯇꯥꯆꯧ, ꯑꯩ ꯃꯑꯣꯡ ꯌꯦꯡꯉꯒꯦ꯫ ꯊꯕꯛ ꯁꯨꯗꯦ ꯍꯥꯏꯗꯨꯅ ꯅꯨꯡꯉꯥꯏꯇꯕꯁꯨ ꯀꯩꯁꯨ ꯈꯟꯒꯅꯨꯀꯣ, ꯑꯩꯅ ꯅꯪꯒꯤ ꯁꯦꯜ ꯄꯤꯒꯅꯤ꯫ ꯁꯦꯜꯗꯤ ꯑꯩ ꯂꯧꯖꯔꯔꯣꯏ꯫ ꯊꯕꯛ ꯁꯨꯗꯅ ꯁꯦꯜ ꯂꯧꯏ ꯍꯥꯏꯗꯨꯅ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯉꯥꯡꯂꯛꯀꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯁꯦꯜꯗꯤ ꯄꯤꯔꯨꯔꯅꯨ ꯃꯣꯏ ꯄꯥꯕꯨꯡ, ꯍꯣꯔꯦꯟ ꯑꯩꯈꯣꯏ ꯑꯅꯤ ꯆꯠꯂꯒ ꯆꯦꯡ ꯆꯥꯛ ꯄꯨꯗꯨꯅ ꯍꯦꯛ ꯊꯤꯜꯂꯨꯔꯁꯤ꯫ ꯍꯣꯏ ꯍꯣꯏ, ꯑꯗꯨꯝꯅ ꯇꯧꯔꯁꯤ꯫ ꯇꯣꯝꯄꯣꯛ, ꯍꯧꯖꯤꯛꯇꯤ ꯅꯪ ꯆꯠꯄ ꯉꯝꯈꯤꯔꯣꯏ, ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯗꯨꯅ ꯂꯩꯈꯣꯀꯣ꯫ ꯍꯣꯏ ꯇꯥꯆꯧ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯌꯨꯝꯕꯨ ꯑꯅꯤꯗꯨꯅ ꯇꯣꯝꯄꯣꯛꯄꯨ ꯃꯌꯨꯝ ꯐꯥꯎꯕ ꯊꯤꯜꯂꯛꯏ꯫ ꯇꯣꯝꯄꯣꯛꯅ ꯃꯈꯣꯡ ꯁꯦꯛꯂꯒ ꯂꯥꯛꯄꯗꯨ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯤꯡꯁꯦꯜꯅ ꯎꯔꯝꯃꯤ꯫ ꯃꯆꯥꯗꯨ ꯃꯈꯣꯡ ꯁꯣꯛꯂꯒ ꯂꯥꯛꯄꯗꯨ ꯎꯕꯗ ꯃꯃꯥꯗꯨ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯇꯣꯝꯄꯣꯛ, ꯇꯣꯝꯄꯣꯛ, ꯅꯈꯣꯡꯗ ꯐꯤ ꯑꯉꯧꯕ ꯌꯦꯠꯂꯤꯕꯁꯤꯡꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯏ ꯇꯩꯕꯗꯨ ꯎꯔꯒ ꯍꯦꯟꯅ ꯄꯥꯈꯠꯄ ꯐꯥꯎꯔꯝꯃꯤ꯫ ꯌꯨꯝꯕꯨ ꯑꯅꯤꯗꯨꯒꯤ ꯃꯃꯥꯡꯗ ꯃꯃꯥꯒꯤ ꯑꯋꯥꯕꯗꯨ ꯎꯍꯟꯅꯤꯡꯗꯕꯅ ꯇꯣꯝꯄꯣꯛꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥ, ꯑꯩ ꯊꯣꯏꯗꯣꯛꯅ ꯁꯣꯛꯄ ꯅꯠꯇꯦꯃꯤ, ꯀꯟꯅ ꯆꯦꯟꯕꯗ ꯇꯨꯁꯤꯜꯂꯨꯕꯒꯤꯅꯦ꯫ ꯇꯨꯁꯤꯟꯕꯗꯕꯨ ꯑꯗꯨꯛ ꯌꯥꯝ ꯊꯤꯅ ꯁꯣꯛꯄ꯭ꯔꯣ? ꯅꯪ ꯏꯃꯥꯗ ꯆꯤꯟ ꯊꯤꯒꯅꯨ꯫ ꯏꯃꯥ, ꯑꯁꯦꯡꯕꯒꯤ ꯇꯨꯁꯤꯟꯕꯗ ꯅꯥꯆꯦꯞꯇ ꯌꯩꯈꯤꯕꯅꯦ, ꯏꯃꯥꯗ ꯑꯩꯅ ꯑꯣꯏꯗꯕ ꯉꯥꯡꯕ ꯅꯠꯇꯤꯌꯦ꯫ ꯏꯟꯗꯣꯝꯆꯥ, ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯈꯔ ꯂꯩꯗꯨꯅ ꯆꯦꯡ ꯆꯥꯛ ꯊꯤꯜꯂꯛꯏ, ꯃꯁꯤ ꯑꯃꯨꯛꯇ ꯂꯧꯁꯤꯟꯕꯤꯌꯨ꯫ ꯃꯤꯡꯁꯦꯜꯗꯤ ꯃꯆꯥꯅ ꯊꯕꯛ ꯁꯨꯔꯨꯕꯒꯤ ꯃꯃꯜ ꯑꯣꯏꯅ ꯁꯦꯜꯒꯤ ꯃꯍꯨꯠ ꯆꯦꯡ ꯆꯥꯛꯇꯨ ꯄꯤꯔꯛꯂꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯍꯣꯏ ꯍꯣꯏ, ꯈꯨꯠꯁꯨꯃꯟꯗꯣ ꯁꯦꯜ ꯅꯠꯇ꯭ꯔꯁꯨ ꯑꯗꯨꯝꯅ ꯄꯤꯔꯛꯄꯅ ꯍꯦꯟꯅ ꯐꯩ꯫ ꯇꯣꯝꯄꯣꯛꯇꯨꯗꯤ ꯃꯃꯥꯒꯤ ꯋꯥꯍꯩꯗꯨꯗ ꯌꯥꯝꯅ ꯏꯀꯥꯏꯔꯝꯃꯤ꯫ ꯏꯃꯥ, ꯏꯃꯨꯡꯗ ꯆꯪꯉꯁꯦ, ꯍꯥꯏꯒꯗꯕ ꯋꯥ ꯂꯩꯔꯁꯨ ꯍꯣꯔꯦꯟ ꯍꯥꯏꯔꯣ, ꯑꯩ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯈꯤꯒꯦ꯫ ꯆꯨꯝꯃꯤꯅꯦ, ꯏꯆꯥ ꯋꯥꯔꯝꯂꯅꯤ, ꯅꯈꯣꯏꯁꯨ ꯏꯃꯨꯡꯗ ꯉꯥꯏꯍꯥꯛꯇ ꯂꯦꯡꯁꯤꯜꯂꯛꯎ꯫ ꯆꯦꯡ ꯑꯃꯗꯤ ꯏꯟꯁꯥꯡ ꯅꯥꯄꯤꯁꯤꯡꯗꯨ ꯃꯥꯡꯒꯣꯜꯗ ꯊꯅꯝꯂꯕ ꯃꯇꯨꯡꯗ ꯃꯈꯣꯏꯁꯤꯡꯗꯨ ꯍꯜꯂꯒꯦ ꯍꯥꯏꯅ ꯍꯟꯈ꯭ꯔꯦ꯫ ꯃꯈꯣꯏ ꯆꯠꯈ꯭ꯔꯕꯗ ꯇꯣꯝꯄꯣꯛꯅ ꯑꯁꯦꯡꯕ ꯍꯥꯏꯗꯣꯔꯛꯏ꯫ ꯏꯃꯥ, ꯉꯁꯥꯏ ꯑꯩꯒꯤ ꯅꯨꯄꯥ ꯑꯃꯒ ꯌꯥꯝ ꯅꯛꯅꯅ ꯁꯤꯡ ꯈꯥꯏꯃꯤꯟꯅꯩ꯫ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ ꯁꯤꯡꯖꯪꯗꯒꯤ ꯌꯣꯠ ꯅꯥꯟꯊꯣꯛꯇꯨꯅ ꯑꯩꯒꯤ ꯈꯣꯡꯗ ꯄꯥꯟꯕꯅꯦ꯫ ꯉꯁꯥꯏ ꯑꯩꯅ ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯝꯃꯗꯤ ꯏꯃꯥꯅ ꯃꯤ ꯂꯩ ꯍꯥꯏꯕ ꯈꯪꯗꯕ ꯃꯈꯩ ꯍꯥꯏꯔꯛꯀꯗꯕ ꯃꯌꯥꯝꯗꯨ ꯈꯜꯂꯨꯕꯗ ꯍꯥꯏꯗꯣꯛꯇꯕꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯈꯪꯕꯤꯕꯗꯒꯤ ꯇꯥꯆꯧꯅ ꯄꯣꯠ ꯆꯩꯁꯨ ꯂꯩꯕꯤꯔꯛꯄꯅꯤ꯫ ꯈꯣꯡꯁꯤꯅ ꯅꯨꯃꯤꯠ ꯈꯔꯅꯤꯗꯤ ꯑꯩ ꯊꯕꯛ ꯁꯨꯕ ꯉꯝꯒꯅꯤ ꯊꯥꯖꯗꯦ꯫ ꯀꯔꯤꯅꯣꯅꯦ ꯏꯃꯥ ꯏꯆꯥꯗ ꯇꯥꯔꯤꯕ ꯗꯁꯥ ꯑꯁꯤꯕꯣ? ꯅꯄꯥꯗꯨꯁꯨ ꯊꯕꯛ ꯁꯨꯕ ꯁꯨꯡꯂꯦꯞ ꯂꯦꯞꯈꯤꯕ ꯅꯠꯇꯦ꯫ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨꯃ ꯏꯁꯣꯔꯅ ꯈꯪꯍꯜꯂꯔꯣꯏ ꯍꯥꯏꯗꯨꯅ ꯂꯥꯏꯕꯛ ꯑꯁꯤꯗ ꯇꯝꯈ꯭ꯔ ꯃꯥꯜꯂꯦ꯫ ꯇꯧꯔꯨꯕ ꯊꯕꯛ ꯈꯨꯗꯤꯡꯗ ꯑꯁꯣꯛꯄ ꯑꯄꯟꯕ ꯍꯦꯛꯇ ꯌꯥꯎꯔꯛꯏ꯫ ꯉꯁꯤꯁꯨ ꯏꯆꯥꯒꯤ ꯈꯣꯡꯗ ꯑꯃꯨꯛ ꯌꯣꯠꯅ ꯁꯣꯛꯍꯟꯕꯤꯔꯦ꯫ ꯏꯃꯥ, ꯀꯞꯀꯅꯨ, ꯑꯩꯈꯣꯏꯅ ꯉꯁꯤ ꯋꯥꯅ ꯂꯩꯔꯁꯨ ꯅꯣꯡꯃꯗꯤ ꯅꯨꯡꯉꯥꯏꯔꯛꯈꯤꯅꯤ ꯍꯥꯏꯅ ꯍꯤꯡꯒꯗꯕꯅꯤ꯫ ꯑꯩꯅ ꯏꯃꯥꯕꯨ ꯅꯣꯡꯃꯗꯤ ꯁꯅꯥꯒꯤ ꯇꯝꯄꯥꯛꯇ ꯐꯝꯍꯟꯒꯅꯤ꯫ ꯃꯤꯀꯨꯞ ꯈꯨꯗꯤꯡ ꯂꯦꯞꯇꯅ ꯊꯕꯛ ꯁꯨꯔꯁꯨ ꯉꯝꯂꯣꯏꯗꯕ ꯋꯥꯈꯜ ꯁꯥꯒꯠꯇꯨꯅ ꯑꯁꯥ ꯑꯃꯒ ꯂꯣꯏꯅꯅ ꯍꯤꯡꯕ ꯇꯥꯔꯤ꯫ ꯏꯃꯥꯅ ꯍꯥꯏꯒꯗꯕ ꯍꯥꯏꯔꯗꯤ ꯅꯊꯛ ꯊꯪꯕ ꯑꯍꯜ ꯂꯃꯟꯗ ꯊꯛꯁꯤ ꯈꯥꯁꯤ ꯀꯥꯏꯒꯅꯨ, ꯃꯤꯒꯤ ꯃꯄꯣꯠ ꯃꯆꯩꯗ ꯀꯜꯂꯛꯀꯅꯨ, ꯅꯨꯄꯤ ꯅꯍꯥꯗ ꯐꯠꯇꯕ ꯋꯥꯈꯜ ꯀꯩꯗꯧꯅꯨꯡꯗ ꯈꯜꯂꯣꯏꯗꯕꯅꯤ꯫ ꯍꯣꯏ ꯏꯃꯥ, ꯏꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯑꯃꯠꯇ ꯀꯥꯎꯖꯔꯣꯏ꯫ ꯇꯣꯝꯄꯣꯛꯁꯨ ꯃꯇꯝ ꯈꯔꯗꯤ ꯊꯕꯛ ꯁꯨꯕ ꯆꯠꯇ꯭ꯔꯦ꯫ ꯃꯃꯥ ꯃꯆꯥ ꯈꯛ ꯂꯩꯕꯅ ꯄꯤꯔꯝꯕ ꯆꯦꯡꯗꯨꯅ ꯃꯇꯝ ꯀꯨꯏꯅ ꯆꯥꯕ ꯀꯣꯟꯅꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯇꯣꯝꯄꯣꯛꯀꯤ ꯃꯈꯣꯡꯗꯨ ꯆꯠꯄ ꯂꯦꯡꯕꯗ ꯊꯣꯏꯗꯣꯛꯅ ꯆꯩꯅꯥ ꯐꯥꯎꯗ꯭ꯔꯦ꯫ ꯃꯃꯥꯗ ꯃꯍꯥꯛꯅ ꯋꯥꯐꯝ ꯑꯃ ꯍꯧꯗꯣꯛꯂꯝꯃꯤ꯫ ꯏꯃꯥ, ꯉꯁꯤꯗꯤ ꯑꯩꯉꯣꯟꯗ ꯋꯥꯈꯜ ꯑꯅꯧꯕ ꯑꯃ ꯈꯜꯂꯛꯄꯒꯨꯝ ꯇꯧꯏ꯫ ꯏꯆꯥꯗ ꯀꯔꯤ ꯑꯅꯧꯕ ꯋꯥꯈꯜ ꯈꯜꯂꯛꯂꯤꯕꯅꯣ? ꯁꯥꯟꯅꯄꯣꯠ ꯂꯩꯌꯣꯗꯤ ꯍꯥꯏꯔꯛꯀꯅꯨꯀꯣ꯫ ꯏꯃꯥ, ꯄꯥꯈꯪ ꯐꯥꯔꯕ ꯑꯩꯕꯨ ꯁꯥꯟꯅꯄꯣꯠ ꯑꯃꯨꯛ ꯁꯥꯟꯅꯈꯤꯒꯗ꯭ꯔꯣ? ꯑꯩ ꯃꯤꯒꯤ ꯃꯈꯥꯗ ꯊꯕꯛ ꯁꯨꯕ ꯂꯦꯞꯂꯒꯦ꯫ ꯏꯁꯥꯒꯤ ꯊꯕꯛ ꯑꯃ ꯍꯧꯗꯣꯛꯆꯗꯨꯅ ꯁꯨꯕꯅ ꯐꯒꯅꯤ ꯈꯜꯂꯦ꯫ ꯇꯣꯝꯄꯣꯛꯇꯨ ꯄꯥꯈꯪ ꯄꯨꯡꯀꯛ ꯐꯥꯔꯕꯁꯨ ꯃꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯗꯤ ꯑꯉꯥꯡ ꯃꯆꯥꯒꯨꯝꯅ ꯎꯔꯤꯕꯅꯤ꯫ ꯃꯃꯥ ꯇꯣꯝꯄꯣꯛꯇ ꯅꯣꯛꯐꯦꯠ ꯇꯧꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ꯫ ꯏꯁꯥꯒꯤ ꯊꯕꯛ ꯇꯧꯕ ꯍꯥꯏꯕꯁꯦ ꯍꯧꯗꯣꯛꯁꯦꯜ ꯍꯥꯏꯕ ꯑꯃ ꯆꯪꯒꯅꯤ꯫ ꯇꯣꯝꯄꯣꯛ,
ꯅꯪꯕꯨ ꯁꯦꯜꯗꯨꯕꯨ ꯂꯩꯔꯕ꯭ꯔꯣ? ꯏꯃꯥ, ꯑꯩꯒꯤꯁꯤꯗꯤ ꯁꯦꯜ ꯑꯃꯠꯇ ꯆꯪꯗꯅ ꯇꯧꯕ ꯌꯥꯕ ꯊꯕꯛꯅꯤ꯫ ꯇꯣꯝꯄꯣꯛꯀꯤ ꯋꯥꯍꯩ ꯑꯗꯨꯗ ꯃꯤꯡꯁꯦꯜꯗꯣ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯁꯤꯟꯕꯒꯤ ꯃꯇꯧ ꯑꯃ ꯎꯠꯂꯛꯏ꯫ ꯁꯦꯜ ꯌꯥꯎꯗꯅ ꯍꯧꯗꯣꯛꯄ ꯌꯥꯕ ꯀꯔꯤ ꯊꯕꯛꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯁꯤꯕꯣ? ꯏꯃꯥ, ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯁꯤꯗ ꯁꯤꯡ ꯌꯥꯝꯅ ꯇꯥꯡꯏ꯫ ꯃꯩ ꯊꯥꯅꯤꯡꯉꯥꯏ ꯁꯤꯡ ꯂꯩꯇꯕꯅ ꯌꯥꯝꯅ ꯂꯥꯞꯅ ꯆꯠꯇꯨꯅ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯂꯩꯅꯔꯤ꯫ ꯁꯦꯜ ꯂꯩꯔꯕꯁꯨ ꯁꯤꯡ ꯂꯩꯒꯦ ꯐꯪꯗꯕ ꯅꯨꯃꯤꯠꯁꯨ ꯌꯥꯎꯔꯤꯕꯅꯤ꯫ ꯑꯩ ꯁꯤꯡ ꯌꯣꯟꯗꯨꯅ ꯀꯔꯕꯥꯔ ꯍꯧꯔꯒꯦ꯫ ꯇꯨ, ꯑꯗꯨꯅꯤ ꯏꯃꯥꯅ ꯍꯥꯏꯗ꯭ꯔꯥ, ꯌꯣꯟꯕ ꯍꯥꯏꯕꯁꯤꯗꯒꯤ ꯂꯩꯕ ꯍꯥꯏꯕꯁꯤꯅ ꯃꯥꯡ ꯊꯥꯕꯅꯤ꯫ ꯁꯤꯡꯗꯣ ꯂꯩꯕꯗ ꯅꯪꯗꯤ ꯁꯦꯜ ꯇꯤꯡꯂꯣꯏꯗ꯭ꯔꯣ? ꯏꯃꯥ, ꯁꯤꯡꯗꯣ ꯂꯩꯒꯗꯕ ꯅꯠꯇꯤꯌꯦ꯫ ꯌꯥꯝ ꯅꯛꯅ ꯈꯨꯜ ꯑꯁꯤꯗꯁꯨ ꯎꯃꯪ ꯂꯩꯔꯤꯁꯤꯗꯤ꯫ ꯎꯃꯪ ꯑꯁꯤꯗ ꯃꯩ ꯌꯥꯝꯅ ꯆꯥꯛꯀꯗꯕ ꯎ ꯄꯥꯝꯕꯤ ꯑꯀꯪꯕ ꯌꯥꯝꯅ ꯍꯧꯏ꯫ ꯑꯩꯒꯤ ꯁꯤꯡꯖꯪꯒꯤ ꯃꯇꯦꯡꯅ ꯑꯩ ꯏꯇꯣꯝꯇꯅ ꯌꯥꯟꯕ ꯉꯝꯒꯅꯤꯌꯦ꯫ ꯇꯣꯝꯄꯣ, ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯕꯗꯣ? ꯏꯃꯥꯅ ꯅꯪꯕꯨ ꯅꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯗꯦ ꯍꯥꯏꯗꯨꯅ ꯏꯃꯥꯕꯨ ꯊꯥꯗꯣꯛꯂꯒ ꯆꯠꯄ ꯄꯥꯝꯂꯕ꯭ꯔꯣ? ꯏꯃꯥ, ꯅꯪꯅ ꯅꯄꯤ ꯅꯧꯕꯁꯦ ꯅꯧꯏꯗꯀꯣ꯫ ꯑꯩꯅ ꯉꯁꯤ ꯇꯥꯏꯕꯪ ꯑꯁꯤꯗ ꯃꯥꯏ ꯃꯤꯠ ꯄꯥꯡꯗꯨꯅ ꯂꯩꯔꯝꯂꯤꯕꯁꯦ ꯏꯃꯥꯒꯤ ꯃꯍꯩꯅꯅꯤ꯫ ꯃꯁꯤꯅ ꯑꯩ ꯄꯨꯡꯄꯦꯟ ꯄꯦꯜꯂꯦ꯫ ꯁꯤꯗꯒꯤ ꯍꯦꯟꯕ ꯏꯃꯥꯗꯒꯤ ꯑꯩꯅ ꯀꯔꯤꯁꯨ ꯄꯥꯝꯗꯦ꯫ ꯏꯕꯨꯡꯉꯣ, ꯑꯩꯈꯣꯏꯅ ꯈꯨꯜ ꯑꯁꯤꯗ ꯌꯨꯝ ꯍꯣꯡꯂꯛꯂꯕ ꯃꯇꯨꯡꯗ ꯎꯃꯪ ꯑꯁꯤꯗ ꯚꯨꯠ ꯊꯣꯛꯏ ꯍꯥꯏꯅꯔꯝꯃꯤ꯫ ꯈꯨꯟꯖꯥ ꯈꯨꯗꯤꯡꯅ ꯆꯪꯕꯒꯤ ꯍꯥꯏꯅ ꯆꯪꯅꯈꯤꯗ꯭ꯔꯕ ꯎꯃꯪ ꯑꯁꯤꯗ ꯅꯪ ꯅꯇꯣꯝꯇ ꯆꯪꯂꯒ ꯃꯇꯧ ꯀꯔꯝꯅ ꯎ ꯌꯥꯟꯒꯅꯤ? ꯏꯃꯥ, ꯑꯩ ꯎꯃꯪ ꯃꯅꯨꯡꯗ ꯆꯪꯒꯦ ꯍꯥꯏꯕ ꯅꯠꯇꯦ꯫ ꯃꯄꯥꯟꯗ ꯍꯧꯔꯤꯕ ꯎꯁꯦ ꯃꯁꯤ ꯈꯛꯇ ꯌꯥꯟꯒꯦ ꯍꯥꯏꯕꯅꯤ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯗꯤ ꯚꯨꯠ ꯊꯣꯛꯇꯦ ꯍꯥꯏ꯫ ꯏꯃꯥꯅ ꯋꯥꯔꯤ ꯀꯌꯥ ꯂꯤꯈꯤꯕꯗꯣ ꯏꯃꯥꯕꯨ ꯀꯥꯎꯔꯕꯣ? ꯅꯪꯅ ꯐꯅ ꯌꯥꯝꯅ ꯏꯃꯥꯒꯤ ꯄꯨꯛꯅꯤꯡ ꯄꯦꯟꯅꯅꯕ ꯍꯥꯏꯔꯕꯁꯨ ꯏꯃꯥꯒꯤ ꯑꯀꯤꯕ ꯑꯁꯤꯗꯤ ꯐꯍꯟꯕ ꯉꯝꯂꯔꯣꯏ꯫ ꯅꯪ ꯎꯃꯪꯗꯒꯤ ꯎ ꯌꯥꯟꯕ ꯌꯥꯗꯦꯀꯣ꯫ ꯇꯣꯝꯄꯣꯛꯇꯣ ꯃꯃꯥꯗ ꯀꯔꯤ ꯍꯥꯏꯔꯒ ꯊꯦꯝꯒꯅꯤ ꯈꯜꯂꯤ꯫ ꯏꯃꯥ, ꯅꯆꯥꯅ ꯉꯁꯤ ꯐꯥꯎꯗ ꯀꯅꯥꯗꯁꯨ ꯀꯥꯏꯈꯤꯗ꯭ꯔꯤ꯫ ꯏꯃꯥꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯂꯩꯔꯤꯕ ꯑꯩꯉꯣꯟꯗ ꯚꯨꯠꯅ ꯀꯩꯁꯨ ꯇꯧꯕ ꯉꯝꯂꯣꯏ꯫ ꯅꯆꯥꯕꯨ ꯊꯥꯖꯕꯤꯌꯨ ꯏꯃꯥ꯫ ꯑꯗꯨꯕꯨ ꯏꯆꯥꯅ ꯊꯕꯛ ꯆꯠꯊꯣꯛꯈ꯭ꯔꯒ ꯏꯃꯥꯅ ꯃꯇꯧ ꯀꯔꯝꯅ ꯌꯨꯝꯗ ꯂꯩꯍꯧꯒꯅꯤ? ꯑꯗꯨꯗꯤ ꯏꯃꯥꯅ ꯄꯥꯝꯂꯤꯕꯁꯦ ꯃꯤꯒꯤ ꯃꯈꯥꯗ ꯊꯕꯛ ꯁꯨꯗꯨꯅ ꯃꯤꯅ ꯋꯥ ꯃꯊꯛ ꯊꯪꯗꯨꯅ ꯉꯥꯡꯕꯗꯨꯔꯥ? ꯃꯍꯥꯛꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥ ꯑꯗꯨ ꯑꯃꯨꯛ ꯀꯟꯃꯜꯂꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ꯫ ꯏꯃꯥ, ꯑꯌꯨꯛ ꯑꯉꯟꯕꯗꯒꯤ ꯆꯠꯂꯒ ꯎ ꯑꯃꯇꯪ ꯌꯥꯜꯂꯒ ꯃꯐꯝꯁꯤꯗ ꯁꯣꯏꯗꯅ ꯍꯟꯖꯔꯛꯀꯦ꯫ ꯏꯃꯥꯅ ꯄꯤꯈꯤꯕ ꯄꯥꯎꯇꯥꯛ ꯈꯨꯗꯤꯡ ꯑꯩꯅ ꯑꯃꯠꯇ ꯍꯤꯛꯇꯣꯛꯂꯣꯏ꯫ ꯇꯣꯝꯄꯣꯛꯅ ꯃꯃꯥꯕꯨ ꯊꯦꯝꯕ ꯌꯥꯕ ꯊꯦꯝꯂꯕ ꯃꯇꯨꯡ ꯃꯃꯥꯁꯨ ꯌꯥꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯁꯤꯡꯖꯪ ꯑꯃ ꯃꯈꯨꯠꯇ ꯄꯥꯏꯔꯒ ꯃꯔꯦꯡꯕꯥꯜꯗ ꯐꯤ ꯑꯃ ꯌꯥꯜꯂꯒ ꯎ ꯌꯥꯜꯂꯨꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯆꯥꯅ ꯊꯕꯛ ꯆꯠꯈꯤꯕꯗꯨ ꯎꯔꯒ ꯃꯍꯥꯛꯀꯤ ꯃꯆꯥꯗꯨ ꯃꯇꯝ ꯄꯨꯝꯕꯒꯤ ꯍꯜꯂꯛꯂꯔꯣꯏ ꯍꯥꯏꯕꯒꯨꯝꯅ ꯊꯃꯣꯏꯗ ꯐꯥꯎꯏ꯫ ꯎꯃꯪ ꯑꯗꯨ ꯆꯍꯤ ꯀꯨꯜ ꯍꯦꯟꯅ ꯆꯪꯗꯕꯅ ꯐꯅ ꯌꯥꯝꯅ ꯁꯣꯡꯂꯦ꯫ ꯇꯣꯝꯄꯣꯛꯅ ꯂꯝꯕꯤꯗ ꯍꯧꯔꯤꯕ ꯅꯥꯄꯤ ꯃꯣꯡꯁꯣꯡ ꯃꯌꯥꯝ ꯑꯗꯨ ꯃꯈꯨꯠꯅ ꯍꯥꯏꯗꯣꯛꯇꯨꯅ ꯆꯪꯂꯛꯏ꯫ ꯈꯨꯟꯖꯥꯁꯤꯡꯗꯤ ꯎꯃꯪ ꯃꯅꯨꯡꯗ ꯆꯪꯕꯗꯤ ꯂꯥꯏꯔꯗꯅ ꯎꯃꯪ ꯐꯥꯎꯔꯒ ꯆꯠꯄ ꯀꯤꯅꯩ ꯍꯥꯏꯗꯨꯅ ꯑꯇꯣꯞꯄ ꯂꯝꯕꯤ ꯑꯃ ꯁꯦꯝꯈ꯭ꯔꯕꯅꯤ꯫ ꯎꯃꯪ ꯍꯦꯛ ꯍꯧꯔꯛꯄꯗ ꯍꯧꯔꯤꯕ ꯑꯀꯪꯕ ꯎ ꯃꯌꯥꯝ ꯑꯗꯨꯗ ꯌꯦꯡꯉꯤ꯫ ꯅꯥꯁꯤꯛ ꯄꯥꯝꯕꯤꯁꯤꯡꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦꯗ꯫ ꯁꯤꯡꯗꯤ ꯐꯖꯅ ꯆꯥꯛꯂꯅꯤ꯫ ꯃꯁꯤ ꯑꯃꯇꯪ ꯌꯥꯜꯂꯒ ꯌꯣꯟꯕꯗ ꯁꯦꯜ ꯐꯅ ꯌꯥꯝ ꯐꯪꯂꯅꯤ꯫ ꯃꯍꯥꯛ ꯑꯁꯤ ꯈꯟꯗꯨꯅ ꯅꯥꯁꯤꯛ ꯄꯥꯝꯕꯤꯗꯨ ꯌꯥꯜꯂꯝꯃꯤ꯫ ꯃꯇꯝ ꯀꯨꯏꯅ ꯁꯤꯡ ꯈꯥꯏꯔꯛꯂꯕꯅꯤꯅ ꯅꯥꯁꯤꯛ ꯄꯥꯝꯕꯤꯗꯨ ꯃꯇꯣꯝꯇꯅ ꯌꯥꯟꯕꯗ ꯑꯔꯨꯕ ꯑꯣꯏꯔꯝꯗꯦ꯫ ꯁꯣꯝꯗ ꯎꯃꯪ ꯃꯅꯨꯡꯗ ꯌꯣꯃꯇꯥꯗꯨ ꯅꯣꯟꯊꯗꯨꯅ ꯐꯝꯂꯒ ꯃꯈꯨ ꯑꯅꯤꯒꯤ ꯃꯔꯛꯇ ꯃꯀꯣꯛꯇꯨ ꯊꯝꯗꯨꯅ ꯆꯍꯤ ꯀꯌꯥ ꯂꯩꯔꯛꯂꯕꯅꯤ꯫ ꯆꯍꯤ ꯀꯌꯥ ꯍꯧꯈ꯭ꯔꯕꯗ ꯅꯨꯃꯤꯠ ꯆꯨꯞꯄ ꯇꯔꯦꯡ ꯆꯥꯛꯂꯝꯕꯗ ꯋꯥꯔ ꯃꯥꯜꯂꯦ ꯂꯦꯞꯈ꯭ꯔꯦ꯫ ꯃꯈꯣꯜ ꯍꯧꯅ ꯍꯧꯅ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡ ꯑꯗꯨ ꯄꯣꯂꯣꯌꯨ ꯍꯥꯏꯅ ꯂꯥꯎꯕ ꯑꯗꯨ ꯀꯤꯕꯗꯒꯤ ꯀꯅꯥ ꯑꯃꯠꯇꯅ ꯆꯪꯅꯈꯤꯗꯦ꯫ ꯆꯍꯤ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯎꯃꯪꯗ ꯎ ꯌꯥꯟꯕꯒꯤ ꯃꯈꯣꯜ ꯑꯗꯨ ꯇꯥꯕꯗ ꯃꯇꯝ ꯀꯨꯏꯅ ꯎꯏꯁꯤꯟꯈ꯭ꯔꯕ ꯃꯃꯤꯠꯇꯨ ꯍꯥꯡꯗꯣꯔꯛꯏ꯫ ꯃꯤꯠꯈꯥꯒꯤ ꯄꯔꯦꯡ ꯑꯃꯗꯤ ꯃꯄꯤꯅ ꯂꯦꯞꯄ ꯂꯩꯇꯅ ꯃꯔꯝ ꯁꯥꯡꯅ ꯇꯥꯏ꯫ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯎꯃꯪꯒꯤ ꯑꯀꯣꯏꯕꯗ ꯃꯤ ꯑꯃ ꯆꯪꯂꯛꯄꯗꯨ ꯃꯁꯥꯗ ꯐꯥꯎꯔꯝꯃꯤ꯫ ꯀꯩꯅꯣ, ꯑꯁꯨꯛ ꯀꯨꯏꯔꯕ ꯃꯇꯝ ꯑꯁꯤꯗ ꯀꯅꯥꯁꯨ ꯂꯥꯛꯇ꯭ꯔꯒ ꯉꯁꯤ ꯑꯃꯨꯛ ꯎꯃꯪ ꯑꯁꯤꯗ ꯆꯪꯂꯛꯂꯤꯕ ꯃꯍꯥꯛ ꯑꯁꯤꯕꯨ ꯀꯅꯥꯅꯣ? ꯑꯉꯥꯎꯕ ꯑꯣꯏꯔꯝꯒꯗ꯭ꯔꯥ? ꯉꯥꯎꯗꯕ ꯃꯤ ꯑꯣꯏꯔꯝꯂꯕꯗꯤ ꯃꯅꯨꯡꯗ ꯆꯪꯉꯛꯅꯕ ꯑꯩ ꯀꯧꯒꯦ꯫ ꯇꯣꯝꯄꯣꯛꯁꯨ ꯎꯃꯪꯒꯤ ꯁꯛꯐꯝꯗꯨ ꯎꯕꯗ ꯑꯀꯤꯕ ꯐꯥꯎꯔꯝꯃꯤ꯫ ꯑꯆꯧꯕ ꯅꯥꯁꯤꯛꯇꯨ ꯃꯀꯛ ꯑꯍꯨꯝ ꯊꯣꯛꯇꯨꯅ ꯃꯄꯥꯟꯗ ꯆꯤꯡꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯏ꯫ ꯃꯅꯨꯡꯗꯒꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜꯗ ꯏꯁꯩ ꯁꯛꯄ ꯇꯥꯔꯛꯏ꯫ ꯃꯍꯥꯛꯅ ꯋꯥꯈꯜꯗ ꯈꯜꯂꯤ,
ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯕꯁꯦ ꯆꯨꯝꯗꯤ ꯆꯨꯝꯕꯖꯥꯠꯅꯤ ꯎꯃꯪ ꯑꯁꯦ ꯌꯦꯡꯕꯗ ꯚꯨꯠ ꯂꯩꯔꯝꯒꯗꯕ ꯌꯥꯝꯅ ꯃꯥꯜꯂꯤ ꯑꯗꯨꯕꯨꯗꯤ ꯃꯤ ꯆꯪꯅꯗꯕ ꯀꯨꯏꯈꯤꯕꯅ ꯁꯨꯝ ꯈꯟꯖꯤꯟꯕ ꯑꯣꯏꯔꯝꯒꯅꯤꯗ ꯅꯥꯁꯤꯛ ꯄꯥꯝꯕꯤꯗꯨ ꯃꯌꯨꯝꯗ ꯄꯨꯔꯛꯇꯨꯅ ꯄꯤꯛꯅ ꯄꯤꯛꯅ ꯈꯥꯏꯔꯝꯃꯤ ꯅꯨꯡꯁꯥꯗ ꯐꯖꯅ ꯌꯥꯏꯔꯕ ꯃꯇꯨꯡꯗ ꯅꯣꯡꯉꯥꯜꯂꯒ ꯈꯨꯜꯒꯤ ꯀꯩꯊꯦꯜ ꯁꯪꯗ ꯌꯣꯟꯕ ꯂꯥꯛꯏ ꯁꯤꯡꯗꯨ ꯃꯍꯥꯛꯅ ꯈꯔ ꯍꯣꯡꯅ ꯌꯣꯟꯕꯒ ꯃꯩꯁꯨ ꯆꯥꯛ ꯇꯧꯕ ꯑꯣꯏꯕꯒ ꯌꯥꯝꯅ ꯊꯨꯅ ꯁꯤꯠꯈꯤ ꯃꯤꯑꯣꯏ ꯈꯔꯗꯤ ꯂꯩꯒꯦ ꯍꯥꯏꯅ ꯆꯪꯁꯤꯜꯂꯛꯂꯒ ꯁꯤꯡꯗꯨ ꯂꯣꯏꯕꯅ ꯍꯥꯟꯈ꯭ꯔꯦ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯁꯤꯡꯁꯦ ꯑꯍꯦꯟꯕ ꯂꯩꯍꯧꯗ꯭ꯔꯕ꯭ꯔꯥ ꯂꯩꯔꯗꯤ ꯈꯔꯒ ꯄꯨꯔꯛꯈꯣ ꯑꯩꯈꯣꯏꯁꯨ ꯈꯔ ꯂꯩꯍꯧꯒꯦ ꯂꯩꯍꯧꯔꯤ ꯑꯩꯒꯤ ꯌꯨꯝꯗ ꯃꯌꯥꯝ ꯂꯩꯍꯧꯔꯤ ꯑꯩꯅ ꯄꯨꯕ ꯉꯝꯗꯗꯨꯅ ꯄꯨꯔꯛꯇꯕꯅꯦ ꯈꯔ ꯈꯛꯇ ꯄꯨꯔꯛꯄꯅꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯌꯨꯝꯗꯒꯤ ꯁꯣꯏꯗꯅ ꯄꯨꯖꯔꯛꯀꯦ ꯇꯣꯝꯄꯣꯛ ꯍꯔꯥꯎ ꯍꯔꯥꯎ ꯆꯦꯜꯂꯛꯇꯨꯅ ꯃꯍꯥꯛꯀꯤ ꯁꯤꯡꯗꯨ ꯂꯣꯏꯅ ꯁꯤꯠꯈ꯭ꯔꯦ ꯍꯥꯏꯅ ꯇꯝꯂꯝꯃꯤ ꯃꯤꯡꯁꯦꯜꯅ ꯇꯣꯝꯄꯣꯛ ꯑꯗꯨꯛ ꯌꯥꯝꯕ ꯁꯤꯡ ꯑꯗꯨꯕꯨ ꯑꯣꯟꯊꯣꯛꯅ ꯊꯨꯅ ꯁꯤꯠꯈ꯭ꯔꯦꯗ ꯏꯃꯥ ꯁꯤꯐꯥꯎ ꯃꯣꯏ ꯈꯔꯅꯅꯦ ꯁꯤꯡ ꯄꯨꯔꯛꯄ ꯍꯥꯏꯅ ꯉꯥꯏꯍꯧꯔꯤꯕꯅꯦ ꯑꯩ ꯍꯧꯖꯤꯛ ꯑꯉꯝꯕ ꯈꯔ ꯑꯃꯨꯛ ꯄꯨꯗꯨꯅ ꯌꯣꯜꯂꯨꯗꯣꯏꯅꯦ ꯉꯁꯤꯒꯤꯗꯤ ꯈꯔ ꯐꯪꯂꯕꯗꯤ ꯌꯥꯔꯦ ꯏꯆꯥ ꯋꯥꯔꯝꯕꯅꯤ ꯄꯣꯊꯥꯔꯣ ꯏꯃꯥ ꯑꯩ ꯀꯩꯁꯨ ꯋꯥꯗꯦ ꯄꯣꯠꯇꯤ ꯁꯤꯠꯂꯤꯉꯩꯗ ꯂꯣꯏꯅ ꯌꯣꯜꯍꯧꯗꯣꯏꯅꯦ ꯃꯤꯅ ꯑꯃꯨꯛ ꯍꯜꯂꯝꯕ ꯇꯥꯔꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯇꯣꯝꯄꯣꯛꯇꯨ ꯃꯍꯥꯛꯅ ꯉꯝꯕ ꯁꯤꯡ ꯃꯌꯥꯝ ꯑꯃ ꯃꯀꯣꯛꯇ ꯊꯥꯡꯒꯠꯂꯒ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯀꯩꯊꯦꯜꯗ ꯃꯍꯥꯛꯀꯤ ꯁꯤꯡ ꯂꯧꯅꯤ ꯍꯥꯏꯗꯨꯅ ꯃꯤ ꯃꯌꯥꯝ ꯑꯃ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯇꯣꯝꯄꯣꯛꯇꯨ ꯃꯌꯨꯝꯗꯒꯤ ꯀꯩꯊꯦꯜꯗ ꯁꯤꯡ ꯄꯨꯗꯨꯅ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯇꯧꯕꯗ ꯈꯔ ꯋꯥꯔꯕꯁꯨ ꯁꯦꯜꯗꯤ ꯌꯥꯝꯅ ꯐꯪꯂꯦ ꯅꯥꯁꯤꯛ ꯑꯃꯈꯛ ꯌꯥꯟꯕꯗ ꯁꯦꯡꯒꯥꯎꯗ ꯂꯨꯄꯥ ꯐꯅ ꯌꯥꯝꯅ ꯌꯥꯎꯔꯦ ꯅꯣꯡꯃꯗ ꯅꯥꯁꯤꯛ ꯑꯅꯤ ꯌꯥꯟꯗꯨꯅ ꯌꯣꯜꯂꯕꯗꯤ ꯁꯦꯡꯒꯥꯎꯁꯦ ꯐꯅ ꯌꯥꯝꯗꯤ ꯂꯨꯝꯒꯅꯤ ꯑꯗꯨꯅ ꯑꯩ ꯍꯌꯦꯡꯗꯤ ꯅꯥꯁꯤꯛ ꯑꯅꯤ ꯌꯥꯟꯗꯕ ꯌꯥꯗꯦ ꯍꯧꯖꯤꯛ ꯑꯣꯏꯅ ꯆꯠꯇꯨꯅ ꯌꯥꯜꯂꯨꯕꯅ ꯐꯒꯗ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯊꯦꯡꯖꯤꯜꯂꯛꯑꯦ ꯕꯨꯠ ꯊꯣꯛꯂꯛꯄꯒꯤ ꯃꯇꯝ ꯌꯧꯔꯛꯂꯦ ꯏꯃꯥ ꯃꯇꯣꯝꯇ ꯂꯩꯔꯝꯕꯅꯤ ꯌꯨꯝꯗ ꯊꯨꯅ ꯍꯜꯂꯒꯦ ꯌꯨꯝꯗ ꯌꯧꯔꯛꯂꯒ ꯃꯃꯥ ꯃꯆꯥꯗꯨ ꯐꯪꯂꯛꯄ ꯄꯩꯁꯥ ꯃꯁꯤꯡ ꯊꯤꯔꯤ ꯏꯃꯥ ꯍꯌꯦꯡꯗꯤ ꯅꯥꯁꯤꯛ ꯄꯥꯝꯕꯤ ꯑꯆꯧ ꯑꯆꯧꯕ ꯈꯟꯗꯨꯅ ꯌꯥꯟꯒꯦ ꯉꯁꯤꯒꯤꯗꯨꯗꯤ ꯌꯥꯝ ꯄꯤꯛꯄꯅꯦ ꯃꯤꯡꯁꯦꯜꯗꯤ ꯃꯆꯥꯅ ꯁꯦꯜ ꯃꯌꯥꯝ ꯐꯪꯂꯛꯄꯒꯤ ꯍꯔꯥꯎꯕ ꯃꯔꯛꯇ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯑꯗꯨꯝ ꯌꯥꯎꯔꯤ ꯃꯆꯥꯅ ꯃꯇꯣꯝꯇ ꯆꯠꯇꯨꯅ ꯎꯃꯪꯗꯒꯤ ꯎ ꯌꯥꯜꯂꯨꯒꯅꯤ ꯈꯟꯕꯗ ꯃꯍꯥꯛ ꯁꯦꯜ ꯄꯥꯝꯂꯛꯇ꯭ꯔꯦ ꯇꯣꯝꯄꯣꯛ ꯂꯨꯄꯥ ꯃꯌꯥꯝ ꯑꯁꯤꯅ ꯏꯃꯥ ꯏꯆꯥ ꯐꯅꯌꯥꯝ ꯀꯨꯏꯅ ꯆꯥꯕ ꯀꯣꯟꯅꯔꯅꯤ ꯅꯪꯅ ꯎꯃꯪꯗꯒꯤ ꯎ ꯌꯥꯟꯕ ꯆꯪꯕꯗꯣ ꯁꯣꯟꯗ ꯏꯃꯥꯗꯤ ꯄꯥꯈꯠꯇꯕ ꯉꯝꯗꯦꯅꯦꯍꯦ ꯏꯃꯥ ꯑꯗꯨꯝꯅ ꯄꯥꯈꯠꯂꯒ ꯂꯩꯔꯗꯤ ꯑꯩꯈꯣꯏ ꯑꯗꯨꯝ ꯋꯥꯔꯒ ꯂꯩꯕ ꯇꯥꯕ ꯃꯌꯥꯝꯗꯒꯤ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯁꯦꯜ パꯏꯅꯤꯡꯂꯕꯗꯤ ꯈꯔꯁꯨ ꯅꯨꯄꯥ ꯊꯣꯛꯅ ꯊꯕꯛ ꯇꯧꯕ ꯇꯥꯏ ꯃꯌꯥꯝꯅ ꯉꯝꯅꯗꯕ ꯊꯕꯛ ꯇꯧꯕ ꯇꯥꯏ ꯏꯃꯥꯕꯨ ꯅꯣꯡꯃꯗꯤ ꯁꯅꯥꯒꯤ ꯇꯥꯡꯕꯜꯗ ꯑꯩꯅ ꯁꯣꯏꯗꯅ ꯐꯝꯍꯟꯒꯅꯤ ꯃꯤꯡꯁꯦꯜꯅ ꯋꯥ ꯃꯈꯥ ꯇꯥꯒꯦ ꯇꯧꯕꯒ ꯇꯣꯝꯄꯣꯛꯅ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯔꯛꯄꯗꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯦꯞꯈ꯭ꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯇꯣꯝꯄꯣꯛꯇꯨ ꯎꯃꯪ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯑꯆꯣꯡꯕꯗꯨ ꯍꯥꯏꯗꯣꯛꯅꯕ ꯆꯩ ꯑꯃꯁꯨ ꯄꯥꯏꯔꯛꯏ ꯃꯍꯥꯛꯅ ꯂꯝꯕꯤꯗ ꯂꯥꯛꯄꯗ ꯈꯨꯜꯒꯤ ꯃꯃꯥꯡꯗ ꯃꯤ ꯄꯣꯠꯂꯣꯏꯔꯝꯃꯤ ꯃꯍꯥꯛ ꯎꯁꯤꯟꯅꯗꯕ ꯁꯥꯗꯨꯅ ꯆꯠꯐꯝ ꯊꯣꯛꯄ ꯆꯠꯂꯤ ꯎꯃꯪꯒꯤ ꯍꯦꯛ ꯃꯆꯤꯟꯗ ꯍꯧꯕ ꯅꯥꯁꯤꯛ ꯄꯥꯝꯕꯤ ꯑꯅꯤ ꯌꯥꯜꯂꯝꯃꯤ ꯎꯃꯪꯗ ꯈꯣꯡ ꯍꯦꯛ ꯊꯥꯡꯖꯤꯜꯂꯛꯄ ꯃꯇꯝꯗ ꯌꯣꯃꯇꯥꯅ ꯈꯪꯕ ꯉꯝꯃꯤ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯃꯅꯨꯡꯗ ꯆꯪꯉꯛꯅꯕ ꯃꯈꯣꯜ ꯍꯧꯅ ꯍꯧꯅ ꯀꯞꯄꯤ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯑꯣꯏꯕꯅ ꯃꯍꯥꯛꯅ ꯀꯞꯄꯒꯤ ꯃꯈꯣꯜ ꯑꯗꯨ ꯎꯃꯪꯒꯤ ꯃꯄꯥꯟꯗ ꯂꯥꯟꯊꯣꯛꯄ ꯉꯝꯂꯝꯗꯦ ꯃꯈꯣꯜꯗꯨ ꯇꯣꯝꯄꯣꯛꯅ ꯈꯖꯤꯛꯇꯪ ꯍꯦꯛ ꯇꯥꯔꯛꯄꯒ ꯅꯥꯁꯤꯛꯇꯨ ꯃꯄꯥꯟꯗ ꯆꯤꯡꯊꯣꯔꯛꯏ ꯁꯣꯝꯗ ꯌꯣꯃꯇꯥꯅ ꯃꯆꯤꯟꯗ ꯍꯥꯏ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯁꯤꯡꯈ꯭ꯔꯦꯗ ꯑꯩꯁꯨ ꯑꯩꯒꯤ ꯑꯁꯨꯛ ꯐꯖꯕ ꯈꯣꯟꯖꯦꯜ ꯑꯁꯤꯗ ꯃꯍꯥꯛꯅ ꯀꯔꯤꯒꯤ ꯅꯨꯡꯁꯤꯕ ꯐꯥꯎꯗꯕꯅꯣ ꯅꯨꯃꯤꯠ ꯍꯨꯝꯅꯤꯗꯤ ꯇꯣꯝꯄꯣꯛ ꯎꯃꯪ ꯃꯌꯥꯗꯒꯤ ꯎ ꯌꯥꯟꯗꯨꯅ ꯀꯩꯊꯦꯜꯗ ꯌꯣꯜꯂꯝꯃꯤ ꯌꯣꯃꯇꯥꯅ ꯇꯣꯝꯄꯣꯛꯄꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯅꯕ ꯄꯥꯝꯕꯩ ꯀꯌꯥ ꯁꯤꯜꯂꯕꯁꯨ ꯀꯥꯟꯅꯕ ꯐꯪꯂꯝꯗꯦ ꯍꯟꯗꯛꯃꯨꯛꯇꯤ ꯇꯣꯝꯄꯣꯛ ꯀꯔꯕꯥꯔ ꯃꯃꯥꯏ ꯆꯨꯝꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯍꯥꯛꯅ ꯀꯩꯊꯦꯜꯗ ꯁꯤꯡ ꯍꯣꯡꯅ ꯌꯣꯟꯕꯅ ꯑꯇꯣꯞꯄ ꯁꯤꯡ ꯌꯣꯟꯕ ꯅꯨꯄꯥꯁꯤꯡꯗꯤ ꯄꯣꯠꯁꯤꯠ ꯍꯟꯊꯔꯦ ꯍꯥꯟꯅ ꯁꯤꯡ ꯌꯣꯜꯂꯝꯕ ꯅꯨꯄꯥ ꯈꯔ ꯃꯥꯟꯅꯗꯨꯅ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯇꯣꯝꯄꯣꯛꯇꯨ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏꯗ ꯇꯥꯔꯤꯕ ꯍꯨꯃꯥꯡ ꯑꯗꯨ ꯃꯟꯖꯨꯅꯔꯕ ꯐꯤ ꯑꯗꯨꯅ ꯇꯩꯊꯣꯛꯂꯤ ꯏꯕꯨꯡꯉꯣ ꯅꯪ ꯀꯩꯊꯦꯜ ꯑꯁꯤꯗ ꯂꯥꯛꯇꯨꯅ ꯁꯤꯡ ꯌꯣꯟꯕ ꯌꯥꯔꯔꯣꯏ ꯃꯌꯥꯝꯅ ꯄꯤꯅꯔꯤꯕ ꯃꯃꯜꯗꯒꯤ ꯅꯪꯅ ꯇꯥꯅ ꯄꯤꯕꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯀꯔꯕꯥꯔ ꯅꯪꯅ ꯂꯣꯏꯅ ꯍꯥꯠꯂꯦ ꯇꯣꯝꯄꯣꯛꯅ ꯁꯤꯡꯒꯤ ꯃꯃꯜꯗꯣ ꯑꯀꯛꯅꯕ ꯂꯩꯕ꯭ꯔꯥ ꯅꯈꯣꯏꯁꯨ ꯑꯩꯅ ꯌꯣꯜꯂꯤꯕ ꯑꯁꯤꯗꯒꯤ ꯍꯣꯡꯅ ꯌꯣꯜꯂꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯂꯣꯏꯅ ꯁꯤꯠꯀꯅꯤ
Masigi lukrabi macha asi machin yam khumini he. Si hairaga makoi singi maraktagi amana tompokta khupakna tharami. Manakta laiba mi chensinaraktuna khami. Khanabagi maramdo khangbadagi mayamaduna nupasing aduda saurami. Tompokna hairibase yamna chumi. Nakoina tompoktagi hena hongna yolabadi nakoina posit hendawribani. Khungangi praja aikhoidasu khara kanaba. Nupa amana hairai. He hal. Aikhoina yoliba mamalse yamna honglabani. Achoba khulse lanthoklaga thangnaba khuldagi sing puraklibani. Aikhoi kyam waramgani haiba nakhoishu khalo. Nakhoina wariba adugumna tompoksu waramgani. Adubu mahakti yamna hongna yonba ngamliba asina kamdauba. Asengba achumba hairakpadagi makhoi singdo tumina laikhre. Tompokta yengduna tanja chaba amada laman khumgani haina khankre. Tompokna umangdagi purakpa singni haibase kanadasu haidoklamde. Nungdangdani tompokna mamada hairami. Ima, ai khungang asida khwaidagi sel paiba mi ama oiningi. Kulasigi mapu oiduna lamhenba nupa kaya warakningi. Karino tompok nangna nganglibadubo aikhoigi haurakpham kaugano. Angang oiringai. Laibak maraktagi kakthum tanduna charakpado nang kaurabra. Miyoibana matik mapa chadana ahenba pamlaklabadi leijaba khudingmak chakhigani. Ahenba pamdaba miyoibabu kanabo leirangani. Kaina tanare haiduna lotuna leiringai. Manakta sana lupa tarambada khuloidaba kanasu leite. Tompoksu miyoiba ama oibana sel khara phanglakpa haurakpada ahenba sel amuk pamlai. Adubu mamagi pautak munna tabana phattaba wakhal khuding swai mangki. Ima, nachana harise hana amukta munna tako. Hauji sanjabungda sajik leiraktre. Umang mayada sanna chagadaba sajik yamna hawi. Madushu yolabadi hauji phangdiba sel asidagi yamna hena phangani. Machagi wakhaldo apabani haibadi khangi adubu machana umang palakpa khuding mahaki thamoida tantha naidaba mihul chonglai. Machana mahaki wahai hiktokloi khangbana tawgonu haina kanna thingludre. Nakal amaromda yomatado wakhal khali. Karigino nupa macha aduna aigi khonjal taraga khonjalgi maikai thiraktriba. Mahakna umang asida laktuna u yanba numit marini pharakle. Nupa macha adubu mayamdagi tongali. Mamagi midyeng makhada laiba angang mali. Pukjel so sengbagumna tawi. Aina ahumlak thokna changyeng tawki. Masida mahakna mai paklagana mahakpu nungayai phaba oihalagi. Mai thiragana sadong pumba kothoklaga aigi aronba ka asida thamba tabani. Mahakna wakhal kaya khallaba matong umangi matai thangba sarukta nong chuhalami. Mapanda horiba using ase loina chotlabani na mahak manungda soidana yengakani. Mahakna yenglakpada achoba nasik ama tuhalaga thamlagi. Mahakna khaliba adumak pangthoklami. Mathangi numitta tompokto hanagum uyanba lai. Haukiba numitta mahakna kaithelda khanakhiba nupasing adu mahaki matungda tumina inarai. Tompokna mi mareptagi hena wangba asongba napi marakta changkhibadu urami. Tompokna kaithelda yoliba singdudi umang asidagi yanba oire. Aikhoina angang oiringaida umang asida but thoi haiduna yamna kinaki. Adubu tompokti akiba mata leitana matompe hekta changki. Amana mu hairai. Hojikti butubu leitraba jala. Mahak tholakpa ngaiduna mawong yenglase. Tompokna uyangi haina yengbada nongna chotkibagi singdu chotlami. Ngarang ahing mafam asida nong chuba oireko. Singsidi amata chaklaroi kamdongni. Ada kang manasik amadi tektuna tarese. Masidi amta bujurpa mande. Jinglaga hekta yenguragi. Nasik tugi mana yaurakpada yomatado mamitangbi hanubi amagi sakpamda lai. Mamangda leiriba nahakpu tabro. Iboki sengau achoba sida yauriba lupa ase masing amukta thibiyu. Mafam marang khangdana tungdagi ahal amana wanganglakpaduda tompokto khangprek khangi. Ibo, nangbu kadonda chakadabano mitsu hudaba male. Nangna changakliba asidi umangdane. Isu ibongna chatliba lambi se chummi.
ꯑꯩ ꯑꯊꯥꯞꯄ ꯂꯝ ꯑꯃ ꯌꯧꯒꯗꯕꯅꯤ. ꯏꯃꯥꯒꯤ ꯁꯦꯡꯒꯥꯎꯗ ꯌꯥꯎꯔꯤꯕ ꯂꯨꯄꯥꯁꯦ ꯃꯁꯤꯡ ꯑꯃꯨꯛꯇ ꯊꯤꯕꯤꯌꯨ. ꯍꯣꯏ ꯏꯕꯣ, ꯅꯁꯨ ꯊꯤꯖꯒꯦ. ꯃꯁꯤꯡ ꯊꯤꯒꯦ ꯍꯥꯏꯅ ꯇꯧꯕꯗ ꯁꯦꯡꯒꯥꯎ ꯃꯅꯨꯡꯗ ꯌꯥꯝꯂꯕ ꯂꯨꯄꯥ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯝꯕꯗꯨ ꯎꯕꯗ ꯇꯣꯝꯄꯣꯛꯇꯨ ꯉꯛꯂꯝꯃꯤ. ꯃꯁꯤꯡ ꯊꯤꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯆꯞ ꯆꯥꯅ ꯍꯥꯏꯔꯝꯃꯤ. ꯏꯕꯣꯛꯀꯤ ꯁꯦꯡꯒꯥꯎꯒꯤ ꯀꯤꯁꯤꯁꯦ ꯌꯥꯝꯅ ꯀꯣꯝꯂꯦ. ꯇꯨꯁꯤꯟꯕ ꯊꯣꯛꯂꯕꯗꯤ ꯂꯨꯄꯥꯁꯤꯡꯁꯦ ꯃꯈꯥꯗ ꯂꯣꯏꯅ ꯇꯥꯔꯛꯑꯅꯤ. ꯑꯗꯨꯅ ꯑꯩꯅ ꯄꯨꯔꯛꯄ ꯐꯤ ꯑꯁꯤꯅ ꯌꯦꯠꯁꯤꯜꯂꯒꯦ. ꯍꯅꯨꯕꯤꯗꯨ ꯆꯩꯁꯨ ꯑꯃ ꯄꯥꯏꯔꯒ ꯃꯃꯥꯡꯗ ꯊꯦꯡꯗꯨꯅ ꯆꯠꯈ꯭ꯔꯦ. ꯃꯍꯥꯛꯀꯤ ꯃꯤꯠꯌꯦꯡꯅ ꯍꯅꯨꯕꯤꯗꯨ ꯎꯔꯤꯕ ꯃꯈꯩ ꯌꯦꯡꯗꯨꯅ ꯂꯩ. ꯃꯤꯠꯌꯦꯡꯒꯤ ꯋꯥꯡꯃꯗ ꯂꯥꯟꯈ꯭ꯔꯕꯗ ꯃꯍꯥꯛ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ. ꯎꯃꯪ ꯑꯁꯤꯗ ꯚꯨꯠ ꯂꯩ ꯍꯥꯏꯁꯦ ꯁꯨꯝ ꯀꯤꯅꯕ ꯍꯥꯏꯖꯤꯟꯅꯕ ꯑꯣꯏꯔꯝꯒꯅꯤ. ꯃꯤꯠ ꯎꯗ꯭ꯔꯕ ꯏꯕꯣꯛ ꯑꯁꯤ ꯐꯥꯎꯕ ꯆꯩꯁꯨ ꯑꯃ ꯄꯥꯏꯔꯒ ꯎꯃꯪ ꯑꯁꯤ ꯐꯥꯎꯗꯨꯅ ꯆꯠꯈꯤ. ꯑꯗꯨꯒ ꯈꯨꯟꯖꯥꯁꯤꯡ ꯑꯁꯤꯅ ꯀꯤꯅꯔꯤ. ꯃꯍꯥꯛ ꯑꯀꯪꯕ ꯅꯥꯁꯤꯛ ꯄꯥꯝꯕꯤ ꯑꯗꯨ ꯁꯔꯨꯛ ꯈꯔ ꯊꯣꯛꯂꯒ ꯃꯌꯥꯡꯂꯦꯟꯗ ꯊꯥꯡꯀꯠꯇꯨꯅ ꯄꯨꯕ ꯍꯧꯔꯛꯏ. ꯉꯁꯥꯏꯗꯒꯤ ꯇꯣꯝꯄꯣꯛ ꯊꯣꯛꯂꯛꯄ ꯉꯥꯏꯔꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯍꯥꯏꯅꯩ. ꯃꯍꯥꯛꯅ ꯍꯣꯡꯅ ꯌꯣꯜꯂꯤꯕꯁꯤꯗꯤ ꯈꯨꯜꯒꯤ ꯎꯃꯪꯗꯒꯤ ꯌꯥꯟꯕ ꯑꯣꯏꯔꯦ. ꯇꯣꯝꯄꯣꯛꯁꯦ ꯃꯌꯥꯝꯗ ꯂꯥꯟꯅ ꯎꯍꯟꯗꯨꯅ ꯃꯍꯥꯛꯀꯤꯁꯤꯡꯁꯦ ꯁꯤꯠꯍꯟꯒꯨꯝꯁꯤ. ꯑꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ? ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯃꯥꯡꯗ ꯇꯣꯝꯄꯣꯛꯅ ꯑꯍꯥꯟꯕ ꯁꯤꯡ ꯌꯣꯟꯕ ꯅꯨꯃꯤꯠꯇ ꯃꯇꯝ ꯀꯨꯏꯅ ꯅꯥꯗꯨꯅ ꯂꯩꯔꯛꯂꯕ ꯈꯨꯜꯒꯤ ꯑꯍꯜ ꯑꯃ ꯁꯤꯈꯤ. ꯉꯔꯥꯡ ꯑꯍꯤꯡꯁꯨ ꯑꯩꯈꯣꯏ ꯃꯈꯥ ꯊꯪꯕꯗ ꯂꯩꯕ ꯀꯨꯝ ꯂꯩꯅꯥ ꯆꯦꯟꯕꯤ ꯍꯅꯨꯕꯤꯗꯣ ꯁꯤꯔ ꯃꯥꯜꯂꯦ. ꯃꯁꯤ ꯄꯨꯝꯕꯒꯤ ꯃꯔꯥꯁꯦ ꯇꯣꯝꯄꯣꯛꯇ ꯂꯣꯏꯅ ꯁꯤꯖꯤꯜꯂꯁꯤ. ꯑꯍꯜꯅ ꯅꯥꯔꯒ ꯁꯤꯔꯒ ꯃꯇꯧ ꯀꯔꯝꯅ ꯇꯣꯝꯄꯣꯛꯇ ꯃꯔꯥ ꯁꯤꯖꯟꯗꯣꯏꯅꯣ? ꯑꯩꯅ ꯊꯣꯛꯄ ꯇꯧꯔꯛꯀꯦ, ꯅꯪ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯩꯌꯨ. ꯅꯨꯃꯤꯠꯇꯨꯃ ꯇꯣꯝꯄꯣꯛꯇꯨ ꯑꯆꯧꯕ ꯅꯥꯁꯤꯛꯇꯨ ꯄꯨꯂꯞ ꯈꯥꯏꯕꯗ ꯌꯥꯝꯅ ꯋꯥꯔꯝꯃꯤ. ꯁꯤꯒꯤꯁꯤꯡꯁꯤꯗꯤ ꯄꯨꯡꯀꯪ ꯍꯦꯛ ꯀꯪꯂꯦ. ꯅꯨꯡꯁꯥꯗ ꯐꯧꯗ꯭ꯔꯁꯨ ꯌꯥꯔꯅꯤ. ꯍꯌꯦꯡ ꯆꯠꯇꯨꯅ ꯌꯣꯟꯕꯗ ꯁꯦꯜ ꯌꯥꯝꯅ ꯁꯤꯠꯂꯅꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯍꯥꯛꯅ ꯈꯟꯕ ꯑꯗꯨꯒꯨꯝꯅ ꯌꯥꯝꯅ ꯁꯤꯠꯂꯝꯃꯤ. ꯌꯥꯝꯅ ꯁꯤꯠꯄꯗ ꯅꯠꯇꯅ ꯁꯤꯡ ꯄꯨꯝꯕ ꯌꯥꯝꯅ ꯉꯟꯅ ꯂꯣꯏꯈꯤ. ꯉꯁꯤꯗꯤ ꯑꯣꯟꯊꯣꯛ ꯊꯨꯅ ꯁꯤꯠꯈ꯭ꯔꯦꯗ. ꯃꯇꯝꯁꯤꯁꯨ ꯌꯥꯝꯅ ꯊꯦꯡꯗ꯭ꯔꯦ. ꯁꯤꯡ ꯑꯃꯇꯪꯒ ꯌꯦꯡꯂꯨꯈꯤꯒꯦ. ꯃꯍꯥꯛꯅ ꯎꯃꯪꯗ ꯌꯧꯔꯛꯄꯗ ꯉꯔꯥꯡꯒꯤ ꯑꯗꯨꯒꯨꯝꯅ ꯄꯥꯝꯕꯤ ꯑꯃ ꯇꯦꯛꯇꯨꯅ ꯇꯥꯔꯝꯃꯤ. ꯇꯦꯛꯂꯤꯕ ꯄꯥꯝꯕꯤꯗꯨꯒꯤ ꯃꯅꯥꯛꯇ ꯁꯅꯥꯒꯤ ꯂꯤꯛ ꯑꯃ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ. ꯁꯤꯗꯤ ꯁꯅꯥꯒꯤ ꯂꯤꯛꯅꯤꯅꯦ. ꯉꯁꯤꯗꯤ ꯎ ꯄꯥꯝꯕꯤ ꯑꯁꯤ ꯄꯨꯗ꯭ꯔꯕꯁꯨ ꯂꯤꯛꯁꯦ ꯐꯪꯂꯕꯅꯤꯅ ꯌꯥꯔꯦ. ꯏꯃꯥꯒꯤ ꯉꯛꯁꯝꯗ ꯁꯤꯍꯟꯒꯦ. ꯃꯍꯥꯛꯅ ꯍꯟꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯃꯈꯥꯗ ꯂꯩꯕꯥꯛ ꯈꯣꯠꯇꯨꯅ ꯂꯩꯔꯝꯃꯤ. ꯃꯗꯨ ꯎꯕꯗ ꯀꯤꯕꯅ ꯈꯣꯡꯀꯥꯞ ꯑꯃ ꯃꯅꯤꯡꯗ ꯍꯜꯂꯤ. ꯑꯉꯥꯡ ꯑꯗꯨꯅ, "ꯀꯀꯥ, ꯑꯩꯒꯤ ꯏꯃꯥꯒꯤ ꯂꯤꯛ ꯇꯥꯍꯧꯔꯦ, ꯅꯪ ꯈꯨꯟꯕ꯭ꯔꯥ?" ꯇꯣꯝꯄꯣꯛꯇꯨ ꯑꯉꯥꯡ ꯑꯗꯨꯒꯤ ꯄꯥꯈꯠꯄꯗꯨ ꯈꯪꯂꯝꯃꯤ. "ꯅꯪꯕꯨ ꯀꯅꯥꯒꯤ ꯃꯆꯥꯅꯣ? ꯍꯥꯟꯅ ꯑꯃꯨꯛꯇ ꯎꯈꯤꯗ꯭ꯔꯤꯕ ꯃꯥꯜꯂꯤ." "ꯑꯩꯒꯤ ꯏꯃꯥꯗꯣ ꯑꯩꯕꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯅꯤ. ꯃꯥꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯃꯥꯡꯍꯜꯂꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯁꯣꯏꯗꯅ ꯐꯨꯔꯅꯤ." "ꯅꯪꯒꯤ ꯃꯃꯥꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯍꯥꯏꯕꯗꯣ ꯁꯤꯁꯤꯔ ꯌꯦꯡꯉꯨ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯄꯤꯒꯦ ꯈꯟꯕ ꯂꯤꯛ ꯑꯗꯨ ꯑꯉꯥꯡ ꯑꯗꯨꯗ ꯆꯨꯝꯕ꯭ꯔꯥ ꯍꯥꯏꯅ ꯎꯠꯂꯤ. "ꯑꯌꯥ, ꯃꯥꯅꯤ ꯀꯀꯥ. ꯑꯩ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯁꯤ ꯊꯤꯗꯨꯅ ꯂꯩꯔꯤꯕꯅꯦ." ꯇꯣꯝꯄꯣꯛꯇꯨ ꯑꯀꯣꯏꯕꯗꯨ ꯌꯦꯡꯅ ꯋꯥ ꯍꯥꯏꯔꯛꯏ. "ꯀꯩꯅꯣꯅꯦ ꯑꯕꯦꯝꯃ ꯅꯪꯅ ꯍꯥꯏꯁꯤꯕꯣ? ꯑꯩꯅ ꯂꯥꯛꯄꯗ ꯅꯪ ꯂꯩꯍꯧꯕꯗꯤ ꯎꯗꯦꯅ. ꯅꯪꯕꯨ ꯀꯗꯣꯝꯗꯒꯤ ꯂꯥꯛꯀꯦ?" ꯃꯍꯥꯛꯅ ꯃꯈꯥꯗ ꯌꯦꯡꯊꯕ ꯃꯇꯝꯗꯗꯤ ꯑꯉꯥꯡ ꯑꯗꯨ ꯂꯩꯔꯝꯗ꯭ꯔꯦ. ꯃꯍꯥꯛꯅ ꯆꯦꯟꯈꯤꯕꯒꯤ ꯃꯈꯣꯜꯗꯤ ꯑꯗꯨꯃꯛ ꯇꯥꯗꯨꯅ ꯂꯩꯍꯧꯔꯤ. ꯀꯌꯥꯗ ꯌꯥꯡꯅ ꯆꯦꯟꯈ꯭ꯔꯤꯕꯅꯣꯅꯦ? ꯎꯃꯪ ꯑꯁꯤꯗ ꯌꯨꯝ ꯁꯥꯗꯨꯅ ꯂꯩꯕ ꯑꯣꯏꯔ ꯃꯥꯜꯂꯦ. ꯃꯍꯥꯛ ꯋꯥꯈꯜꯗ ꯆꯤꯡꯅꯕ ꯑꯃꯗꯤ ꯑꯗꯨꯃꯛ ꯐꯥꯎꯔꯝꯃꯤ. ꯁꯣꯝꯗ ꯌꯣꯃꯇꯥꯅ, "ꯑꯉꯥꯡ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯄꯨꯛꯆꯦꯜ ꯁꯦꯡꯈ꯭ꯔꯦꯗ. ꯑꯩꯅ ꯃꯤꯠ ꯇꯥꯡꯕꯤ ꯁꯥꯔꯕꯁꯨ ꯃꯍꯥꯛꯅ ꯁꯦꯜ ꯑꯃꯠꯇ ꯂꯧꯒꯦ ꯈꯟꯗꯦ. ꯑꯗꯨꯒ ꯑꯩꯅ ꯑꯉꯥꯡ ꯁꯥꯔꯕꯁꯨ ꯃꯤꯒꯤ ꯁꯅꯥ ꯂꯧꯒꯦ ꯈꯟꯗꯦ. ꯍꯟꯗꯛꯃꯨꯛꯇꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯩꯒꯤ ꯈꯥꯡꯄꯣꯛꯁꯪ ꯑꯁꯤꯗ ꯄꯨꯔꯛꯇꯨꯅ ꯆꯥꯡꯌꯦꯡ ꯇꯧꯔꯒꯦ." ꯅꯣꯡꯉꯥꯜꯂꯒ ꯇꯣꯝꯄꯣꯛꯇꯨ ꯀꯩꯊꯦꯜꯗ ꯁꯤꯡ ꯌꯣꯟꯕ ꯆꯪꯂꯛꯄꯗ ꯃꯤ ꯀꯅꯥꯅꯁꯨ ꯂꯩꯕ ꯆꯪꯂꯛꯇ꯭ꯔꯦ. "ꯀꯩꯅꯣꯅꯦ? ꯉꯁꯤꯗꯤ ꯀꯅꯥ ꯑꯃꯠꯇ ꯁꯤꯡ ꯂꯩꯕ ꯆꯪꯂꯛꯇ꯭ꯔꯤꯕ ꯑꯁꯤꯕꯣ? ꯍꯥꯟꯅꯒꯨꯝ ꯀꯩꯊꯦꯜꯗ ꯃꯤꯗꯤ ꯇꯤꯜꯂꯤꯕꯅꯤ." ꯇꯣꯝꯄꯣꯛꯅ ꯍꯥꯟꯅ ꯈꯟꯅꯈꯤꯕ ꯁꯤꯡ ꯌꯣꯟꯕ ꯅꯨꯄꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ. ꯇꯣꯝꯄꯣꯛꯅ ꯌꯣꯜꯂꯤꯅꯤ ꯍꯥꯏꯗꯨꯅ ꯊꯝꯕ ꯁꯤꯡꯗꯨ ꯃꯈꯣꯡꯅ ꯀꯥꯎꯔꯝꯃꯤ. "ꯀꯩꯒꯤꯅꯣ ꯅꯪꯅ ꯂꯥꯏꯐꯝꯗꯒꯤ ꯁꯤꯡ ꯌꯥꯟꯗꯨꯅ ꯀꯩꯊꯦꯜꯗ ꯌꯣꯜꯂꯤꯕꯗꯤ? ꯅꯪꯒꯤ ꯁꯤꯡ ꯑꯁꯤꯅ ꯃꯩ ꯊꯥꯔꯒ ꯊꯣꯡꯕ ꯆꯥꯛ ꯏꯟꯁꯥꯡ ꯆꯥꯔꯨꯕꯗꯒꯤ ꯑꯍꯜ ꯌꯥꯝꯅ ꯁꯤꯔꯤꯕꯁꯦ ꯅꯪ ꯈꯪꯗꯕ꯭ꯔꯥ?" ꯇꯣꯝꯄꯣꯛꯁꯨ ꯁꯥꯎꯒꯠꯂꯛꯏ.
Kaigino, mini yolibasing asida khongna kauribade. Aina puraklibasingse laifamdagi nate umangdagini. Makoi anido khatnage tawrakpadagi dukan phamlamba amadi lambida chatpa mi khara changsilaktuna khami. Karigino nangna tompokta khanabadum haurise. Tompokna positpa hele haiduna nangna sauribado maram jadeko. He ahal, nangna khangshu khangdana wangang kano. Bahar ama phamasida yolibasingse kadaidagi yalakpano haibado noi khangbro. Aikhoina laifamni haiduna kinariba khulgi umangdagini. Wafamdu tabada mayamdu tompokta ngakni yengi. Tompok, nupasina hairibase achumbara. Nangna yolibasingse khul asigi umangdagi yanma ura. Tompokna mayamna laifamni haina kinariba umangdo kaisu tawde. Aina manungda changduna singyanbada laibut laibagi sakina kaisu phangde. Noina kinarabaso aidi kide. Angang macha ahal oirabi hanubi phawba phawduna jane. Ahal amana haire Tompok, nang thawai manghawdaba laibak yamna pharabani. Butto oningba sakhamda onba ngami hainabani. Adubu Tompokna umangdagi uyanduna yonbada karisu akaibadi leite. Karino nana nganglibado ahal. Mahaki singsina chak insang thonglaga charubadagi handak miyam siraklibase nang tadabra. Nakhoishu sininglabadi mangodagi singsina chak thonglaga chaw. Haukiba numit kharanida mi sikiba imungsingda chatuna nupa aduna ahenba paw kaya tamsinkrabani. Matang chana wa hairau haina wa menba loikrabani. Matang chare khanna nupa amana hairae. Chumme, inauna haiba. Aigi ibokto hawgatpa ngamdrasu masado tik tik launa pharibani. Nahan Tompoktagi leiba singna chak thonglubadagi madu chaduna sikibani. Mahakna khunja pumba loina hatpa pamlangani. Amana so amuk hairae. Aina Tompoktagi sing leiramdrabadi aigi bajido ngasisu leirangani. Nakhoisu siba pamdrabadi mahaki singase leirunu. Mahaki wafam maduda mayamdo Tompoktagi sing leiba kirami. Khara amana ahalna sibaga Tompokki singa mari leinade hai. Adubu masing ayambana phattaba nupa adugi wa adu thajanarami. Tompoktagi sing leiraroi hainakhre. Asomna Tompokna sel pairamdai khuding maithiba asi handaki sina ahanba natte. Maraibak thiba haigadra madaw yadaba haigadra mahakna sing yonba haurakpa numittagi ahal kharaso hek sijilae. Masi mangoda taba dosa amani. Tompokki singdo kanana su leibi khidre. Makoi ama anina khajik khajik leiba adunadi mangonda thoidokna tonglamde. Tompokna paw pumba mamada tami nongmadi mahakna mamada wafam ama haudoklami. Ima, hanadi nongmada singse loina silambani. Hujikti kanana su leibi khidre. Tompok, to yolurano. Nangna pot yamna yamna sitpaduda makoina kalaktuna tawba oigani. Singa sina thongba chak chabadagi. Aseng basiba oirabadi ima ijasu nahana sirani. Ima, khungang asida leiriba misingse yamna pangi. Mina haibada achumaran khangdana hekta thaze. Ai masigi thabakse toklagi atopa mahauragi. Handakshu umangdagi purai haiduna nangi poto kanana su leibiroine. Ima, ai pot yonbagi thabakse togi. Mayamna khaliba wakhalse lale haiba unanaba sangom thokpa sanbi ama loiragi. Umangda changduna nungtigi aina sajik panduna sanado pijage. Aigi sanbido siside khanghange. Sanbido siroi haibadi ima su khangini. Adubu sangom ado kanana su leibiyo haiba yadrabadi sanbi loibagi kari kanani. Sanbido side khanglabadi makoina soidana leigani. Kanade ima handak aina phangba paisa mayam adunane sanbi ama leiba konagani. Hojimok chatuna ai leirurage. Tompoktu nupa ama oibagi thabak tawbada makhong yamna yangi. Matam amata panthaba tawdana sanbi ama leirure. Sanbi aduna chananaba umangdagi sajik phanba chatlammi. Umangi mapandadi sajik su haude khajiktang changsilaga pukhri macha khongban macha macha yamna lei. Madugi mapanda kabo napi atopa napi mayam ama leirami. Napi singadu phalami mahakna sajik samphalakpada tareng ama thengnarami. Tareng asidi onthongna chawkhreda. Yo treng asisu yo noibagum tawine. Langhi asidi tatle. Masi samjilaga imada pige.
ꯑꯩꯒꯤ ꯏꯃꯥꯅ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯤꯕ ꯇꯔꯦꯡ ꯑꯗꯨꯗꯤ ꯃꯈꯣꯜꯁꯨ ꯌꯥꯝꯅ ꯊꯣꯛꯏ, ꯀꯟꯅ ꯂꯩꯕꯁꯨ ꯌꯥꯗꯦ꯫ ꯃꯍꯥꯛꯅ ꯁꯖꯤꯛ ꯐꯥꯜꯂꯤꯉꯩ ꯍꯥꯟꯅ ꯑꯃꯨꯛꯇ ꯇꯥꯈꯤꯗ꯭ꯔꯤꯕ ꯃꯈꯣꯜ ꯌꯥꯝꯅ ꯇꯥꯔꯝꯃꯤ꯫ ꯃꯈꯣꯜꯗꯣ ꯁꯥꯁꯤꯡꯅ ꯈꯣꯡꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯅꯨꯄꯤꯅ ꯏꯁꯩ ꯁꯛꯄꯒꯤ ꯃꯈꯣꯜꯁꯨ꯫ ꯅꯨꯄꯤꯅ ꯏꯁꯩ ꯁꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯁꯨ ꯎꯃꯪ ꯃꯅꯨꯡꯗ ꯂꯩꯕ ꯃꯤꯅ ꯁꯛꯄ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯤ꯫ ꯁꯖꯤꯛ ꯃꯄꯨꯜ ꯑꯃ ꯐꯥꯔꯕ ꯃꯇꯨꯡ ꯃꯀꯣꯛꯇ ꯊꯣꯡꯒꯠꯇꯨꯅ ꯂꯥꯛꯂꯤ꯫ ꯇꯔꯦꯡꯗꯨꯅ ꯁꯖꯤꯛꯀꯤ ꯃꯊꯛꯇ ꯍꯥꯞꯇꯨꯅ ꯂꯥꯛꯏ꯫ ꯃꯍꯥꯛꯅ ꯁꯟꯕꯤꯒꯤ ꯁꯪꯒꯣꯝ ꯑꯗꯨ ꯀꯩꯊꯦꯜꯗ ꯌꯣꯟꯕꯗ ꯂꯣꯏꯅ ꯁꯤꯠꯇ꯭ꯔꯕꯁꯨ ꯈꯔꯗꯤ ꯁꯤꯠꯂꯝꯃꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯗꯅꯤ ꯌꯣꯃꯇꯥꯅ ꯈꯜꯂꯤ, ꯅꯨꯄꯥ ꯃꯆꯥ, ꯍꯌꯦꯡꯗꯤ ꯅꯪꯒꯤ ꯑꯔꯣꯏꯕ ꯑꯣꯏꯕ ꯆꯥꯡꯌꯦꯡ ꯄꯥꯡꯊꯣꯛꯂꯒꯦ꯫ ꯅꯪꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯑꯄꯤꯛꯄ ꯁꯥ ꯑꯃ ꯊꯥꯗꯣꯛꯇꯨꯅ ꯑꯩꯒꯤ ꯈꯥꯡꯄꯣꯛꯁꯪ ꯑꯁꯤꯗ ꯅꯪꯕꯨ ꯄꯨꯔꯛꯂꯒꯦ꯫ ꯁꯣꯝꯗꯁꯨ ꯇꯣꯝꯄꯣꯛꯅ ꯄꯨꯔꯛꯄ ꯇꯔꯦꯡ ꯑꯗꯨ ꯏꯃꯨꯡꯗ ꯊꯝꯂꯝꯃꯤ꯫ ꯑꯍꯤꯡ ꯇꯨꯝꯕꯗ ꯄꯨꯡꯃꯝ ꯃꯝꯕ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯨꯅ ꯄꯣꯗꯣꯟ ꯃꯆꯥ ꯑꯃ ꯊꯥꯜꯂꯝꯃꯤ꯫ ꯃꯤꯡꯁꯦꯜꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯇꯔꯦꯡꯒꯤ ꯌꯣꯠꯆꯦꯡ ꯆꯩꯗ ꯏ ꯇꯩꯕꯒꯨꯝ ꯎꯔꯛꯏ꯫ ꯀꯔꯤꯅꯣꯅꯦ, ꯌꯣꯠꯆꯦꯡ ꯑꯁꯤꯗꯒꯤ ꯃꯈꯥꯗ ꯇꯥꯔꯛꯂꯤꯕ ꯑꯁꯤꯕꯣ? ꯌꯦꯡꯕꯗ ꯏ ꯃꯥꯜꯂꯤꯅꯦꯍꯦ꯫ ꯉꯁꯥꯏ ꯅꯣꯡ ꯆꯨꯕꯗ ꯌꯨꯝꯊꯛꯇꯒꯤ ꯅꯣꯡ ꯇꯥꯔꯛꯄꯗꯨꯗ ꯆꯣꯠꯈꯤꯕ ꯑꯣꯏꯕ ꯖꯥꯠꯂꯥ? ꯃꯃꯤꯠꯇꯣ ꯑꯃꯨꯛ ꯃꯈꯨꯠꯅ ꯅꯣꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯍꯥꯛ ꯑꯁꯦꯡꯕꯗꯨ ꯀꯔꯤꯅꯣ ꯈꯪꯅꯤꯡꯃꯜꯂꯗꯨꯅ ꯊꯥꯡꯃꯩ ꯄꯣꯗꯣꯟ ꯑꯗꯨ ꯄꯥꯏꯗꯨꯅ ꯇꯔꯦꯡ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯍꯥꯛꯅ ꯆꯪꯁꯤꯜꯂꯛꯄ ꯈꯨꯗꯤꯡ ꯎꯔꯝꯕ ꯑꯗꯨ ꯃꯥꯡꯈꯤ꯫ ꯌꯣꯠꯆꯦꯡ ꯆꯩ ꯑꯗꯨꯗ ꯀꯔꯤꯁꯨ ꯇꯩꯔꯝꯗꯦ꯫ ꯑꯍꯜ ꯑꯣꯏꯔꯛꯄꯒꯤ ꯃꯤꯠꯁꯦ ꯁꯣꯛꯂꯨꯕ ꯃꯥꯜꯂꯤ, ꯃꯁꯦꯡ ꯃꯔꯥꯡꯉꯦꯗ꯫ ꯇꯨꯡꯗꯒꯤ ꯃꯔꯦꯡꯕꯥꯜꯗ ꯃꯈꯨꯠ ꯑꯃꯅ ꯇꯥꯞ ꯄꯥꯏꯔꯛꯏ꯫ ꯀꯅꯥꯅꯣ? ꯏꯃꯥ, ꯀꯩꯒꯤꯅꯣ ꯑꯗꯨ ꯈꯪꯉꯤꯗꯨꯕꯣ? ꯑꯍꯤꯡꯁꯤꯗ ꯍꯧꯒꯠꯂꯒ ꯁ꯭ꯋꯥꯏꯗ ꯑꯃꯨꯛ ꯂꯦꯞꯂꯒ ꯂꯩꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ? ꯀꯩꯁꯨꯝ ꯇꯧꯗꯦꯗ, ꯁꯨꯝ ꯀꯩꯅꯣꯝꯃ ꯊꯤꯔꯝꯕꯅꯤ꯫ ꯍꯧꯖꯤꯛ ꯑꯃꯝꯕꯁꯤꯗ ꯊꯤꯕ ꯐꯪꯂꯔꯣꯏ, ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯊꯤꯔꯣ꯫ ꯍꯣꯏ, ꯅꯪꯒꯤ ꯀꯥꯗ ꯆꯪꯂꯣ, ꯏꯃꯥꯁꯨ ꯆꯪꯂꯒꯦ꯫ ꯇꯣꯝꯄꯣꯛ ꯆꯪꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯤꯡꯁꯦꯜꯗꯨꯗꯤ ꯇꯔꯦꯡ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯍꯧꯖꯤꯛ ꯑꯩꯅ ꯎꯈꯤꯕꯗꯣ ꯏꯗꯤ ꯌꯥꯝꯅ ꯃꯥꯜꯂꯤꯁꯦ꯫ ꯁ꯭ꯋꯥꯏꯗ ꯑꯔꯪꯕ ꯄꯣꯠ ꯑꯃꯠꯇ ꯇꯥꯕꯁꯨ ꯎꯗꯦ꯫ ꯑꯍꯤꯡ ꯑꯗꯨꯗ ꯇꯔꯦꯡꯗꯨꯒꯤ ꯇꯠꯈ꯭ꯔꯕ ꯂꯪꯍꯤꯗꯨ ꯃꯤꯡꯁꯦꯜꯅ ꯁꯝꯖꯤꯜꯂꯤ꯫ ꯇꯔꯦꯡ ꯑꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯆꯥꯎꯈ꯭ꯔꯦꯗ ꯑꯩꯒꯤ ꯇꯔꯦꯡꯒ ꯌꯦꯡꯅꯕꯗ꯫ ꯃꯁꯤ ꯑꯣꯏꯅ ꯍꯌꯦꯡꯗꯒꯤ ꯁꯤꯖꯤꯟꯅꯔꯒꯦ꯫ ꯃꯤꯡꯁꯦꯜꯗꯨ ꯐꯃꯨꯡꯗ ꯇꯨꯝꯕ ꯆꯪꯈ꯭ꯔꯦ꯫ ꯇꯣꯝꯄꯣꯛꯁꯨ ꯐꯃꯨꯡꯗ ꯆꯪꯕꯒ ꯇꯨꯝꯊꯕꯗꯤ ꯌꯥꯔꯝꯗꯦ꯫ ꯑꯩꯒꯤ ꯏꯃꯥꯁꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ꯫ ꯏꯁꯥꯗ ꯆꯣꯛꯊꯕ, ꯑꯋꯥꯕ ꯑꯃꯠꯇ ꯂꯩꯇꯅ ꯑꯩ ꯊꯕꯛ ꯁꯨꯒꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯥꯅ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯂꯝꯂꯤꯕ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯃꯍꯥꯛꯅ ꯋꯥꯈꯜꯁꯤ ꯈꯟꯅ ꯉꯁꯥꯏ ꯃꯍꯥꯛꯅ ꯀꯩꯊꯦꯜꯗ ꯁꯪꯒꯣꯝ ꯌꯣꯟꯕꯗ ꯍꯥꯏꯔꯛꯄꯗꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯇꯣꯝꯄꯣꯛ, ꯅꯪꯕꯨ ꯁꯪꯒꯣꯝ ꯑꯃꯨꯛ ꯌꯣꯜꯂꯕ꯭ꯔꯣ? ꯅꯁꯥꯒꯤ ꯁꯟꯕꯤ ꯂꯣꯏꯔꯒꯔꯣ ꯅꯠꯇ꯭ꯔꯒ ꯃꯤꯒꯤꯗꯒꯤꯔꯣ? ꯉꯁꯤꯗꯤ ꯅꯪꯅ ꯌꯣꯟꯕ ꯁꯪꯒꯣꯝꯁꯦ ꯑꯃꯨꯛ ꯃꯍꯥꯎ ꯌꯦꯡꯒꯦ꯫ ꯌꯦꯡꯉꯣ, ꯑꯩ ꯏꯁꯥꯅ ꯂꯣꯏꯅ ꯂꯣꯏꯖꯕꯅꯦ꯫ ꯑꯩꯒꯤꯗꯤ ꯏꯁꯤꯡ ꯑꯝꯇ ꯌꯥꯟꯗꯕꯅꯦ, ꯌꯥꯝ ꯊꯨꯝꯗꯣꯏꯖꯥꯠꯅꯤ꯫ ꯑꯗꯣ ꯅꯪꯒꯤ ꯁꯖꯤꯛꯇꯤ ꯀꯗꯥꯏꯗꯒꯤ ꯐꯥꯟꯒꯦ? ꯋꯥꯍꯪ ꯑꯗꯨ ꯍꯪꯂꯛꯄꯗ ꯃꯍꯥꯛ ꯁ꯭ꯋꯥꯏ ꯂꯥꯎꯏ, ꯄꯨꯈ꯭ꯔꯤ ꯃꯄꯥꯟꯗ ꯍꯧꯕ ꯅꯥꯄꯤ ꯐꯥꯟꯗꯨꯅ ꯄꯤꯖꯩꯌꯦ꯫ ꯑꯣ, ꯑꯗꯨꯕꯨ ꯑꯣꯏꯔꯗꯤ ꯐꯩꯀꯣ, ꯑꯩꯈꯣꯏꯗꯤ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯦꯍꯦ꯫ ꯑꯗꯨꯅꯕꯨ ꯅꯪꯅ ꯌꯣꯟꯕ ꯁꯤꯡꯁꯨ ꯂꯩꯔꯤꯕꯗꯨꯅꯤ꯫ ꯍꯧꯖꯤꯛꯁꯨ ꯅꯪꯅ ꯁꯪꯒꯣꯝ ꯌꯣꯜꯂꯝꯂꯤꯕꯁꯦ ꯎꯕꯗꯅꯦ ꯆꯪꯂꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯅ ꯎꯃꯪꯗꯒꯤ ꯁꯤꯡ ꯊꯦꯛꯇꯨꯅ ꯌꯣꯟꯕꯅꯤ ꯈꯪꯂꯛꯄꯗꯒꯤ ꯑꯩꯈꯣꯏꯁꯨ ꯍꯦꯛ ꯀꯤꯔꯦꯗꯣ꯫ ꯃꯇꯝꯗꯨꯗ ꯅꯪꯉꯣꯟꯗꯒꯤ ꯁꯤꯡ ꯂꯩꯈꯤꯗꯦ ꯍꯥꯏꯅ ꯁꯥꯎꯒꯅꯨꯀꯣ꯫ ꯁꯥꯎꯗꯦ ꯏꯇꯩꯃ꯫ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯝꯕꯗꯨ ꯃꯍꯥꯛ ꯅꯤꯡꯁꯤꯡꯗꯨꯅ ꯂꯩꯔꯦ꯫ ꯃꯈꯥ ꯇꯥꯅ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ꯫ ꯑꯩꯅ ꯎꯃꯪꯗꯒꯤ ꯁꯖꯤꯛ ꯐꯥꯜꯂꯦ ꯈꯪꯂꯕꯗꯤ ꯀꯅꯥ ꯑꯃꯠꯇꯅ ꯑꯩꯒꯤ ꯁꯪꯒꯣꯝ ꯂꯩꯔꯔꯣꯏ꯫ ꯏꯁꯥꯒꯤ ꯂꯧꯕꯨꯛꯁꯨ ꯂꯩꯇꯕꯅꯤꯅ ꯁꯖꯤꯛ ꯐꯟꯐꯝꯁꯨ ꯂꯩꯇꯦ꯫ ꯃꯤꯉꯣꯟꯗꯒꯤ ꯐꯥꯜꯂꯨꯔꯕꯗꯤ ꯃꯤꯋꯥ ꯑꯃꯨꯛꯁꯨ ꯇꯥꯅꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯗꯤ ꯁꯣꯏꯗꯅ ꯅꯣꯡꯉꯥꯜꯂꯛꯂꯅꯤ꯫ ꯍꯧꯖꯤꯛ ꯀꯅꯥꯁꯨ ꯍꯧꯒꯠꯇ꯭ꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯑꯩ ꯍꯧꯒꯠꯇꯨꯅ ꯁꯖꯤꯛ ꯐꯥꯜꯂꯨꯗꯕ ꯌꯥꯗꯦ꯫ ꯇꯣꯝꯄꯣꯛꯇꯣ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯂꯒ ꯊꯥꯡꯒꯣꯜ ꯑꯃ ꯄꯥꯏꯔꯒ ꯁꯖꯤꯛ ꯐꯥꯟꯕ ꯆꯠꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯎꯃꯪꯗ ꯆꯪꯂꯛꯄꯒ ꯌꯣꯃꯇꯥꯗꯣ ꯃꯃꯤꯠ ꯄꯥꯡꯊꯣꯔꯛꯏ꯫ ꯂꯥꯛꯂꯦ, ꯑꯃꯝꯕ ꯃꯇꯝꯁꯤꯗ ꯃꯤꯒꯤ ꯁꯎꯟ ꯈꯣꯛꯇꯕ ꯀꯨꯏꯔꯦ꯫ ꯉꯁꯤꯗꯤ ꯁꯣꯏꯗꯅ ꯐꯪꯂꯅꯤ꯫ ꯅꯨꯄꯥ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯁꯥ ꯑꯃ ꯑꯩꯅ ꯊꯥꯔꯒꯦ꯫ ꯃꯍꯥꯛꯅ ꯊꯦꯕ ꯑꯃ ꯊꯥꯗꯨꯅ ꯇꯣꯝꯄꯣꯛꯅ ꯁꯖꯤꯛ ꯐꯥꯜꯂꯤꯕ ꯅꯥꯄꯤ ꯃꯔꯛ ꯑꯗꯨꯗ ꯂꯣꯠꯇꯨꯅ ꯂꯩꯍꯟꯈ꯭ꯔꯦ꯫
ꯇꯣꯝꯄꯣꯛꯅ ꯁꯖꯤꯛ ꯐꯥꯜꯂꯤꯉꯩ ꯕ꯭ꯂꯣꯛ ꯅꯥꯄꯤ ꯃꯔꯛꯇ ꯊꯦꯕ ꯑꯃ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯦ, ꯊꯦꯕꯅꯤꯅꯦ, ꯉꯧꯔꯣꯛ ꯉꯧꯔꯒ ꯌꯥꯝ ꯐꯖꯩꯅꯦ, ꯃꯁꯤ ꯑꯩ ꯐꯥꯕ ꯉꯝꯕ꯭ꯔꯥ ꯑꯃꯨꯛꯇ ꯌꯦꯡꯒꯦ꯫ ꯊꯦꯕꯗꯨ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯝꯗꯦ, ꯅꯥꯄꯤ ꯃꯔꯛ ꯑꯗꯨꯗ ꯂꯨꯝꯗꯨꯅ ꯂꯩ꯫ ꯃꯍꯥꯛꯅ ꯂꯨꯝꯂꯕꯁꯨ ꯇꯣꯝꯄꯣꯛꯅꯗꯤ ꯎꯍꯜꯂꯝꯃꯤ꯫ ꯇꯣꯝꯄꯣꯛꯁꯨ ꯑꯇꯦꯕ ꯊꯦꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯐꯥꯕ ꯉꯝꯂꯗꯕꯣꯏ ꯅꯤꯡꯂꯨꯏ꯫ ꯃꯈꯨꯠꯅ ꯐꯥꯒꯦ ꯍꯦꯛ ꯂꯥꯝꯕꯒ ꯈꯔ ꯍꯦꯛ ꯆꯦꯟꯈꯤ꯫ ꯌꯣꯃꯇꯥꯗꯨ ꯃꯍꯥꯛꯅ ꯊꯥꯗꯣꯛꯄ ꯊꯦꯕꯗ ꯇꯣꯝꯄꯣꯛꯅ ꯇꯥꯟꯅꯔꯛꯂꯦ ꯈꯪꯕꯗꯒꯤ ꯑꯃꯨꯛꯇ ꯁꯤꯠꯈꯤꯗ꯭ꯔꯤꯕ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯁꯤꯠꯍꯜꯂꯛꯏ꯫ ꯎꯃꯪꯗ ꯍꯧꯕ ꯎꯁꯥꯗꯨꯅ ꯅꯣꯝꯕꯗ ꯈꯨꯜ ꯄꯨꯝꯕꯁꯨ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯁꯤꯜꯂꯛꯏ꯫ ꯇꯣꯝꯄꯣꯛꯅ, ꯅꯨꯡꯁꯤꯠꯁꯤꯗꯤ ꯀꯜꯂꯤꯍꯦ, ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯁꯥ ꯃꯆꯥ, ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯉꯝꯕꯗꯤ ꯉꯝꯍꯜꯂꯔꯣꯏ꯫ ꯊꯦꯕ ꯑꯗꯨꯒ ꯑꯉꯝ ꯇꯥꯟꯅꯔꯤꯅꯤ ꯍꯥꯏꯗꯨꯅ ꯇꯣꯝꯄꯣꯛꯇꯨ ꯊꯦꯕꯒꯤ ꯃꯇꯨꯡ ꯏꯟꯅꯕ ꯂꯦꯞꯇꯦ꯫ ꯁꯣꯝꯗꯅ ꯈꯨꯜꯗ ꯂꯩꯕ ꯃꯤ ꯈꯨꯗꯤꯡ ꯀꯤꯅꯕꯅ ꯃꯤꯄꯥꯏꯅꯔꯦ꯫ ꯃꯤꯡꯁꯦꯜꯁꯨ ꯀꯤꯕ ꯍꯦꯟꯃꯟꯕꯅ ꯃꯆꯥꯕꯨ ꯀꯧꯔꯝꯃꯤ꯫ ꯇꯣꯝꯄꯣꯛ, ꯇꯣꯝꯄꯣꯛ, ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯏꯃꯥꯁꯤ ꯌꯥꯝꯅ ꯀꯤꯔꯦꯅꯦꯍꯦ, ꯑꯩꯒꯤ ꯏꯅꯥꯛꯇ ꯑꯃꯨꯛꯇ ꯆꯪꯂꯛꯎꯅꯦꯍꯦ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯍꯥꯏꯔꯤꯉꯩ ꯇꯣꯝꯄꯣꯛꯅ ꯄꯨꯔꯛꯄ ꯇꯔꯦꯡꯗꯨ ꯃꯇꯣꯝꯇ ꯎꯪꯂꯛꯏ꯫ ꯇꯔꯦꯡꯗꯨ ꯃꯇꯣꯝꯇ ꯂꯩꯔꯛꯄ ꯑꯗꯨꯗ ꯃꯤꯡꯁꯦꯜꯗꯨ ꯍꯤꯞꯂꯒ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ, ꯃꯆꯥꯒꯤ ꯀꯥꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯐꯃꯨꯡꯗ ꯃꯆꯥ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯍꯦꯟꯅ ꯄꯥꯈꯠꯈ꯭ꯔꯦ꯫ ꯃꯝꯂꯤꯕꯅꯤꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯄꯁꯨ ꯀꯤꯔꯝꯃꯤ꯫ ꯃꯍꯥꯛ ꯀꯥꯗ ꯆꯠꯄꯁꯨ ꯀꯤ ꯍꯥꯏꯗꯨꯅ ꯇꯣꯝꯄꯣꯛꯀꯤ ꯀꯥꯗ ꯂꯣꯠꯇꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯃꯥꯡꯊꯣꯡꯒꯤ ꯊꯣꯡ ꯄꯣꯅꯥꯗꯨ ꯈꯔ ꯀꯣꯝꯕꯒ ꯅꯨꯡꯁꯤꯠꯁꯨ ꯀꯟꯕꯒ ꯊꯣꯡꯗꯨ ꯍꯥꯡꯇꯣꯔꯛꯏ꯫ ꯍꯨꯝꯖꯤꯜꯂꯛꯄ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯇꯔꯦꯡ ꯑꯗꯨ ꯀꯟꯅ ꯂꯩꯍꯜꯂꯛꯏ꯫ ꯃꯤꯡꯁꯦꯜ ꯃꯅꯥꯀꯣꯡ ꯃꯦꯟꯁꯤꯟꯗꯨꯅ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯀꯞꯄꯤ꯫ ꯁꯣꯝꯗꯅ ꯇꯣꯝꯄꯣꯛꯇꯨ ꯊꯦꯕ ꯇꯥꯟꯅꯔꯛꯄꯗ ꯎꯃꯪ ꯃꯅꯨꯡ ꯑꯗꯨꯗ ꯐꯅ ꯌꯥꯝꯅ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯊꯦꯕꯗꯨ ꯈꯥꯡꯄꯣꯛꯁꯪ ꯑꯃꯗ ꯆꯪꯁꯤꯟꯈ꯭ꯔꯦ꯫ ꯅꯪꯒꯤ ꯆꯦꯟꯐꯝ ꯂꯩꯇ꯭ꯔꯦꯗ ꯍꯧꯖꯤꯛꯇꯤ꯫ ꯃꯍꯥꯛꯅ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯗ ꯆꯪꯒꯦ ꯍꯦꯛ ꯇꯧꯕꯒ ꯃꯁꯛ ꯐꯖꯕꯤ ꯃꯧ ꯅꯍꯥ ꯑꯃ ꯊꯣꯛꯂꯛꯏ꯫ ꯑꯩꯒꯤ ꯊꯦꯕꯁꯦ ꯅꯪ ꯌꯥꯝꯅ ꯄꯥꯝꯕ꯭ꯔꯣ? ꯂꯧꯔꯣꯁꯦ꯫ ꯌꯣꯃꯇꯥꯒꯤ ꯐꯖꯕ ꯁꯕꯥꯜ ꯑꯃꯗꯤ ꯁꯦꯠꯂꯤꯕ ꯐꯤꯖꯦꯠ ꯑꯗꯨꯗ ꯅꯨꯄꯥ ꯈꯨꯗꯤꯡꯅ ꯀꯜꯂꯛꯀꯅꯤ꯫ ꯇꯣꯝꯄꯣꯛꯁꯨ ꯃꯤꯑꯣꯏꯕꯅꯤ, ꯐꯖꯕꯗ ꯀꯔꯤꯒꯤ ꯀꯜꯂꯛꯂꯣꯏ? ꯃꯍꯥꯛꯅ ꯃꯤꯀꯨꯞ ꯑꯗꯨꯗ ꯈꯟꯕ ꯍꯥꯏꯔꯒꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯁꯨ ꯅꯨꯡꯉꯥꯏꯅ ꯊꯝꯂꯕꯗꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯒꯨꯝꯅ ꯐꯖꯒꯅꯤ ꯍꯥꯏꯕ ꯑꯁꯤꯅꯤ꯫ ꯑꯩꯗꯤ ꯂꯝꯂꯛꯇ ꯂꯩꯕ ꯃꯄꯨ ꯂꯩꯇꯕ ꯊꯦꯕꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ꯫ ꯏꯃꯥꯒꯤ ꯑꯣꯏꯔꯕꯗꯤ ꯑꯩ ꯂꯧꯖꯔꯔꯣꯏ, ꯈꯪꯗꯗꯨꯅ ꯇꯥꯟꯅꯔꯛꯄꯅꯤ, ꯑꯩ ꯍꯟꯖꯈ꯭ꯔꯒꯦ꯫ ꯉꯥꯏꯈꯣ ꯑꯃꯨꯛꯇ, ꯑꯩꯕꯨ ꯌꯥꯝ ꯑꯍꯜ ꯃꯥꯜꯂꯕꯣ? ꯅꯪꯅ ꯏꯃꯥ ꯍꯥꯏꯅ ꯀꯧꯔꯤꯗꯨꯕꯣ? ꯑꯩꯉꯣꯟꯗꯗꯤ ꯏꯇꯩꯃ ꯀꯧꯐꯝ ꯊꯣꯛꯇ꯭ꯔꯣ? ꯍꯣꯏ ꯏꯇꯩꯃ, ꯑꯩ ꯁꯣꯏꯈ꯭ꯔ ꯃꯥꯜꯂꯦ꯫ ꯃꯍꯥꯛ ꯆꯠꯂꯒꯦ ꯍꯥꯏꯅ ꯇꯧꯕꯒ ꯈꯥꯡꯄꯣꯛꯁꯪ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯇꯔꯦꯡ ꯑꯗꯨ ꯎꯔꯝꯃꯤ꯫ ꯀꯔꯤꯅꯣ? ꯇꯔꯦꯡ ꯑꯁꯤꯗꯤ ꯑꯩꯅ ꯉꯔꯥꯡ ꯈꯣꯡꯕꯥꯜꯗꯒꯤ ꯈꯨꯟꯈꯤꯕ ꯇꯔꯦꯡꯗꯨꯒ ꯆꯞ ꯃꯥꯟꯅꯩ꯫ ꯃꯁꯤꯗꯤ ꯃꯇꯧ ꯀꯔꯝꯅ ꯑꯣꯏꯊꯣꯛꯂꯤꯕꯅꯣ? ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ? ꯅꯪꯅ ꯑꯩꯒꯤ ꯇꯔꯦꯡꯗ ꯑꯗꯨꯛ ꯃꯨꯟꯅ ꯌꯦꯡꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯒꯤ ꯃꯤꯡ ꯇꯣꯝꯄꯣꯛ ꯀꯧꯖꯩ꯫ ꯑꯩꯅ ꯉꯔꯥꯡ ꯇꯔꯦꯡ ꯑꯃ ꯎꯃꯪ ꯑꯁꯤꯗꯒꯤ ꯈꯨꯜꯂꯦ꯫ ꯃꯗꯨꯒ ꯃꯁꯛꯁꯦ ꯌꯥꯝꯅ ꯃꯥꯟꯅꯕ ꯑꯁꯥꯕ ꯃꯤꯗꯣ ꯑꯃꯠꯇ ꯑꯣꯏꯔꯝꯕ ꯇꯥꯏ꯫ ꯅꯇꯩꯃꯁꯦ ꯃꯐꯝ ꯑꯁꯤꯗ ꯏꯇꯣꯝꯇ ꯂꯩꯕ ꯌꯥꯝꯅ ꯀꯤ꯫ ꯅꯇꯩꯃꯒ ꯄꯨꯟꯅ ꯂꯩꯔꯁꯤꯗꯅ꯫ ꯏꯇꯩꯃ, ꯌꯨꯝꯗ ꯑꯩꯒꯤ ꯑꯁꯣꯟꯕꯤ ꯏꯃꯥ ꯑꯃꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤ꯫ ꯏꯇꯩꯃꯅ ꯁꯦꯡꯅ ꯀꯤ ꯍꯥꯏꯔꯕꯗꯤ ꯑꯩꯒꯤ ꯑꯃꯟꯕ ꯌꯨꯝ ꯑꯗꯨꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯁꯤ꯫ ꯑꯁꯦꯡꯕ ꯏꯇꯩꯃꯅꯤ ꯈꯟꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯒꯦ꯫ ꯇꯣꯝꯄꯣꯛ, ꯑꯩꯗꯤ ꯃꯐꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯌꯥꯗꯦ꯫ ꯅꯪ ꯁꯤꯗ ꯑꯗꯨꯝ ꯂꯩꯇ꯭ꯔꯁꯨ ꯑꯍꯤꯡ ꯑꯍꯤꯡ ꯉꯥꯏꯍꯥꯛꯇꯪ ꯂꯥꯛꯄꯗꯤ ꯌꯥꯏꯗꯅ꯫ ꯑꯩꯒꯤ ꯏꯃꯥꯗꯣ ꯃꯁꯥ ꯌꯥꯝꯅ ꯁꯣꯜꯂꯦ, ꯃꯍꯥꯛ ꯃꯇꯣꯝꯇ ꯑꯍꯤꯡꯗ ꯊꯝꯃꯝꯕ ꯌꯥꯔꯣꯏ꯫ ꯍꯧꯖꯤꯛ ꯑꯃꯝꯕꯁꯤꯗ ꯁꯖꯤꯛ ꯐꯥꯜꯂꯨꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯁꯖꯤꯛ ꯐꯥꯜꯂꯦ ꯈꯪꯂꯕꯗꯤ ꯑꯩꯒꯤ ꯁꯟꯕꯤꯗ ꯊꯣꯛꯄ ꯁꯪꯒꯣꯝꯗꯣ ꯀꯅꯥ ꯑꯃꯠꯇꯅ ꯂꯩꯕꯤꯔꯣꯏ꯫ ꯃꯇꯝꯁꯤꯁꯨ ꯅꯣꯡꯉꯥꯜꯂꯛꯀꯗꯧꯔꯦ꯫ ꯑꯩ ꯆꯠꯂꯒꯦ ꯏꯇꯩꯃ꯫ ꯌꯣꯃꯇꯥꯒꯤ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯃꯁꯛ ꯎꯔꯕ ꯃꯇꯨꯡꯗ ꯊꯩꯗꯨꯅ ꯆꯠꯈꯤꯕꯁꯤ ꯇꯣꯝꯄꯣꯛꯅ ꯑꯍꯥꯟꯕꯅꯤ꯫ ꯇꯣꯝꯄꯣꯛ, ꯅꯇꯩꯃ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯍꯥꯏꯖꯍꯧꯈꯤꯒꯦ꯫ ꯆꯠꯂꯝꯗꯥꯏꯗ ꯇꯣꯝꯄꯣꯛꯇꯨ ꯃꯅꯤꯡ ꯂꯩꯊꯣꯔꯛꯏ꯫ ꯀꯩꯅꯣ ꯍꯥꯏꯕꯤꯌꯨ, ꯑꯩ ꯀꯔꯤ ꯇꯧꯖꯧ ꯍꯥꯏꯒꯦ? ꯅꯇꯩꯃꯁꯦ ꯃꯇꯝ ꯆꯨꯞꯄꯗ ꯐꯝꯂꯒ ꯇꯔꯦꯡ ꯆꯥꯛꯄꯒꯤ ꯈ꯭ꯋꯥꯡꯁꯦ ꯌꯥꯝꯅ ꯅꯥꯏ꯫ ꯅꯪ ꯑꯃꯨꯛꯇ ꯅꯝꯕꯤꯔꯝꯒꯦꯔꯥ? ꯏꯇꯩꯃ, ꯑꯍꯥꯟꯕꯗ ꯑꯩꯅ ꯏꯃꯥ ꯍꯥꯏꯅ ꯀꯧꯖꯕꯗ ꯈꯨꯝꯂꯝꯕ ꯑꯣꯏꯔꯒꯗꯤ ꯏꯇꯩꯃꯒꯤ ꯃꯇꯦꯡ ꯄꯥꯡꯕꯗ ꯀꯩꯁꯨ ꯈꯜꯂꯝꯂꯣꯏꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯄꯣꯛꯄ ꯏꯌꯥꯝꯕ ꯂꯩꯇ꯭ꯔꯕꯁꯨ ꯑꯩꯅ ꯑꯁꯦꯡꯕ ꯏꯇꯩꯃꯅꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯦ꯫ ꯑꯁꯤꯕ ꯂꯥꯏ ꯃꯍꯥꯛꯅ ꯏꯇꯩꯃꯒꯤ ꯊꯋꯥꯏ ꯂꯧꯕ ꯂꯥꯛꯄꯃꯛ ꯅꯠꯇꯕꯅꯤꯅ ꯏꯁꯥꯗ ꯍꯦꯛ ꯁꯣꯛꯄꯗꯣ ꯏꯌꯥꯝꯕꯗ ꯄꯥꯞ ꯂꯪꯁꯤꯟꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ꯫ ꯑꯩꯒꯤ ꯏꯈꯥ ꯏꯊꯛꯇ
इचिल इनाउ कनासु लेते ममंग मपोक्ता अइना करी तौरुई हाइबा खंगद्रबसु पापकी लंबी अमदा खोंग थांजिलुबगी असमना अवाबा खुदिंग इतोमतना मायोक्नरिबनि हाइदुना ले अदुना अई इतैमगी इसादा सोकपा ngamjaroi फरे फरे नंगी वखलना अदु यौना खलगदी अई नंगोंदगी मतेंग निररoi इतैमा चालो लुखिगे नंग मसितंग थखो अईबो असेंगमा नतैमनि खलो अईना हाइरिबसे नंगना याफम थोई होई इतैमा अई ngaijarage खरदि थुबिरो योमताना हंजिन हंजिन हाइमनबदगी महाकपो इमुंगदा पुशिलाई से नतैमगी फामुंगसिदा फामु अई याम थुना लोलकेको इतैमा अई मखादा दुम फमजगे यानी योमताना मई अदो चाक्तबा सादुना सिंगदगी मैखु थोखली नुपी अदुना हुमांग ताबा मखै मई चाकनबा होनरिबदो तोंपोकना येंगबा ngamlaktre इतैमा मैदो अई अमुक्ता कामदुना येंगजगे सिंगजोटपनरा ngaiko ngaiko अई अमुक्ता कामखिगे मैदो चाखलगे खनबदगी चाहलाई योमताना चालोना लोना महांगना इलिबा फिदो नांथा हंदुना खंगदबा सारगा लई तोंपोकसो का मनुंगदा कोइलै लैदुना येंगलंबनी मतै मने खलिबा नुपी अदुना इलिबा फि अदो नांथोलकपा अदुदा येंगबा नुंगाइद्रे इतैमा फि तारमाले ओ मै हौनबो होनरिङैदा उहौद्रेने हे तोंपोकसो मबुकनिंगदा फत्तबा अमता खंदना चा अदु थक्लमी महांगना थक्पा लोइरे खंगबदगी योमताना महाकी ngaksamda siriba sanagi likto lौथोरई तोंपो से आइगी सनागी लिखनी सिसे नंग लौरो इमादा पियो नते नते इतैमा आइगी इमाना अइंगोंदा यामना सावगने इतैमगी ngaksamda अदुम सिजनबियो थंगनबा का आसिदा आइगी इपुरोइबना आइगी नि हाइदुना सनालुपा पिकथना थनमी उमंग असिदा लैबा अइना कदाइदा चटपदा सिरुगनी नंगना थाजद्रगा थोंगसे हांगतोक्तुना येंगसे हाइब्रो तोंपोकतु वखल ओनबा हौरकले महांगना हाइरिबसिबो असेंगबोइबा जाला महाकी मयाम लैरदि अइना मखक पुखिबदा कैसु मयेंगदि तारोइ माना हाइसे अचुंबनी अरानबनी खंगननबा अई अमुक्ता येंगे अहोबदगी येंगे हाइना हेक तौबगा ममाना हाइखिबा वाहै खरा तुंगदगी हाइरकपगुम तारई तोंपो मीगी मरलदा कलकनो मखोइगी करी करी लई हाइबसु खंगनिंगलुगनो हौजिक मतम असिदा अफबा मी कनासु लैतबनी नंगोंदा कना अमतना लेमना पोट अमता पिरकलोय मखोइना पिरकपा थोकलगसु नंगोंदगी दखिना अमा सोइदना निरकनी इसा इसादगी हेना लुबा करिसु लैतबनी को इसागी हुमांग ममलना फंगबा अदु तमकलो मसि निंगसिंगलुबदगी तोंपोक वखल तारई इतैमा आइगी इमादो खुदोंग थिरमलनी आई हलगे लिक्तो आई पामद्रे महाक मपानदा थोगलई मनिंगदगी योमतादो असेंगबा सकफमदा ओंथोक्तुना तोंपोकपु कौरई तोंपोक आइसे कनानो खंगलबो आइनी उमंग असिदा मयामना बुथोई हाइनबदो आइगी मिंग योमता कौई तोंपोकसो उमंगदा थोकपा बुत अदो योमता कौई हाइबा अंगांग ओइरिङैदा ताख्रे ममिंग अदो काउरुरबनी हौजिक अमुक पलकपा अदुदा निंगसिंगलई तोंपोकदो हौजिक कीबा फाउरकले योमतादा खुरुमदुना महाकना लानखिबा खुदिंग ngakpinaba hairami तोंपो करिगिनो नंगना इंगोंदा खुरुमलिबा नंगुम्बा नुपादी जगत असिदा अतांगबनी नुपी खुदिंगना नंग उबदा मकोक नोना चटपा ओइसनो इमा योमता अइना कनागी मफमदा सोइखिबा लानखिबा यावरबसो इमाना ngakpiyo असोनबे इमागी सेवा तौदुना हिंगबा आइगी पुंसिनी आइगी थवाइदि लौबिगनो तोंपो चही कुन हेना मफम असिदा लैरकपदा नुपा फना यामना हाटख्रे नुपागी सादोंग खोक्तुना सरू पुंबा आइगी का अमसिदा लोइना थमलिबनी मसिदा हेक येंगलुबा मिदो थवाइ सोइदना मांगनी सिनगाव पाइबी मितांगबी हनुबिदो आइनी लेबा खोटपा अंगांग मचा अदुसु आइनी नंगी पुकचेल येंगे हाइदुना नंगबु चांगिंग तौबनी ngasidi ai mai thire aigi phajaba sida kalaktaba taibang pala sida kanasu lairoi khaluba ai mai thire nangna yumda pukhiba tareng do aine hinglingai sizinaramba tareng tareng adugi manakta aigi asiba hakchang su ta duna leiramgani mado
ꯅꯪꯅ ꯑꯃꯨꯛꯇ ꯃꯩ ꯊꯥꯕꯤꯌꯨ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯂꯥꯏꯔꯝꯂꯦꯟ ꯌꯧꯕ ꯉꯝꯗꯅ ꯄꯨꯟꯁꯤ ꯆꯨꯞꯄ ꯋꯥꯅ ꯂꯩꯔꯅꯤ꯫ ꯏꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯄꯥꯡꯊꯣꯛꯆꯒꯦ꯫ ꯅꯪꯅ ꯃꯩ ꯊꯥꯕꯗ ꯑꯩꯒꯤ ꯇꯔꯦꯡ ꯑꯗꯨꯁꯨ ꯌꯥꯎꯕꯤꯌꯨ, ꯑꯗꯨꯒ ꯁꯤꯗ ꯂꯩꯔꯤꯕ ꯇꯔꯦꯡꯁꯦ ꯂꯥꯏꯒꯤ ꯇꯔꯦꯡꯅꯤ, ꯁꯤꯁꯤꯅꯅꯦ ꯅꯃꯥ ꯅꯆꯥ ꯁꯤꯖꯤꯟꯅꯍꯧꯔꯣ꯫ ꯏꯃꯥ, ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯅ ꯇꯔꯦꯡꯗꯣ ꯂꯧꯕ ꯉꯝꯖꯈꯤꯔꯣꯏ꯫ ꯏꯃꯥꯅ ꯍꯥꯏꯕ ꯊꯕꯛꯇꯣ ꯄꯥꯡꯊꯣꯛꯂꯕ ꯃꯇꯨꯡꯗ ꯏꯃꯥꯒ ꯇꯥꯟꯅꯗꯨꯅ ꯑꯃꯨꯛ ꯂꯥꯛꯈꯤꯒꯦ꯫ ꯇꯣꯝꯄꯣꯛ, ꯅꯪꯒꯤ ꯏꯪ ꯇꯞꯄ ꯑꯄꯣꯛꯄ ꯅꯃꯥꯕꯨ ꯄꯨꯝꯅꯃꯛꯇꯒꯤ ꯑꯊꯣꯏꯕꯅꯤ ꯈꯜꯂꯤꯕ ꯅꯪꯒꯤ ꯋꯥꯈꯜ ꯑꯗꯣ ꯑꯩꯅ ꯁꯦꯡꯅ ꯊꯥꯒꯠꯂꯤ꯫ ꯑꯩꯒꯤ ꯍꯛꯆꯥꯡ ꯃꯩ ꯊꯥꯔꯕ ꯃꯇꯨꯡ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯂꯩꯔꯝꯂꯔꯣꯏ꯫ ꯅꯪꯒꯤ ꯇꯔꯦꯡ ꯑꯁꯤꯗꯤ ꯊꯅꯝꯂꯒꯦꯀꯣ꯫ ꯍꯣꯏ ꯏꯃꯥ, ꯑꯩ ꯅꯣꯡꯉꯥꯟꯗ꯭ꯔꯤꯉꯩ ꯄꯨꯝꯅꯃꯛ ꯂꯣꯏꯁꯤꯜꯂꯒꯦ꯫ ꯃꯍꯥꯛꯅ ꯇꯔꯦꯡ ꯈꯨꯟꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯌꯣꯃꯇꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯂꯩꯔꯝꯃꯤ꯫ ꯆꯍꯤ ꯐꯅ ꯌꯥꯝꯅ ꯂꯩꯔꯕꯁꯨ ꯌꯣꯃꯇꯥꯒꯤ ꯍꯛꯆꯥꯡ ꯑꯗꯨ ꯄꯠꯊ ꯄꯨꯝꯊꯕ ꯀꯔꯤꯁꯨ ꯇꯧꯔꯝꯗ꯭ꯔꯤ꯫ ꯃꯍꯥꯛꯅ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯌꯨꯝꯗ ꯄꯨꯔꯛꯇꯨꯅ ꯃꯩ ꯊꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯐꯪꯂꯛꯄ ꯇꯔꯦꯡ ꯑꯗꯨꯁꯨ ꯃꯩ ꯊꯥꯒꯦ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗꯒꯤ ꯂꯧꯊꯣꯛꯂꯤ꯫ ꯃꯩ ꯊꯥꯕ ꯂꯣꯏꯔꯒ ꯎꯠꯁꯤꯡꯗꯨ ꯋꯥꯏ ꯇꯩꯗꯨꯅ ꯐꯖꯅ ꯐꯨꯝꯖꯤꯜꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯃꯥꯗꯤ ꯐꯃꯨꯡꯗ ꯇꯨꯝꯂꯝꯈꯤꯅꯤ ꯍꯥꯏꯅ ꯂꯩꯔꯤ꯫ ꯅꯣꯡꯉꯥꯜꯂꯛꯂꯤ꯫ ꯎꯃꯪꯗ ꯑꯃꯨꯛ ꯆꯠꯇꯨꯅ ꯌꯦꯡꯂꯨꯕꯗ ꯌꯣꯃꯇꯥꯅ ꯂꯩꯔꯝꯕ ꯃꯐꯝ ꯑꯗꯨ ꯄꯨꯡꯍꯥꯡ ꯍꯥꯡꯂꯝꯂꯦ꯫ ꯇꯔꯦꯡꯗꯨ ꯃꯐꯝ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯊꯛꯇ ꯌꯦꯡꯈꯠꯇꯨꯅ, ꯏꯃꯥ ꯌꯣꯃꯇꯥ, ꯑꯁꯨꯛ ꯌꯥꯝꯕ ꯃꯇꯝꯁꯦ ꯅꯪꯅ ꯀꯌꯥꯝ ꯀꯨꯏꯅ ꯋꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯒꯅꯤ? ꯏꯃꯥꯅ ꯄꯤꯔꯝꯕ ꯇꯔꯦꯡ ꯑꯁꯦ ꯅꯆꯥꯅ ꯂꯧꯔꯦꯀꯣ꯫ ꯃꯍꯥꯛꯅ ꯋꯥ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯅ ꯇꯔꯦꯡꯗꯨ ꯎꯪꯂꯨꯕꯅꯤ꯫ ꯇꯔꯦꯡ ꯑꯗꯨ ꯎꯪꯂꯨꯕꯗ ꯌꯣꯠꯆꯦꯡ ꯆꯩꯗꯒꯤ ꯄꯩꯁꯥ ꯊꯣꯛꯂꯛꯏ꯫ ꯁꯦꯜꯅꯤꯅꯦ ꯁꯤꯗꯤ, ꯁꯦꯜ ꯊꯣꯛꯄ ꯇꯔꯦꯡ ꯑꯣꯏꯔ ꯃꯥꯜꯂꯦ꯫ ꯁꯤ ꯏꯃꯥꯗ ꯄꯤꯔꯗꯤ ꯃꯍꯥꯛ ꯌꯥꯝꯅ ꯍꯔꯥꯎꯒꯅꯤ꯫ ꯇꯔꯦꯡꯗꯨ ꯄꯨꯗꯨꯅ ꯃꯌꯨꯝꯗ ꯆꯦꯜꯂꯛꯏ꯫ ꯏꯃꯥ, ꯏꯃꯥ, ꯁꯦꯜ ꯊꯣꯛꯄ ꯇꯔꯦꯡ ꯄꯨꯔꯛꯑꯦ꯫ ꯅꯪ ꯀꯥꯏꯗ ꯂꯩꯒꯦ? ꯐꯃꯨꯡꯗ ꯃꯃꯥ ꯍꯤꯞꯂꯝꯗꯦ꯫ ꯃꯅꯤꯡꯗ ꯊꯣꯛꯈ꯭ꯔꯕ ꯍꯥꯏꯗꯨꯅ ꯑꯃꯨꯛ ꯆꯦꯟꯊꯣꯛꯇꯨꯅ ꯌꯦꯡꯉꯤ꯫ ꯂꯩꯕ ꯎꯗꯕꯒꯤ ꯌꯨꯝꯒꯤ ꯀꯥꯆꯤꯟ ꯀꯣꯌꯥꯗ ꯊꯤꯔꯝꯃꯤ꯫ ꯑꯔꯣꯏꯕꯗ ꯃꯤꯡꯁꯦꯜꯗꯨ ꯃꯍꯥꯛꯀꯤ ꯐꯃꯨꯡ ꯃꯈꯥꯗ ꯊꯋꯥꯏ ꯌꯥꯎꯗꯅ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯃꯍꯥꯛ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯃꯥꯕꯨ ꯀꯣꯟꯈꯠꯂꯤ꯫ ꯏꯃꯥ, ꯑꯩꯅ ꯏꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯒꯅꯤ ꯍꯥꯏꯕꯒꯤ ꯑꯁꯥꯗ ꯏꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯨꯕꯁꯦ ꯏꯃꯥ ꯁꯤꯔꯣ ꯍꯥꯏꯗꯨꯅ ꯍꯨꯟꯗꯣꯛꯂꯝꯕꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯍꯧꯒꯠꯂꯣ ꯏꯃꯥ, ꯍꯧꯒꯠꯂꯣ꯫ ꯍꯧꯖꯤꯛꯇꯤ ꯏꯃꯥꯕꯨ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯃꯅꯤꯌꯦ꯫ ꯍꯧꯒꯠꯂꯣ ꯏꯃꯥ꯫ ꯑꯁꯨꯝꯅ ꯃꯃꯥꯕꯨ ꯀꯧꯗꯨꯅ ꯀꯞꯆꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯃꯥꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯄꯥꯝꯕꯒꯤꯗꯃꯛ ꯍꯣꯠꯅꯖꯔꯨꯕ ꯄꯨꯝꯕ ꯑꯔꯦꯝꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯇꯣꯝꯄꯣꯛꯇꯨ ꯊꯃꯣꯏ ꯌꯥꯝꯅ ꯀꯥꯏꯔꯝꯃꯤ꯫ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯃꯥꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯈꯤꯗ꯭ꯔꯕꯁꯨ ꯀꯅꯥꯒꯨꯝꯕ ꯇꯣꯜꯂ ꯇꯥꯔꯕ, ꯍꯥꯏꯕꯗꯤ ꯃꯆꯥ ꯂꯩꯖꯗꯕꯁꯤꯡ ꯑꯃꯗꯤ ꯃꯆꯥ ꯃꯁꯨꯅ ꯅꯩꯍꯠꯄꯤꯔꯕ ꯃꯃꯥ ꯃꯄꯥꯁꯤꯡꯒꯤ ꯁꯦꯕꯥ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯅꯨꯡꯉꯥꯏꯕ ꯑꯗꯨ ꯎꯔꯒ ꯃꯥꯒꯤ ꯃꯃꯥꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯊꯃꯣꯏꯗ ꯊꯝꯃꯤ꯫ ꯄꯩꯁꯥ ꯊꯣꯛꯄ ꯇꯔꯦꯡ ꯑꯗꯨꯒꯤ ꯃꯄꯥꯟꯅ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯑꯍꯜꯁꯤꯡ ꯑꯗꯨꯒꯤ ꯂꯩꯐꯝ ꯁꯥꯗꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯉꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯑꯍꯜꯁꯤꯡ ꯑꯗꯨꯒꯤ ꯁꯦꯕꯥꯗ ꯂꯦꯟꯈꯤ꯫ ꯑꯍꯜꯁꯤꯡ ꯑꯗꯨꯅꯁꯨ ꯃꯥꯕꯨ ꯃꯆꯥꯗ ꯃꯆꯥꯗꯧꯅ ꯌꯥꯝꯅ ꯂꯨꯅ ꯆꯥꯅ ꯑꯃꯗꯤ ꯅꯨꯡꯁꯤꯅ ꯇꯧꯕꯤꯔꯝꯃꯤ꯫